ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯨ ꯊꯛꯄ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯗꯥꯀꯨꯅ ꯑꯃꯝꯕ ꯑꯊꯦꯡꯕꯗ ꯆꯪꯂꯛꯇꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯥꯗ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯈꯔ ꯌꯨ ꯊꯛꯂꯤ꯫ ꯃꯈꯣꯏ ꯅꯤꯁꯥ ꯋꯥꯡꯅ ꯍꯩꯒꯠꯂꯛꯄꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯈꯨꯗꯤꯡ ꯆꯤꯟꯕꯥꯜꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯏ꯫ ꯃꯌꯥꯝꯗꯒꯤ ꯅꯤꯁꯥ ꯈꯔ ꯍꯦꯟꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯤ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯊꯣꯠꯄꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯁꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯎꯔꯤꯕ ꯇꯊꯣꯠꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯏꯇꯥꯎ, ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯛꯇ ꯆꯨꯗ ꯇꯊꯣꯠꯄꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒ ꯁꯦꯕꯥꯒ ꯇꯧꯍꯜꯂꯕꯗꯤ ꯏꯁꯥꯁꯦ ꯐꯅꯌꯥꯝꯗꯤ ꯇꯦꯛꯈꯠꯂꯛꯀꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯣꯏꯒꯗꯕ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯁꯤ꯫ ꯇꯊꯣꯠꯄꯤꯗꯤꯅꯦ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯉꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯀꯅꯥꯅꯣ ꯃꯉꯥꯜ ꯍꯥꯏꯗꯤ? ꯃꯥ ꯀꯌꯥꯝ ꯂꯟ ꯊꯨꯝ ꯂꯩꯕ ꯃꯤꯅꯣ? ꯑꯩꯈꯣꯏ ꯏꯄꯥꯒꯨꯝꯅ ꯃꯥ ꯁꯦꯜ ꯄꯥꯏꯕ꯭ꯔꯣ? ꯃꯪꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯗꯣ ꯈꯪꯗ꯭ꯔꯣ? ꯇꯊꯣꯠꯄꯤꯒꯤ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯗꯣ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯪꯂꯦꯝ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯍꯥꯏꯔꯤꯕꯁꯤ ꯇꯊꯣꯠꯄꯤꯒꯤ ꯃꯄꯥꯅꯤ, ꯑꯗꯨꯒ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕꯁꯤꯅ ꯃꯉꯥꯜꯒꯤ ꯃꯄꯥꯅꯤ꯫ ꯃꯪꯂꯦꯝ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯕꯇ ꯅꯠꯇꯅ ꯃꯆꯥ ꯃꯁꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯤ꯫ ꯇꯨ ꯑꯁꯤꯗ ꯄꯨꯟꯁꯤꯕꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯁꯤꯅꯤ ꯃꯪꯂꯦꯝ ꯍꯥꯏꯁꯦ꯫ ꯑꯣ, ꯑꯁꯤ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯇꯊꯣꯠꯄꯤꯅ ꯑꯁꯤꯒꯤ ꯄꯣꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯇꯥꯔꯨꯔꯤꯕꯁꯤꯕꯣ? ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗꯅꯦ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯇꯧꯕ ꯑꯃ꯫ ꯅꯤꯁꯥ ꯈꯤꯇꯪ ꯍꯦꯛ ꯄꯥꯟꯕꯒ ꯃꯤ ꯐꯨꯅꯤ ꯍꯥꯠꯅꯤꯅ ꯍꯦꯛꯇ ꯇꯧꯕꯗꯣ, ꯍꯩꯅꯕꯤꯗꯣ ꯈꯔ ꯂꯦꯞꯄꯣ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯣꯏꯁꯜꯂꯁꯦ, ꯃꯌꯥꯝ ꯍꯧꯒꯠꯂꯁꯦ꯫ ꯌꯨꯝꯗ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ꯫ ꯗꯥꯀꯨ ꯂꯥꯛꯂꯒ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯝꯗꯅ꯫ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯅꯥꯏꯇꯣꯝ ꯇꯥꯅ ꯌꯥꯎꯔꯤꯕ ꯄꯥꯈꯪ ꯑꯃꯅ ꯃꯈꯥꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯟꯈꯠꯂꯒ ꯇꯊꯣꯠꯄꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯪꯏ꯫ ꯃꯐꯝ ꯈꯔ ꯂꯥꯞꯄꯅ ꯂꯪꯂꯤꯕ ꯅꯨꯡ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯟꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯏꯁꯤꯡꯗ ꯅꯨꯡ ꯑꯗꯨꯅ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯃꯪꯂꯦꯝ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯈꯪꯂꯝꯃꯤ꯫ ꯏꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯤꯅ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯇꯝꯅꯩ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯂꯦꯍꯦ꯫ ꯂꯩꯀꯥꯏ ꯃꯤꯅꯅꯦ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯥꯅ ꯊꯛꯅꯅꯕꯗ ꯆꯪꯕ ꯏꯁꯤꯡ ꯄꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯀꯔꯤꯅꯣ? ꯏꯇꯥꯎ, ꯂꯩꯀꯥꯏꯁꯤꯗ ꯂꯝ ꯍꯦꯟꯕ, ꯑꯔꯦꯝꯕ ꯆꯥꯕ ꯄꯥꯝꯕ ꯃꯤ ꯈꯔ ꯂꯩ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯑꯊꯦꯡꯕꯗ ꯆꯥꯏꯊꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯍꯦꯟꯅ ꯀꯤꯔꯨꯔꯦꯗꯅ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕꯅ ꯃꯪꯂꯦꯝꯒꯤꯅꯤ ꯍꯥꯏꯅ ꯐꯤꯗꯥ ꯑꯃ ꯊꯥꯔꯝꯃꯤ꯫ ꯏꯇꯥꯎ, ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨꯀꯣ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯔꯤꯅꯣ ꯆꯥꯅꯅꯕ ꯀꯩꯀꯩ ꯌꯦꯡꯉꯛꯀꯦ꯫ ꯄꯨꯟꯁꯤꯕꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯃꯦꯜ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯤꯅꯣ? ꯄꯥꯃꯦꯜ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯈꯔ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯊꯣꯡꯅꯤꯒꯦ? ꯃꯅꯝꯁꯤꯗ ꯈꯪꯗ꯭ꯔꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯏꯕꯗꯣ? ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯂꯩꯔꯛꯇ꯭ꯔꯕꯅꯤ꯫ ꯍꯌꯦꯡꯗꯤꯅꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯨꯝꯗꯨꯅ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯆꯩꯗꯨꯕꯨ ꯊꯥꯡꯒꯠꯇꯅ ꯊꯤꯕꯤꯔꯤꯕꯗꯨꯕꯣ? ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯃꯦꯜꯁꯨ ꯐꯤꯖꯦꯠ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯐꯪꯗ꯭ꯔꯕꯅꯤ꯫ ꯄꯥꯃꯦꯜꯅ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯂꯕꯁꯨ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯕꯅ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩꯕ ꯊꯥꯡꯕ ꯇꯧꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯗꯨꯅ ꯄꯥꯃꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯄꯨꯛ ꯑꯁꯤ ꯐꯥꯎꯕꯗ ꯊꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯉꯥꯔꯧꯅꯣ ꯊꯤꯔꯤꯗꯨꯕꯣ? ꯑꯣ, ꯑꯗꯨꯗꯤ ꯉꯥꯔꯤ ꯍꯤꯟꯗꯥꯛꯇꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ?
Ngasina kanaga mo paraga thaktauribano. Aina ta Manglemgi manba khonjel ama takhina ningini. Madumasune laitabana patta lekhangadi. Taliba sel du dungsinaba hotnade. Moi babunga chapmane. Apang apangba sel khudingma yu thaktuna manghale. Nupia, nangbu tumi layuni. Itausina taraga nangbu kainina khankini. Taningaga dajasano. Amuktang taraga ne sungchang hik changaktradi phani hairibani. Pamelna hairibadu mahaki matawna takhini haina machin bando mensil. Wahaido, nangina chindagi amuk hana hairakdabadine. Aibu phate haigan khut tharakani ko. Aina hairisida kari asobe yaukhrage. Nachanupisu leisabi pharaklabani. Imungda mi pusilaga yu pithakpasibu afaba thabaklo. Hai, itaw manglimsi mi tokmakti natedana. Ichanupina yumdak sagai onduna. Makoida laikibadagidi aikhoise ngai sen haibadu oinagadoribani. Machanupa suningdabadudane pamel aigi ichadi sungta hai thajabe. Hojik aina wariba sigum ichadi wahal. Ichagi sakta kari awatpa leibage. Yum masida nongma kangde. Mamau oizarage haina laklibasi. Maya madudagi maral leiba. Sel paiba imung ama khalagane aina soitana thajagani. Pamel. Seningba chaningba pumba ningba thongde haibagi punsiba awabani haibadi langani. Mayumda lengdana leiraga ayuk nungtil puk hanghandana leibadusu nungaiba makhal amani. Apamba khuding pide phangde haibagi saubana jade. Asuk sonthana leiraba imung asidagi amukka hena sothariba mangalgi mafamda icha thajaraga. Icha se thabuk subada humang kanghalagum se hairo. Aikhoi ani su pakhang leisa oiri. Yamna nushinakiba natra. Nushinabana puk thande haibise. Hojikti moi pabung su khanglaba natro. Hai. Masida aikhoina hairuba yeluba yaba nateko. Angang masen masa masa yanari. Aikhoina thingba ngamla. Chakhumdagi machagi ming pankiba adu manglemba na tarami. Adubu mahag hidak ngauningbagi mayaina pamelna hairibadu thoina sauramde. Matamikan kanadana punsibana ngari henta kharaga morok thum amadi hotnanaba mana masing kharaga yawba patra amu puthokduna makhada tham. Itaw, chanaba amta lehodre. Ngasidi masiga oina marirasi. Hoi hoi, taurasi thenkinabani. Ayuk anganbada thaboksu chatawba leibanina ngana loisinsi. Matawanina asumna he punduna yu thakpase pamlamde yamna nganglamne. Machanupibu mangalda thajaba sungpam pamlamde. Maram asina kari pambai sizinaduna matawanigi mari asi thadatkani haina khalle. Kuina khalaba matungda upay ama phanglabagumna maithongda momon minok ama tamlakle. Makhoi anina kainarasi hairakpa matamdu ahing oirakle. Manglem lambida matomta halakpada sagol mayam thorakpagi makhol taramni. Nisa phana yamna ngaurabasu laklibadu daku oirumgani khangbana machi amada lumduna lei. Daku singaduna makhoina mulakpa sana lupa yauba khawjaw mayam pukibado manglemna yengduna leihawi. Sagol thorakpagi makhol tarabadi daku sing oiramgani khangbana khuladugi miyam pumnamak mikupna humsingna leine. Imung sukungna tabana maram oiraga daku singnasu imung amada hekta changsilaga potlakpa munbadi ngamlamde. Makhoina thauna phaba mafam matam hairagadi ama mathengda umang phauduna lakpa lalonbagi sana lupa purakpa sagol garina chingba phaba asini. Manglem sumayum yauraga machanupa tumkraba haina yengraba matung mahak sumamit usinkre. Hainaba insinba tawdana ayuk anganbada haugatuna thabak suni haina amuk chatkre. Mapana hek chakkibaga mangalsu mikap thorai. Mapagi tumfamda yenglubada mapa manglemde leiramdre. Yumdu ka ani khakta leibana ahingda mapa halai haibadi khangkrabani. Aina thabak suba chatke haibasu babana yade. Mahakna tek suduna talakpa sela sinadi awatpa punba mekhatpa ngamla. Hojik thongnaba cheng sumta leiram. Chadabadi yadabanina kanadagi hangluni. Horen tathotpiga unabada khasitang pirao haibana phagadoribra. Moisoi khoidongna kaisu leiba imung natini. Piraklabadi phai. Leihode hairabadi chukuni sai. Nakanda leiriba makhuragi mayumda amuk yenglai. Ikhuragi mayumdadi soidana leiramgani. Aina hangba tanbagi wani. Leirasu pirawaini. Asisu indom chana puksum hek sumkre. Mayum panjingaidadi phanayam pharamani. Hausikti phakidre. Pirakpa piraktaba ai hangduna amutangdi yenglaki. Mahak mamaya do amuk tathoklaga imungi amot akai tasilaba matungda makhuragi mayumda laklami. Sumang yaurakpada makhura kauge tawbaga
Imunggi thong ado hangdoraktuna makhuragi loinabi madom cha adu thoglai. Numitna kokton yaurasipaw ngasaidagi yahaudri malini. Mamit ado uisina maya launa kathoklaga hakam chanduna thorakpani. Sumangda mangal leptuna lairambado ubada hairai. Ibungo mangal, ayu anganbasida kari laire. Inomja, hojiki chanaba chengam tale haudri. Khaziktam pibiyu. Horen babana numidang halakpada. Cheng soidana walakani. Ayamu hanjalaki. Ibungo mangal, nang supakang mapung haibado pharaban. Napangal haira samu mungpai. Imungda suru nairaga laibagi mahutta. Napagi matung inaduna mateng khara pang. Mingodagi sumni daga chagani khaliba wakhaldo khara thado. Inomja, kanana dena khalaga isu hangbu janglakpani. Lemna chaga haibadi natedana. Horena mu singlakena aisu hairidana. Horene, noina bana walakpa nung yawba chengdo aikhoi di chajadeda. Itaidusu khara hemalabani. Laitabana pattalaba matam asida yu thakpadi hanba laite. Phare inomja, ai cheng lauroi, ai chajaragi. Mangaldo wakhal nungaitana mayumda halai. Hojik ayuki chak thongnanaba chengse. Ai kadaidagi theni. Horen tathopiga unabada. Mangonda hangmuna pharadra. Mangondagi mateng lawmandana ikaibamsu yaurami. Pirae phare piraktre phare. Ai hangaga yengi. Ai nungthilga ngaiba ngamloroi. Ngaihak leibaga mahaka unaba chatlaki. Nakal amaromda Pamelna machanupibu kaurai. Tathotpi. Ima kaithelda insangna pi khara yolokige. Adugane, hojik thongnanaba cheng walakadoribani. Nang imungda lengdana adum leiramuko. Tathotpi sumapana thoraktuna khumlai. Ima, ainabu kadai chatoino. Ijana ayu anganbada make semkibado ima su uhawiko. Makha lekaigi angang aduga unaba chatlamadine. Ima bu phate haiganuko. Makha lekaigi angang haribasi mangalbani. Asumna Pamelna machanupida mangalga naksanadana hariba asi masing thingamdrabani. Mamana kayarang haribasu tathotpinadi thoinana chunglamde. Ima kaithel chatni haido phajana chatpiruru. Nacha imung asida soidana leiramgani. Wahai ase hairamlaga fet haidoklaga imungda changki. Mama chatkhiba kapam kuidana thongalda nupa ama hangat handa chatpado urame. Asibu tamo mangal natrane. Horel nungthil thengnasi haikhraga hojik anna laklibasibu karigino. Tathotpi panthaba tawdana thongalda hatu chenthorai. Nakan oyeta lekaigi mi leibra yenglaga hairai. Hainakiba matamsu yam wali. Kaigino nga talaisibo. Lekaigi ibung ahalamana uraga aibu phajana ngangnabiru. Aikhoi anina he unaba mafamduda ngahak ngairamu ai laage. Tathotpi imungda thongnanaba cheng sumdu lehaude. Nakhoigi lehauradi khajikta puthoro. Ai hayeng kona mu singbigi. Hoi, nang hanamta chalamu, ai purageba. Mahangna imungda changlakpaga mamasu halaklami. Mamana walakliba cheng adu kayam yamge haina yengi. Cheng sidi chara ama khaktangi walakpa oiramgani. Tamo mangalda soina puthorakani haikri. Kamai tawni aide. Imana iruzaba loidringaida khara puraga chathauragi. Pamelna chai thairingai machana chenchat tawduna chatkibadu uhawi. Nungsa sagalakpa matam asida masigi angang asina chakrisibu kadaidana. Ima se kaithel chalubagi waramani haise khangdabra khangdeba. Tathotpina podyoma mapairaga lakpa adu ubada cheng puraklini khanduna mangaldo nokfe tawjai. Ngase yuki charadi helarodana. Tathotpi kaino ngasidi nasado ipa pakhatpagumna tawridubo. Lambi matek lakpasida mai pumba humangangta ngairi. Purakliba mayomdu nupaduda piraba matungda hairai. Se nangna haiba chengdu sida lairi. Kona mu unarase. Hojikidi nang hankro. Tungda kana laki. Nangna maning hanhanduna yengidubo. Hayo singna. Nangna cheng puraise. Imana khanghobra. Khanghawi. Ado halagi ko. Ai hoji amuk chak thongudoini. Wahai ase hairamlaga mayum maikai tamna khongjel yangna chetki. Karin ngasi magi mawngsibo. Chengse mama khanghandana tumina purakliba zala. Wakhalda asumna nungaitaba phawrabasu tathotpibu ngaikho hainadi khamlujri. Tungdagi nungsina yengduna laihawi. Pamel mangol churi makhong atuda yanthaduna chai ama pairaga lairami. Machana mayum hek yausalakpaga wahang pahong karisu tawdana. Makhutna pairamba chai aduna phuba haurai. Tathotpisu makhut aduna chai adu ngakthoknaba hotnari. Ima, kainu nangdoi sibo. Ima, aina kaidokhragi imada.
ꯇꯥꯃꯣ ꯃꯉꯥꯜ ꯂꯥꯛꯑꯦꯅ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯕꯅꯤ ꯆꯦꯡ ꯍꯨꯔꯥꯜꯂꯒ ꯄꯤꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯣꯠꯁꯤꯠꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯗꯕꯒ ꯁꯦꯜ ꯈꯖꯤꯛꯇꯅꯤ ꯐꯪꯂꯤꯕ ꯍꯥꯟꯅ ꯆꯦꯡꯒꯤ ꯑꯁꯣꯠ ꯃꯅꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯏꯃꯥ ꯏꯆꯥꯅ ꯆꯥꯅꯅꯕ ꯆꯦꯡ ꯑꯃꯨꯛ ꯁꯣꯠꯂꯛꯂꯤꯕꯅꯤ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯅꯣꯏ ꯇꯥꯃꯣ ꯃꯉꯥꯜꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯅꯪ ꯅꯊꯤꯕꯣꯡ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯌꯦꯡꯉꯨ ꯅꯪ ꯇꯥꯊꯣꯠꯄꯤꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇ꯭ꯔꯕꯁꯨ ꯃꯄꯤꯗꯤ ꯑꯔꯩ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯤ ꯆꯩꯅ ꯐꯨꯕꯒꯤ ꯆꯩꯅꯥꯅ ꯀꯞꯄꯗꯤ ꯅꯠꯇꯦ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯃꯤꯆꯩꯁꯨ ꯆꯥꯕꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯅꯤ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯜ ꯍꯧꯅ ꯑꯃꯨꯛꯁꯨ ꯆꯩꯔꯝꯃꯤ ꯉꯁꯤꯗꯒꯤ ꯅꯪ ꯃꯉꯥꯜꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯅꯪꯒꯤꯗꯤꯅꯦ ꯑꯩꯅ ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯍꯥꯏꯅ ꯅꯨꯡꯊꯤꯜꯗꯨꯃꯗꯤ ꯇꯥꯊꯣꯠꯄꯤꯗꯨ ꯆꯥꯛ ꯄꯤꯖꯈꯤꯗ꯭ꯔꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯄꯤꯖꯗꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯉꯥꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ ꯃꯃꯥ ꯄꯥꯃꯦꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦ ꯁꯣꯝꯗꯗꯤ ꯃꯉꯥꯜ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯤ ꯆꯤꯔꯕ ꯇꯟꯖꯥ ꯈꯨꯗꯤꯡꯗ ꯇꯥꯊꯣꯠꯄꯤꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯇꯥꯊꯣꯠꯄꯤꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯄꯨꯟꯁꯤꯕ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯉꯥꯜ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦꯗꯅ ꯍꯜꯂꯛꯑꯦ ꯏꯄꯥꯅ ꯆꯦꯡꯁꯨ ꯋꯥꯠꯂꯛꯂꯕꯅꯤ ꯁꯤꯁꯦ ꯂꯧꯁꯤꯜ ꯏꯄꯥꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ ꯃꯤ ꯎꯅꯒꯗꯕꯁꯨ ꯈꯔ ꯂꯩ ꯃꯉꯥꯜ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯦꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯄꯨꯟꯁꯤꯕꯁꯨ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯏꯃꯨꯡꯗ ꯄꯤꯁꯤꯜꯂꯝꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯃꯦꯜꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯥꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯃꯦꯜ ꯀꯩꯅꯣ ꯅꯪꯅ ꯎꯝꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯅꯣ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯕꯁꯨ ꯄꯥꯃꯦꯜ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯤꯕꯅꯤ ꯑꯩꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯡꯊꯤꯜ ꯊꯦꯡꯅꯕ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯂꯤꯕꯅꯤ ꯁꯤꯗ ꯅꯪꯅ ꯑꯗꯨꯃꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯕ ꯃꯍꯧꯁꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯎꯏ ꯉꯛꯇ ꯈꯨꯠꯇ ꯏꯅꯥ ꯑꯁꯤꯗ ꯁꯅꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯂꯩꯔꯤꯕꯁꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒ ꯑꯩꯒꯨꯝꯅ ꯋꯥꯅ ꯂꯩꯕꯗꯤ ꯍꯌꯦꯡꯕ ꯉꯝꯂꯣꯏ ꯄꯥꯃꯦꯜꯅ ꯅꯥꯀꯣꯏꯅꯅ ꯃꯉꯥꯜꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯑꯁꯤ ꯄꯨꯟꯁꯤꯕꯅꯁꯨ ꯈꯪꯉꯤ ꯏꯇꯠ ꯇꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯈꯥꯊꯪꯒꯤ ꯇꯥ ꯏꯕꯣꯍꯜꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯆꯥꯗ ꯊꯣꯠꯄꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯗꯣ ꯍꯦꯛ ꯌꯥꯕꯗ ꯃꯍꯥꯛꯀꯤ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯧꯁꯨ ꯈꯥꯏꯕꯤꯒꯅꯤ ꯍꯥꯏꯌꯦ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯄꯨꯟꯁꯤꯕꯅ ꯇꯥꯎꯔꯤꯕ ꯋꯥꯈꯜꯒꯤ ꯃꯃꯤꯗ ꯃꯉꯥꯜ ꯑꯃ ꯂꯪꯅ ꯊꯣꯛꯂꯛꯄꯒꯨꯝꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯑꯁꯦꯡꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯅꯤ ꯅꯨꯄꯤ ꯍꯥꯏꯌꯦ ꯁꯤꯕꯨ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯒꯨꯝꯁꯨ ꯇꯧꯈ꯭ꯔꯗꯥꯏꯅꯦ ꯊꯥ ꯐꯥꯅꯒ ꯂꯩꯔꯝꯕ ꯅꯠꯇꯦꯗ ꯅꯨꯄꯤꯗꯣ ꯂꯝꯆꯠꯂꯨꯗꯦꯅ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯗ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯥ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯑꯩꯅ ꯊꯦꯝꯕꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯈꯪꯗꯦꯅꯦꯍꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎꯗꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯐꯖꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯊꯧꯖꯥꯜ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈ꯭ꯔꯒꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅꯗꯤ ꯄꯪꯕꯅꯤꯅ ꯂꯣꯟꯅ ꯂꯣꯟꯅ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ ꯉꯁꯥꯏꯁꯨ ꯆꯦꯡ ꯍꯨꯔꯥꯜꯂꯒ ꯇꯨꯃꯤꯟꯅ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥ ꯑꯩ ꯂꯧꯕꯅꯤꯅ ꯄꯨꯛꯆꯦꯜꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯄꯨꯛꯆꯦꯜ ꯑꯄꯤꯛꯄꯤꯅꯤ ꯍꯥꯏꯅꯤꯡꯂꯒ ꯍꯥꯏꯖꯧ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯇꯪꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯑꯩ ꯍꯧꯖꯤꯛꯅꯦ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯈꯔ ꯉꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ ꯃꯇꯥꯒꯨꯝꯅ ꯀꯨꯏꯅ ꯅꯣꯛꯈꯤꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕꯅ ꯌꯥꯔꯕꯅꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯑꯔꯨꯕ ꯑꯣꯏꯔꯔꯣꯏ ꯇꯥꯊꯣꯠꯄꯤꯅ ꯃꯉꯥꯜꯗ ꯂꯩꯇꯅꯕ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ ꯃꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯪꯂꯦꯝ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯔꯛꯇ ꯈꯠꯅꯅꯕ ꯍꯤꯔꯝ ꯑꯃ ꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯄꯥꯃꯦꯜꯒꯤ ꯋꯥꯈꯜ ꯑꯣꯏꯈ꯭ꯔꯦ
ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯨ ꯊꯛꯃꯤꯟꯅꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯅꯨꯡꯉꯥꯏꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯃꯦꯜꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯗꯤ ꯄꯥꯛꯅ ꯉꯝꯗꯦ꯫ ꯃꯇꯥꯎꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯆꯈꯥꯎꯗ ꯃꯍꯤ ꯈꯔ ꯇꯥꯈꯤꯕꯗꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯂꯛꯂꯦ꯫ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥ ꯃꯉꯥꯜꯁꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯁꯨ ꯅꯣꯝꯗꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯃꯪꯂꯦꯝꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯁꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯄꯥꯡꯒꯜꯁꯨ ꯁꯥꯃꯨꯃꯨꯛ ꯐꯩ꯫ ꯃꯥꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯃꯉꯥꯜꯕꯨ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯉꯝꯗꯕꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃꯒꯨꯝꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯏꯇꯥꯎꯅ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯒꯅꯤ? ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯟꯊꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯅꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯑꯃꯅ ꯈꯨꯟꯊꯛꯇꯅꯤ, ꯑꯃꯅ ꯈꯨꯟꯈꯥꯗꯅꯤ꯫ ꯃꯪꯂꯦꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯗꯥꯗꯥ, ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯏꯕꯦꯂꯦ, ꯑꯩ ꯃꯤ ꯑꯃ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯄꯅꯣ ꯑꯊꯦꯡꯕꯁꯤꯗ? ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯤꯅ ꯁꯤꯡꯅꯕ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯨꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯗꯥꯗꯥ꯫ ꯏꯕꯦꯂꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯁꯤꯡꯂꯝꯕ ꯍꯩꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯄꯥꯡꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯈꯔ ꯐꯩ꯫ ꯏꯅꯥꯛꯁꯤꯗ ꯇꯊꯣꯠꯄꯤꯒ ꯂꯩꯔꯗꯤ ꯊꯥꯕꯜ ꯑꯅꯤ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯅꯤꯁꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯟꯁꯤꯕꯅ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤꯕꯗꯨ ꯎꯍꯧꯏ꯫ ꯍꯣꯏꯅꯦ, ꯃꯄꯥꯁꯤꯅ ꯁꯨꯛ ꯌꯥꯝ ꯊꯤꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅ ꯁꯨꯛ ꯌꯥꯝ ꯐꯖꯩꯁꯤꯅ ꯀꯩꯒꯤꯅꯣ? ꯄꯨꯟꯁꯤꯕꯒ ꯌꯨꯝ ꯊꯪꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃꯔꯥ ꯅꯠꯇ꯭ꯔꯒ ꯇꯊꯣꯠꯄꯤꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ, ꯁꯤꯒꯨꯝꯕ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗꯅꯦ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯈꯣꯏ ꯃꯉꯥꯗꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯔꯤꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯄꯨꯛ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯏ ꯑꯃꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯃꯦꯜ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯗ ꯆꯥꯛ ꯊꯥꯡꯖꯤꯜꯂꯒ ꯊꯅꯝꯂꯕꯅꯤ, ꯆꯥꯊꯣꯛꯄꯤꯔꯝꯃꯣ꯫ ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯕꯅ ꯇꯨꯝꯕ ꯌꯥꯔꯔꯣꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯄꯥꯃꯦꯜꯅ ꯏꯔꯨꯖꯕ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯈꯔ ꯊꯦꯡꯕꯅ ꯃꯅꯥꯛ ꯅꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯂꯔꯣꯏ ꯃꯇꯥꯒꯨꯝ ꯄꯥꯃꯦꯜꯁꯨ ꯐꯤꯖꯦꯠ ꯈꯔꯗꯤ ꯑꯗꯨꯃꯛ ꯀꯣꯝꯂꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗꯒꯤ ꯃꯥꯡ ꯊꯥꯒꯦ ꯍꯥꯏꯅ ꯏꯟꯊꯣꯛꯅꯕꯗ ꯅꯨꯄꯥ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯃꯍꯥꯛꯅ ꯆꯥꯏꯊꯔꯤꯉꯩ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯥꯕꯜ ꯐꯔꯕꯁꯨ ꯑꯆꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝ ꯇꯥꯕꯅ ꯊꯣꯏꯅ ꯎꯔꯝꯗꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯃꯦꯜꯅ ꯈꯪꯂꯝꯂꯅꯤ ꯄꯥꯈꯠꯄꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯥꯛꯊꯔꯒ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯍꯩꯅꯧ ꯀꯦꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦꯗ꯫ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯃꯦꯜꯅ ꯎꯔꯝꯂꯅꯤ ꯀꯤꯕꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯗꯨꯗ ꯌꯥꯜꯂꯒ ꯀꯥꯈꯠꯂꯛꯏ꯫ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯄꯥꯃꯦꯜꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯣ? ꯃꯣꯏ ꯄꯥꯕꯨꯡ! ꯃꯣꯏ ꯄꯥꯕꯨꯡ! ꯇꯥꯕ꯭ꯔꯣ? ꯁꯤꯗ ꯑꯝꯇ ꯊꯣꯔꯛꯑꯣ, ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ! ꯆꯥꯛ ꯆꯥꯔꯝꯕ ꯄꯨꯟꯁꯤꯕꯗꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯆꯥꯛ ꯆꯥꯕꯗꯨ ꯂꯦꯞꯂꯒ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕ? ꯀꯗꯥꯏꯅꯣ ꯍꯨꯔꯥꯟꯕꯗꯣ? ꯀꯗꯣꯝ ꯆꯦꯟꯈ꯭ꯔꯦ? ꯍꯥ? ꯀꯗꯣꯝ ꯆꯦꯟꯈ꯭ꯔꯒꯦ? ꯄꯨꯟꯁꯤꯕꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯗꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯦꯜ, ꯀꯅꯥ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕꯗꯣ? ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯥꯟꯕ꯭ꯔꯥ? ꯍꯩꯅꯧ ꯑꯆꯧꯕꯁꯤꯒꯤ ꯃꯔꯨꯝꯗ ꯇꯥꯕꯅ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯟꯕ ꯑꯃꯗꯤ ꯂꯩ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯥꯖꯗꯕꯁꯨ ꯌꯥꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯃꯍꯥꯛꯇꯣ? ꯄꯥꯃꯦꯜꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗꯣ ꯇꯥ ꯃꯪꯂꯦꯝꯅ ꯍꯦꯛ ꯍꯦꯛ ꯂꯤꯠꯄ ꯉꯧꯔꯨꯅꯕ ꯐꯨꯔꯤꯠ ꯃꯆꯨꯗꯨꯅꯤ꯫ ꯑꯩꯅ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯡꯕ ꯆꯥꯎꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫
ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯌꯨ ꯌꯥꯈꯤꯗꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯄꯥꯃꯦꯜꯅ ꯋꯥꯍꯩꯒꯤ ꯃꯍꯨ ꯀꯥꯝꯁꯤꯟꯕꯗ ꯃꯍꯨ ꯑꯗꯨ ꯈꯪꯍꯟꯍꯟꯈꯤꯕꯒꯨꯝꯅ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯈꯟꯈꯤꯗ꯭ꯔꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯑꯉꯥꯡꯅ ꯊꯦꯡꯕꯗ ꯆꯥꯏꯊꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯆꯃꯝꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯃꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯥ ꯃꯪꯂꯦꯝꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯅꯨꯄꯥꯅꯤ ꯋꯥꯈꯜꯒ ꯌꯥꯔꯦ ꯅꯨꯄꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗꯕ ꯅꯠꯇꯦ ꯏꯁꯥꯁꯦ ꯋꯥꯔꯤ ꯆꯥꯛꯁꯨ ꯆꯥꯕ ꯍꯧꯔꯝꯂꯕꯅꯤ ꯄꯨꯛꯀ ꯊꯟꯗ꯭ꯔꯤ ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯒꯦ ꯑꯔꯥꯟꯕꯕꯨ ꯑꯆꯨꯝꯕ ꯑꯣꯏꯍꯟꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯜꯍꯜꯂꯦ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯨꯝꯅ ꯄꯥꯃꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯁꯣꯝꯗ ꯃꯪꯂꯦꯝ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯉꯥꯜ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯄꯥꯈꯪ ꯐꯔꯛꯂꯦ ꯏꯆꯥꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯏꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯒꯦꯔꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯄꯥꯝꯗꯦ ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯆꯒꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯌꯥꯗꯕꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤ ꯌꯥꯔꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯄꯥꯕꯨꯡꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒꯦ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯉꯥꯜꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯨꯕ ꯊꯕꯛ ꯑꯁꯤꯅ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯑꯃꯁꯨꯡ ꯌꯩꯕꯅꯤ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯇꯥꯔꯛꯏ ꯀꯥꯂꯦꯟ ꯊꯥꯗ ꯇꯥꯔꯛꯄ ꯅꯣꯡ ꯑꯣꯏꯕꯅ ꯊꯕꯛ ꯁꯨꯕꯒꯤ ꯍꯨꯃꯥꯡ ꯁꯧꯔꯝꯕꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯠꯇ ꯂꯩꯇꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯉꯥꯜꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒ ꯍꯦꯟꯅ ꯋꯥꯃꯟꯈꯤꯕꯅ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯝꯃꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯒ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯅ ꯏꯁꯤꯡꯗ ꯍꯦꯛꯇ ꯆꯣꯡꯊꯈꯤ ꯈꯨꯠꯁꯨꯃꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯂꯧꯄꯨ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯊꯕꯛ ꯄꯨꯟꯅ ꯂꯣꯏꯔꯒ ꯄꯥꯅꯔꯁꯤ ꯍꯧꯖꯤꯛ ꯄꯥꯔꯨꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯣꯖꯥ ꯄꯨꯂꯞ ꯅꯠꯇ꯭ꯔꯕꯁꯨ ꯈꯤꯇꯪ ꯍꯥꯟꯅ ꯄꯤꯕꯤꯌꯨ ꯍꯦꯔꯥ ꯃꯪꯂꯦꯝ ꯑꯩꯅ ꯀꯣꯟꯅ ꯇꯧꯔꯁꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯅ ꯅꯪꯒꯤ ꯅꯆꯥꯁꯨ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯍꯜꯂꯤꯗꯅ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯃꯉꯥꯜꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯍꯨꯃꯥꯡ ꯀꯪꯗ꯭ꯔꯤꯉꯩꯗ ꯅꯣꯡ ꯆꯣꯠꯈꯤꯕꯒ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨꯕꯒ ꯂꯝꯕꯤꯗ ꯏꯪꯊꯝ ꯆꯟꯕ ꯍꯧꯔꯛꯂꯦ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯒ ꯄꯨꯟꯁꯤꯕꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯄꯥ ꯃꯆꯥꯗꯨ ꯏꯕꯦꯂꯩꯒꯤ ꯃꯌꯨꯝꯗ ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯥ ꯍꯪꯕ ꯆꯪꯂꯛꯄꯗ ꯏꯕꯦꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯉꯥꯜꯅ ꯃꯁꯥ ꯉꯝꯗꯕꯗꯨ ꯎꯕꯗ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯩꯕ ꯍꯩꯇꯕ ꯅꯨꯄꯤꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯗꯨꯅ ꯄꯤꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯨꯟꯁꯤꯕꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯇꯥꯊꯣꯠꯄꯤꯗꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯁꯦ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯒꯗ꯭ꯔꯥ ꯍꯩ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯀꯩꯁꯨ ꯇꯧꯍꯧꯗꯗꯥꯏꯅꯦ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯉꯁꯥꯏ ꯅꯣꯡ ꯆꯨꯔꯛꯄꯗꯨꯗꯅꯦ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯂꯩꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯗ ꯌꯣꯠ ꯇꯧꯔꯨꯕꯅꯤ ꯇꯥꯊꯣꯛꯇꯕ ꯅꯣꯡꯅ ꯇꯥꯔꯛꯄꯗ ꯀꯥꯔꯛꯄ ꯂꯩꯅꯤꯜ ꯑꯗꯣ ꯁꯣꯜ ꯍꯣꯟꯖꯤꯜꯂꯨꯕꯗꯒꯤ ꯍꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯒꯗꯕꯁꯨ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯐꯤꯖꯤꯗꯒ ꯑꯝꯇ ꯂꯦꯝꯗ꯭ꯔꯕ꯭ꯔꯣ ꯂꯩꯇꯦꯗ ꯀꯨꯝꯁꯤꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯕꯅ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯀꯪꯂꯤ ꯍꯌꯦꯡꯒꯤ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯂꯧꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯜ ꯄꯤꯈꯤꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯤ ꯍꯌꯦꯡ ꯊꯣꯡꯅꯅꯕ ꯆꯦꯡꯗꯤ ꯃꯈꯥꯗꯒꯤ ꯏꯆꯦꯗꯒꯤ ꯄꯨꯔꯒ ꯊꯣꯡꯉꯝꯃꯨ ꯍꯌꯦꯡ ꯍꯜꯂꯛꯄꯗꯅꯦ ꯑꯩꯅ ꯉꯝꯅꯅꯕ ꯆꯦꯡ ꯑꯃꯗꯤ ꯏꯆꯥꯒꯤ ꯍꯤꯗꯥꯛꯇ ꯄꯨꯔꯛꯑꯒꯦ ꯍꯥꯏꯒꯗꯕꯕꯨ ꯇꯜꯂꯦꯗ ꯍꯥꯟꯅ ꯂꯧꯈꯤꯕ ꯆꯦꯡꯁꯨ ꯁꯤꯡꯗ꯭ꯔꯤꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯂꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯅꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ ꯃꯁꯤꯗ ꯑꯩꯈꯣই ꯏꯀꯥꯏꯕ ꯌꯥꯗꯦ ꯄꯥꯃꯦꯜꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ ꯆꯥꯛꯇꯤ ꯊꯤꯔꯝꯂꯕ꯭ꯔꯣ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯑꯝꯇ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯂꯣꯏꯕꯗ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩ ꯊꯤꯔꯒꯦ ꯐꯤꯔꯣꯜ ꯑꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯁꯣꯝꯗꯁꯨ ꯃꯉꯥꯜꯁꯨ ꯏꯪꯊꯝ ꯆꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯦꯝꯂꯛꯄ ꯍꯤꯗꯥꯛꯇꯨ ꯄꯤꯖꯕꯒꯤ ꯃꯉꯥꯜꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯈ꯭ꯔꯦ
ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯅꯥꯕꯗꯨ ꯐꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯖꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯪꯂꯦꯝꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯕꯁꯨ ꯌꯥꯗ, ꯑꯅꯥꯕ ꯃꯆꯥꯕꯨ ꯃꯇꯣꯝꯇ ꯊꯅꯝꯕꯁꯨ ꯅꯨꯡꯉꯥꯏꯇ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯇꯧ ꯈꯪꯕ ꯃꯉꯥꯜꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯅ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯆꯠꯄꯤꯔꯨꯔꯣ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫" ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯔ ꯌꯥꯡꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯣꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯏꯕꯦꯂꯩꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯅ ꯐꯣꯡꯗꯣꯔꯛꯏ꯫ "ꯏꯕꯦꯂꯩꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯀꯣ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯍꯣꯠꯅꯕ ꯀꯟꯕ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯊꯦꯡꯅꯔꯒꯦ." ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯆꯠꯄ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ꯫ ꯂꯝꯕꯤ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪ ꯑꯍꯦꯟꯕ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯇꯊꯣꯠꯄꯤꯗꯨ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯩ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯂꯧꯄꯨ ꯑꯗꯨꯅ ꯁꯦꯜ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯩ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯦ." ꯃꯪꯂꯦꯝ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯌꯥꯎꯕ ꯁꯦꯜ ꯈꯔꯗꯣ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯃꯉꯥꯜꯒꯤ ꯍꯤꯗꯥꯛ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯈꯪꯕꯅ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗ ꯌꯥꯎꯔꯛꯇꯦ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯞꯅ ꯍꯪꯂꯛꯏ, "ꯏꯆꯥ ꯇꯊꯣꯠꯄꯤꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?" "ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯉꯔꯥꯡ ꯅꯣꯡ ꯆꯨꯕꯗ ꯈꯔ ꯆꯣꯠꯈ꯭ꯔ ꯃꯥꯜꯂꯦ." ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯪꯂꯦꯝ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯨꯝꯂꯨꯕꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯁꯦꯜ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ "ꯁꯤꯒꯤ ꯐꯨꯔꯤꯠ ꯈꯥꯎꯁꯤꯗꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯈꯤꯕꯗꯣ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯇꯥꯍꯧꯔꯖꯥꯠꯂꯥ?" ꯂꯧ ꯈꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯅꯥꯊꯩꯔꯒ ꯃꯍꯥꯛꯅ ꯌꯧꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝꯅ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯄꯨꯟꯁꯤꯕꯅ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯀꯩ ꯃꯥꯡꯈ꯭ꯔꯒꯦ? ꯅꯪꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯗꯨꯕꯣ?" "ꯁꯤꯗ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯍꯥꯞꯄꯅꯤ, ꯌꯥꯎꯔꯝꯗ꯭ꯔꯦ, ꯇꯥꯍꯧꯔ ꯃꯥꯜꯂꯦ." "ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯪꯕꯗꯅ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯜ ꯇꯥꯍꯧꯔꯦ ꯍꯥꯏꯕ." ꯋꯥꯈꯜꯁꯦ ꯈꯟꯅ ꯈꯟꯅ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯤꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ "ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ?" "ꯏꯇꯥꯎ, ꯑꯅꯥ ꯑꯅꯤ ꯈꯛꯇꯅꯤ." ꯏꯁꯤꯡꯅ ꯃꯩꯒꯤ ꯃꯒꯨꯜ ꯈꯪꯕꯒꯨꯝ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯗꯤ ꯑꯅꯥ ꯑꯅꯤꯒꯤ ꯃꯒꯨꯟ ꯈꯪꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯪꯂꯦꯝꯗꯣ꯫ ꯃꯪꯂꯦꯝꯅ, "ꯏꯇꯥꯎ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ. ꯃꯉꯥꯜꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯍꯤꯗꯥꯛ ꯂꯩꯒꯦ ꯍꯥꯏꯅ ꯈꯥꯛꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯁꯦꯜ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯏꯇꯥꯎꯗꯣ ꯄꯩꯁꯥ ꯌꯥꯎꯔꯛꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯤ." ꯉꯥꯏꯍꯥꯛ ꯃꯪꯂꯦꯝꯗ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯃꯥꯡꯈꯤꯕ ꯁꯦꯜꯗꯣ ꯐꯪꯅꯅꯕ ꯍꯥꯟꯅ ꯑꯝꯇ ꯊꯤꯈꯤꯁꯦ꯫ ꯏꯆꯥ ꯃꯤꯆꯥ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯕꯖꯥꯠꯅꯤꯀꯣ꯫ ꯂꯨꯔꯕ ꯇꯥꯟꯐꯝꯗꯗꯤ ꯏꯆꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯇꯝꯕꯤꯔꯤ." ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯤꯅ ꯈꯨꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯧ ꯈꯥꯎꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯒ ꯃꯌꯥꯝꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯂꯧꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯃꯪꯂꯦꯝꯅ ꯎꯏ꯫ ꯌꯥꯝꯅ ꯅꯛꯄ ꯃꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯟꯁꯤꯕꯒ ꯂꯧꯄꯨꯒ ꯃꯔꯤ ꯑꯃꯗꯤ ꯊꯣꯛꯅꯩ꯫ ꯁꯛ ꯃꯥ ꯌꯦꯡꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯉꯟꯅ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯈꯔ ꯍꯥꯜꯂꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯇꯥꯎꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯪꯂꯦꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯊꯃꯣꯏꯗꯗꯤ ꯈꯔ ꯋꯥꯔꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯃꯪꯂꯦꯝꯅ, "ꯏꯇꯥꯎ, ꯌꯥꯝꯗꯕꯤꯗ ꯈꯖꯤꯛꯇꯪ ꯄꯥꯏꯁꯦ. ꯍꯤꯗꯥꯛꯇꯤ ꯑꯩꯅ ꯂꯩꯗꯨꯅ ꯄꯨꯔꯛꯏ. ꯆꯥꯅꯅꯕ ꯈꯔ ꯁꯤꯜꯂꯛꯑꯣ ꯅꯪꯅ." "ꯍꯣꯏ ꯏꯇꯥꯎ." ꯏꯃꯨꯡꯗ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯥꯔꯛꯂꯦ꯫ "ꯁꯦꯜ ꯈꯔ ꯐꯪꯉꯛꯑꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯣ. ꯃꯤꯒꯤ ꯑꯇꯣꯟꯕ ꯑꯁꯤꯗꯤ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨ." "ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯃꯤ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯉꯁꯤ ꯊꯛꯏꯁꯤꯅ ꯂꯣꯏꯔꯕꯅꯤ. ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕꯅꯤ. ꯏꯃꯨꯡꯗ ꯃꯤ ꯄꯨꯁꯤꯜꯂꯒ ꯌꯨ ꯄꯤꯊꯛꯄ ꯑꯁꯤꯅ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ? ꯇꯥ ꯃꯪꯂꯦꯝ ꯑꯁꯤꯁꯨ ꯈꯔ ꯉꯥꯡꯗ ꯌꯥꯔꯔꯣꯏ. ꯃꯆꯥꯃꯛꯀꯤ ꯃꯇꯧꯅꯤ." ꯃꯇꯥꯎꯅ ꯇꯥꯔꯝꯂꯅꯤ ꯍꯥꯏꯕꯒꯨꯝꯅ ꯄꯥꯃꯦꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ꯫ "ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯈꯨꯠ ꯌꯥꯎꯔꯛꯀꯅꯤ." ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯨ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯪꯂꯦꯝꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯠ ꯂꯩꯊꯣꯛꯇꯨꯅ ꯍꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯄꯥꯃꯦꯜꯕꯨ ꯐꯨꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ.
ꯅꯨꯄꯤꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯌꯨ ꯊꯛꯄꯁꯤꯁꯨ ꯑꯐꯕ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯃꯪꯂꯦꯝ ꯀꯩꯁꯨ ꯈꯨꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯏꯃꯨꯡꯗ ꯆꯪꯕꯁꯨ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯐꯝꯕ ꯍꯧꯈ꯭ꯔꯦ ꯍꯤꯗꯥꯛ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯍꯤ ꯈꯔꯇꯪ ꯆꯈꯥꯎꯗ ꯇꯥꯕꯗ ꯅꯤꯁꯥ ꯊꯨꯅ ꯄꯥꯜꯂꯛꯏ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄꯗ ꯀꯅꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯝꯂꯅꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯁꯤ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯉꯥꯜꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯁꯤ ꯁꯨꯝ ꯏꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯈꯤꯕꯗꯣ ꯄꯥꯝꯕꯒꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯀꯩꯁꯨ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯪꯂꯦꯝ ꯀꯩꯁꯨ ꯈꯨꯝꯗꯦ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯄꯥꯃꯦꯜꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯥꯜꯗ ꯁꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯪꯂꯦꯝꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯃꯦꯜꯒꯤ ꯃꯟꯇ꯭ꯔꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎꯁꯤ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯍꯤꯗꯥꯛ ꯑꯗꯨ ꯈꯅꯥꯎ ꯃꯅꯨꯡꯗ ꯍꯩꯖꯤꯟꯕ ꯂꯦꯞꯇꯦ ꯈꯥꯔꯝꯕ ꯌꯥꯛꯂꯝꯕ ꯄꯨꯝꯕ ꯏꯁꯤꯡꯒꯤ ꯃꯍꯥꯎ ꯑꯣꯜꯂꯛꯂꯦ ꯄꯨꯟꯁꯤꯕꯅ ꯏꯇꯥꯎ ꯏꯇꯥꯎ ꯍꯦꯟꯃꯜꯂꯦ ꯂꯦꯞꯄꯨꯁꯦ ꯍꯌꯦꯡ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯁꯣꯏꯗꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯍꯤꯗꯥꯛꯁꯤ ꯄꯦꯟꯅ ꯑꯝꯇ ꯊꯛꯁꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯨꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯪꯂꯦꯝ ꯅꯤꯁꯥ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯄꯨꯟꯁꯤꯕꯅ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯤꯔꯛꯏ ꯏꯇꯥꯎ ꯁꯦ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯏꯇꯥꯎ ꯀꯨꯏꯔꯣꯏ ꯑꯩ ꯊꯨꯅ ꯆꯪꯉꯛꯀꯦ ꯑꯃꯨꯛ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯪꯂꯦꯝ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯈꯨꯗꯤꯡ ꯁꯣꯛ ꯁꯣꯛꯇꯨꯅ ꯆꯠꯈꯤ ꯑꯄꯤꯛꯄ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯃꯍꯤ ꯑꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯍꯟꯇꯣꯛꯂꯤ ꯇꯟꯖꯥ ꯑꯁꯤ ꯈꯪꯂꯗꯨꯅ ꯄꯥꯃꯦꯜ ꯏꯔꯨꯖꯒꯦ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤ ꯄꯥꯃꯦꯜꯅ ꯐꯤꯖꯦꯠ ꯀꯣꯝꯅ ꯁꯦꯠꯄꯗꯨ ꯎꯕꯗ ꯏꯔꯨꯖꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯄꯨꯟꯁꯤꯕꯁꯨ ꯌꯨꯗꯤ ꯉꯥꯎꯔꯕꯅꯤ ꯐꯝꯂꯝꯕꯗꯒꯤ ꯍꯤꯞꯊꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯁꯤꯒꯤ ꯂꯝꯌꯥꯏ ꯄꯤꯛꯈ꯭ꯔꯕꯁꯤꯗ ꯅꯪꯅ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ಚಾನಬಸಿದ ಅಮೋರ ಅಕಾಯಿ ಲೋꯏꯅ ತಾರꯝಬನಿ ꯑꯩꯅ ꯆꯥꯔꯤꯉꯩ ꯊꯛꯂꯤꯉꯩꯗ ꯁꯨꯃꯥꯏꯅ ꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯃꯦꯜ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯪꯂꯦꯝꯅ ꯀꯨꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯃꯊꯤꯕꯣꯡꯁꯦ ꯑꯔꯩꯕ ꯃꯈꯩ ꯊꯛꯂꯕꯅꯤꯅ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯥꯛꯊꯔ ꯃꯥꯜꯂꯤ ꯑꯁ ꯀꯅꯥꯅ ꯁꯦꯡꯗꯣꯛꯅꯤꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯃꯪꯂꯦꯝꯁꯨ ꯍꯟꯗꯣꯛꯄꯗꯨ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯈꯅꯥꯎ ꯑꯗꯨ ꯏꯁꯤꯡꯅ ꯇꯦꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡꯅ ꯆꯥꯏꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯈꯔ ꯃꯝꯕꯒ ꯌꯨ ꯉꯥꯎꯕꯒꯤ ꯃꯀꯣꯛ ꯍꯥꯏꯕꯒ ꯏꯔꯨꯖꯔꯤꯕꯗꯨ ꯄꯥꯃꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯗ ꯐꯤꯅ ꯀꯨꯞꯂꯗꯤ ꯁꯅꯥ ꯊꯅꯝꯕꯅꯤ ꯍꯥꯏꯅꯕꯅꯤ ꯃꯁꯤ ꯐꯥꯍꯧꯗꯕ ꯌꯥꯗꯦ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯪꯂꯦꯝ ꯆꯪꯂꯛꯇꯕꯗꯨꯗ ꯉꯥꯏꯍꯥꯛ ꯑꯣꯏꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯀꯥꯏꯗ ꯂꯩꯒꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯪꯂꯦꯝꯅ ꯄꯥꯛꯊꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯌꯦꯡꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯄꯥꯃꯦꯜ ꯏꯔꯨꯖꯕ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯨꯅ ꯀꯨꯝꯂꯛꯏ ꯇꯞꯅ ꯂꯥꯛꯎ ꯍꯥꯏꯕꯒꯨꯝꯅ ꯃꯪꯂꯦꯝꯅ ꯏꯪꯒꯤꯠ ꯄꯤ ꯄꯥꯃꯦꯜꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯀꯥꯈꯠꯂꯛꯏ ꯄꯨꯟꯁꯤꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯃꯦꯜꯗ ꯑꯃꯨꯛ ꯌꯦꯡ ꯃꯪꯂꯦꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯃꯛꯀꯤ ꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯤ ꯍꯥ ꯀꯩꯅꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯤ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯅ ꯃꯪꯂꯦꯝꯕꯨ ꯏꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯄꯥꯃꯦꯜꯁꯨ ꯇꯟꯖꯥ ꯑꯁꯤ ꯅꯪꯍꯧꯔꯔꯣꯏ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯁꯥꯎꯕ ꯍꯦꯟꯒꯠꯅꯕ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯁꯨ ꯑꯩꯅ ꯇꯥ ꯃꯪꯂꯦꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯇꯅꯕ ꯐꯖꯅ ꯋꯥꯔꯛꯈꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯀꯅꯨ ꯃꯈꯣꯏꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯇꯊꯣꯠꯄꯤꯁꯨ ꯆꯪꯁꯤꯜꯂꯛꯏ ꯈꯥꯝꯇꯣꯛꯀꯅꯨ ꯍꯥꯏꯅ ꯃꯃꯥ ꯄꯥꯃꯦꯜꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯝꯃꯤ ꯃꯪꯂꯦꯝꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯈꯨꯗꯤꯡ ꯄꯨꯟꯁꯤꯕꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯜꯂꯛꯄ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯈꯣꯏꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯆꯠꯈ꯭ꯔꯣ ꯍꯨꯔꯥꯟꯕ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯪꯂꯦꯝ ꯀꯞꯇꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯏꯇꯥꯎ ꯑꯩ ꯆꯪꯉꯛꯑꯔꯣꯏ ꯀꯧꯔꯔꯣꯏ ꯅꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯇꯥꯎ ꯍꯥꯏꯅꯁꯨ ꯀꯧꯔꯔꯣꯏ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕ ꯊꯦꯡꯅꯕ ꯄꯥꯝꯗꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯄꯤꯗ꯭ꯔꯤꯕ ꯈꯨꯠꯁꯨꯃꯟꯁꯨ ꯂꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯉꯥꯜꯗ ꯂꯤꯔꯝꯃꯤ꯫ ꯃꯉꯥꯜꯅ, "ꯄꯥꯕꯨꯡ, ꯇꯥꯊꯣꯠꯄꯤꯗꯤ ꯀꯩꯗꯧꯔꯒ ꯂꯩ? ꯈꯥꯝꯃꯛꯇꯕ꯭ꯔꯥ?" "ꯈꯥꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛ." ꯃꯉꯥꯜꯁꯨ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯤ꯫ ꯇꯥꯊꯣꯠꯄꯤꯒ ꯀꯥꯏꯅꯕꯁꯨ ꯄꯥꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯪꯂꯦꯝ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯈꯜꯂꯛꯄꯗ ꯎꯃꯪꯗꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯎꯃꯪꯗ ꯗꯥꯀꯨ ꯂꯩ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤ ꯀꯅꯥꯁꯨ ꯁꯤꯡ ꯆꯟꯕ ꯆꯠꯅꯔꯝꯗꯦ꯫ ꯃꯤꯅ ꯇꯧꯅꯕ ꯀꯤꯕ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯂꯛꯂꯤ꯫ ꯉꯜꯂꯤꯉꯩꯗꯗꯤ ꯎꯃꯪ ꯑꯣꯏꯔꯕꯁꯨ ꯗꯥꯀꯨ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯆꯠꯄ꯫ ꯁꯤꯡ ꯍꯥꯞꯅꯅꯕ ꯍꯥꯏꯗꯨꯅ ꯎꯕꯥꯛꯅ ꯃꯥꯏꯀꯩ 3 ꯈꯥꯖꯤꯟꯕ ꯁꯤꯡꯍꯥꯞ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯎꯃꯪꯗ ꯈꯔ ꯆꯪꯂꯛꯄꯒ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟ ꯑꯗꯨ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ꯫ ꯃꯇꯣꯟ ꯌꯧꯅ ꯋꯥꯡꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯎꯔꯤꯁꯤꯡ ꯑꯗꯨꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯃꯃꯤꯠꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯦꯡꯂꯤꯉꯩ ꯃꯥꯡꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯃꯤ ꯈꯔꯅ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯄꯅ ꯂꯝꯕꯤ ꯑꯗꯨꯁꯨ ꯎꯐꯨꯜ ꯌꯥꯝꯅ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯃꯅꯥꯛꯇ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯋꯥꯡꯂꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯌꯥꯏ ꯌꯧꯅ ꯋꯥꯡꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯂꯦꯞꯇꯨꯅ ꯄꯥꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥꯗꯒꯤ ꯌꯦꯡꯂꯛꯄꯗ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯈꯨꯝꯖꯤꯜꯂꯕꯅꯤꯅ ꯎꯕ ꯉꯝꯂꯔꯣꯏ꯫ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔꯅ ꯊꯥꯡ ꯄꯥꯏꯔꯛꯏ, ꯈꯔꯅ ꯑꯆꯧꯕ ꯈꯥꯎ パꯏꯗꯨꯅ ꯂꯥꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯗꯥꯀꯨ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯃꯪꯂꯦꯝꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯝꯂꯤꯕ ꯅꯨꯡꯖꯥꯎ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯍꯟꯗꯨꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯥꯎꯁꯤꯡ ꯑꯗꯨ ꯊꯥꯡꯊꯔꯛꯄꯗ ꯌꯥꯝꯅ ꯂꯨꯝꯅ ꯎꯏ꯫ ꯃꯈꯣꯜ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯁꯅꯥ ꯂꯨꯄꯥ ꯅꯠꯇ꯭ꯔꯒ ꯁꯦꯜꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯃꯇꯪ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯗꯥꯀꯨ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯊꯣꯡ ꯍꯥꯡꯇꯣꯛꯏ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ, "ꯄꯨꯁꯤꯜꯂꯛꯑꯣ ꯈꯥꯎ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ." ꯈꯥꯎꯁꯤꯡ ꯑꯗꯨ ꯂꯨꯝꯕꯅ ꯃꯤ ꯑꯃꯈꯛꯇꯅ ꯄꯨꯕ ꯉꯝꯂꯝꯗꯦ꯫ ꯗꯥꯀꯨ ꯄꯨꯂꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯂꯩ ꯍꯥꯏꯕ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯈꯪꯕꯅ ꯅꯨꯡꯖꯥꯎ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯂꯨꯆꯤꯡꯕꯗꯨꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯔꯛꯏ꯫ ꯗꯥꯀꯨ ꯑꯗꯨꯅ ꯍꯥꯡꯇꯣꯛꯂꯤꯕ ꯊꯣꯡ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯔ ꯃꯈꯣꯏꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯈꯣꯡꯁꯥꯟꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯔꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠꯅ ꯎꯔꯤꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯪꯂꯦꯝꯁꯨ ꯃꯈꯥꯗ ꯀꯨꯝꯊꯗ꯭ꯔꯤꯉꯩ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏ꯫ ꯍꯜꯂꯛꯄ ꯎꯗ꯭ꯔꯕꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯊꯣꯡꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯈꯨꯠꯅ ꯀꯟꯅ ꯏꯜꯂꯨꯕꯗ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯅꯨꯡꯗ ꯄꯨꯡꯃꯝ ꯃꯝꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯇꯣꯝꯇ ꯃꯩꯔꯥ ꯀꯌꯥ ꯊꯥꯟꯒꯠꯂꯛꯏ꯫ ꯅꯥꯀꯟꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯥꯛ ꯌꯦꯠ ꯑꯣꯏ ꯑꯃꯗꯤ ꯃꯊꯛꯇ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ, ꯑꯗꯨꯒ ꯃꯈꯥꯗꯅ ꯑꯇꯥꯡꯕ ꯒꯥꯂꯤꯆꯥꯅ ꯐꯤꯗꯥ ꯑꯣꯏꯔꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯊꯝꯂꯝꯕ ꯈꯨꯗꯤꯡ ꯏꯆꯝ ꯆꯝꯕ, ꯍꯣꯡꯅ ꯐꯪꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯔꯣꯏꯕꯗ ꯑꯆꯧꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯑꯆꯧꯕ ꯈꯥꯎ, ꯁꯅꯥ ꯃꯇꯨꯝ, ꯃꯅꯤ ꯃꯨꯛꯇꯥ ꯍꯥꯞꯄ ꯔꯦꯁꯝꯒꯤ ꯐꯤ ꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯤ ꯗꯥꯀꯨꯁꯤꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥꯅ ꯍꯨꯔꯥꯜꯂꯛꯄ ꯂꯥꯛꯂꯛꯄ ꯀꯌꯥꯒꯤ ꯂꯟꯒꯩ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯑꯆꯧꯕ ꯈꯥꯎ ꯑꯃ ꯑꯩ ꯄꯨꯔꯒꯦ꯫ ꯃꯁꯤꯅ ꯈꯔ ꯆꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯁꯤ ꯍꯦꯛꯇ ꯄꯨꯔꯒꯦ꯫ ꯐꯅ ꯌꯥꯝꯅꯗꯤ ꯂꯨꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯈꯣꯡꯅ ꯍꯥꯟꯅ ꯊꯥꯡꯇꯣꯛꯇ꯭ꯔꯤꯉꯩꯗ ꯃꯀꯣꯛꯅ ꯊꯤꯟꯗꯣꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯅꯥꯛꯇ ꯍꯧꯕ ꯎꯔꯤ ꯋꯥꯔꯤ ꯈꯔ ꯊꯠꯇꯨꯅ ꯈꯥꯎ ꯑꯗꯨ ꯀꯨꯞꯁꯤꯜꯂꯒ ꯃꯀꯣꯛꯇ ꯊꯣꯡꯀꯠꯈ꯭ꯔꯦ꯫ ꯐꯅ ꯌꯥꯝꯅ ꯂꯨꯝꯂꯕꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕꯗ ꯐꯧ ꯇꯣꯏꯅ ꯇꯣꯏꯅ ꯍꯣꯜꯂꯛꯄꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯗ ꯉꯝꯅꯅꯕꯗꯤ ꯄꯨꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯆꯪꯕꯒ ꯃꯈꯥꯗ ꯊꯝꯂꯒ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯄꯥꯕꯨꯡ, ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯀꯥꯏꯗꯩ ꯄꯨꯔꯛꯏꯅꯣ?" "ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯃꯉꯥꯜ ꯅꯪꯕꯣ, ꯊꯪꯅꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯈꯨꯔꯥꯈꯣꯏꯅ ꯑꯃꯨꯛ ꯇꯥꯈꯤꯅꯤ." ꯃꯪꯂꯦꯝꯅ ꯊꯣꯛꯈꯤꯕ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯤꯅ ꯂꯤꯅ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯩꯗꯣꯛꯏ꯫ "ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ." ꯃꯉꯥꯜꯅ ꯁꯅꯥ ꯃꯁꯤꯡ ꯊꯤꯕꯗꯨ ꯎꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯁꯅꯥꯗꯤ
ꯁꯦꯜꯗꯧꯅ ꯃꯁꯤꯡ ꯊꯤꯒꯗꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯣꯏꯒꯤꯅ ꯈꯨꯔꯥ ꯍꯣꯏꯗꯒꯤ ꯑꯔꯨꯝꯕ ꯑꯣꯟꯅꯅꯕ ꯁꯦꯜ ꯐꯂꯥꯗꯣ ꯃꯗꯨ ꯄꯨꯔꯛꯎ ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯊꯝꯅꯅꯕ ꯑꯩ ꯀꯣ ꯃꯆꯥ ꯑꯃ ꯇꯧꯔꯝꯈꯤ ꯃꯉꯥꯜꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ ꯈꯨꯔꯥ ꯅꯈꯣꯏꯒꯤ ꯁꯦꯜ ꯐꯂꯥꯗꯣ ꯑꯃꯨꯛꯇ ꯋꯥꯏꯒꯦ ꯀꯔꯤꯃꯨꯛ ꯇꯧꯒꯦ ꯍꯥꯏꯅꯣ ꯅꯈꯣꯏꯁꯤꯃ ꯃꯔꯣꯜ ꯑꯃ ꯂꯧꯒꯦ ꯋꯥꯏꯒꯦ ꯄꯤꯌꯨ ꯁꯤ ꯈꯛꯇꯅꯤ ꯅꯣꯡꯃꯗ ꯁꯤꯁꯤꯃ ꯆꯥꯎꯅ ꯄꯤꯔꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯃꯈꯨꯔꯥꯅ ꯁꯥꯎꯔꯤꯕꯗꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ ꯊꯨꯅ ꯄꯨꯔꯛꯀꯦ ꯅꯨꯄꯥꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯐꯂꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨ ꯅꯠꯇꯦ ꯑꯄꯤꯛꯄ ꯁꯦꯜ ꯐꯂꯥꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯕꯨ ꯁꯦꯜ ꯐꯂꯥ ꯃꯆꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯕ꯭ꯔꯅꯦ ꯃꯤꯉꯣꯟꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯍꯨꯔꯥꯜꯂꯒ ꯑꯣꯟꯗꯧꯒꯤ ꯇꯧꯔꯤ ꯖꯥꯠꯂꯥ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯂꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯞꯅꯅꯕ ꯈꯔ ꯇꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯃꯉꯥꯜꯅ ꯐꯂꯥ ꯑꯗꯨ ꯄꯨꯔꯒ ꯏꯃꯨꯡꯗ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯟꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯑꯣꯟꯕ ꯂꯣꯏꯔꯛꯄꯗ ꯃꯄꯥꯅ ꯀꯣꯝ ꯇꯧꯕ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯐꯤ ꯑꯃ ꯊꯝꯗꯨꯅ ꯁꯅꯥ ꯂꯨꯄꯥꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯄꯥꯅ ꯁꯅꯥ ꯐꯨꯝꯂꯤꯉꯩ ꯃꯉꯥꯜꯅ ꯁꯦꯜ ꯐꯂꯥ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯈꯨꯔꯥ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯌꯥꯝ ꯀꯨꯏꯅ ꯋꯥꯏꯔꯣꯏꯅ ꯃꯉꯥꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯥꯗꯨꯅ ꯁꯦꯜ ꯐꯂꯥ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯀꯩꯀꯩ ꯅꯞꯄꯤ ꯍꯥꯏꯅ ꯌꯦꯡꯉꯤ ꯁꯅꯥ ꯃꯇꯦꯛ ꯑꯃ ꯅꯞꯂꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁꯅꯥꯅꯤꯅ ꯁꯤꯗꯤ ꯄꯠ ꯇꯠꯄ ꯃꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯦꯜ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯅꯪ ꯄꯩꯁꯥ ꯃꯁꯤꯡꯗꯨ ꯀꯣꯟꯅ ꯊꯤꯌꯨ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯀꯩ ꯋꯥꯅꯣ ꯅꯨꯄꯥ ꯍꯩ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯁꯦꯜ ꯃꯁꯤꯡ ꯊꯤꯕꯒꯤ ꯃꯍꯨꯠ ꯁꯦꯜ ꯐꯂꯥꯗ ꯁꯅꯥ ꯑꯣꯜꯂꯤ ꯃꯌꯥꯝꯕꯅ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯪꯂꯛꯂꯤꯕꯅꯣ ꯈꯟꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯄꯣꯛꯂꯝꯕ ꯃꯄꯥꯅ ꯑꯍꯦꯟꯕ ꯂꯟ ꯊꯨꯝ ꯀꯔꯤꯁꯨ ꯊꯝꯂꯝꯗꯦ ꯑꯇꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁా ꯄꯥꯏꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯂꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯪꯂꯦꯝꯕꯨꯅ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕꯤꯈꯤꯕꯅꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕꯗꯒꯤ ꯅꯨꯄꯥꯗꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯥꯆꯧ ꯅꯈꯣꯏꯗꯤ ꯅꯍꯥ ꯃꯈꯩ ꯂꯥꯏꯔꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯜꯂꯛꯂꯤꯕ꯭ꯔꯥ ꯃꯪꯂꯦꯝꯅ ꯏꯅꯥꯎ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯁꯤꯕꯣ ꯇꯥꯆꯧ ꯑꯩꯉꯣꯟꯗꯗꯤ ꯆꯤꯟ ꯊꯤꯔꯛꯀꯅꯨ ꯉꯔꯥꯡ ꯅꯈꯣꯏꯅ ꯋꯥꯏꯈꯤꯕ ꯁꯦꯜ ꯐꯂꯥ ꯃꯈꯥꯗ ꯁꯤꯒꯤ ꯁꯅꯥ ꯃꯇꯦꯛ ꯑꯁꯦ ꯅꯞꯂꯛꯂꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯪꯂꯦꯝ ꯈꯨꯝꯐꯝ ꯈꯪꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯏ ꯃꯪꯂꯦꯝꯅ ꯏꯅꯥꯎ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯌꯥꯝꯕꯅ ꯅꯪꯒꯤ ꯁꯔꯨꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯣ ꯑꯗꯨꯝꯅ ꯐꯪꯂꯛꯄ ꯑꯣꯏꯔꯦꯀꯣ ꯇꯥꯆꯧꯅ ꯄꯨꯔꯛꯄ ꯁꯅꯥꯗꯣ ꯇꯥꯆꯧꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯏꯁꯥꯃꯛꯅ ꯆꯠꯂꯒ ꯂꯧꯔꯨꯒꯦ ꯂꯟꯒꯩ ꯂꯩꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯇꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯇꯥꯆꯧꯁꯨ ꯐꯪꯂꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯁꯨ ꯂꯧꯈ꯭ꯔꯅꯤ ꯃꯪꯂꯦꯝꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯃꯤ ꯐꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯅꯅꯥꯎ ꯍꯟꯖꯔꯦ ꯅꯨꯄꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯦꯟꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎꯗꯨ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯟ ꯊꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯁꯥ ꯃꯎ ꯐꯕ ꯏꯔꯣꯏ 10 ꯂꯩꯔꯝꯃꯤ ꯁꯅꯥ ꯍꯥꯞꯅꯅꯕ ꯃꯅꯨꯡ ꯏꯍꯥꯡ ꯍꯥꯡꯕ ꯎꯄꯨ ꯑꯃꯃꯝ ꯏꯔꯣꯏ 10ꯒꯤ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯍꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯏꯔꯣꯏ 10 ꯑꯗꯨ ꯄꯨꯗꯨꯅ ꯎꯃꯪꯗ ꯂꯥꯛꯂꯤ ꯃꯪꯂꯦꯝꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯥꯆꯧꯅ ꯍꯥꯏꯈꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯃꯁꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯥꯀꯟꯗꯁꯨ ꯑꯆꯧꯕ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯏꯔꯣꯏꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯎꯖꯥꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯅꯝꯂꯨꯕꯗ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨ ꯈꯪꯂꯞ ꯇꯧꯏ ꯃꯅꯨꯡꯗ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯝꯂꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯁꯨꯔꯨꯡꯗ ꯆꯪꯂꯛꯏ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯗꯨ ꯎꯔꯅꯤ ꯈꯟꯕꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯧꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯒ ꯂꯩꯔꯝꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯎꯔꯦ ꯆꯨꯝꯃꯤ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤ
ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯊꯤꯟꯖꯤꯟꯗꯨꯅ ꯑꯣꯠꯄ ꯁꯥꯟꯅꯗꯨꯅ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯒꯕꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯕꯨ ꯂꯩꯒꯅꯤ? ꯅꯤꯡꯊꯧꯒꯨꯝꯅ ꯑꯩ ꯍꯤꯡꯕ ꯌꯥꯔꯒꯅꯤ꯫ ꯃꯈꯨꯠꯇ ꯑꯉꯝꯕ ꯁꯅꯥ ꯄꯥꯏꯗꯨꯅ ꯍꯣꯟꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯆꯧꯕ ꯎꯄꯨ 5ꯗꯤ ꯁꯅꯥꯅ ꯄꯤꯛ ꯊꯜꯂꯦ꯫ 6ꯁꯨꯕ ꯎꯄꯨ ꯑꯗꯨꯁꯨ ꯁꯅꯥ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯂꯛꯄ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯗ ꯏꯔꯣꯏ ꯂꯥꯕ ꯃꯌꯥꯝ ꯁꯨꯔꯨꯡ ꯃꯄꯥꯟꯗ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕ ꯎꯄꯨꯗ ꯁꯅꯥ ꯍꯥꯞꯂꯝꯕꯗꯨ ꯎꯕꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯊꯥꯡ ꯁꯠꯇꯨꯅ ꯁꯒꯣꯜꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯅꯨꯡꯗ ꯃꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯈꯪꯗꯕꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯁꯒꯣꯜ ꯃꯌꯥꯝ ꯊꯧꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯊꯩꯕ ꯉꯝꯂꯕꯁꯨ ꯗꯥꯀꯨ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯋꯥꯍꯪ ꯄꯥꯍꯪ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯐꯅ ꯌꯥꯝꯅ ꯍꯣꯟꯇꯣꯛꯂꯝꯂꯕꯅ ꯁꯅꯥꯒꯤ ꯆꯤꯡ ꯑꯗꯨ ꯈꯔ ꯍꯟꯊꯔꯝꯃꯤ꯫ ꯏꯔꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯗꯨꯅ ꯊꯝꯕꯗꯒꯤ ꯍꯥꯟꯅꯒꯤ ꯆꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯪꯂꯦꯝꯗꯤ ꯈꯥꯎ ꯑꯃꯈꯛ ꯍꯨꯔꯥꯟꯈꯤꯕꯅ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯗꯥꯀꯨ ꯃꯁꯦꯜ ꯑꯗꯨ ꯋꯥ ꯇꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕꯅꯣ? ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯨ ꯁꯅꯥ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯆꯪꯂꯝꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯀꯥ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯨ꯫ ꯗꯥꯀꯨ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯀꯤꯅꯅꯕ ꯑꯁꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯌꯥꯟꯗꯨꯅ ꯊꯅꯝꯁꯤ꯫ ꯍꯨꯔꯥꯟꯕꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯕꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕꯗ ꯁꯣꯏꯗꯅ ꯆꯦꯟꯈꯤꯅꯤ꯫ ꯃꯈꯣꯏ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯀꯛ 4 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝ ꯊꯪꯕ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯟꯊꯕ ꯇꯧꯗꯅ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯪꯂꯦꯝꯁꯨ ꯁꯅꯥ ꯂꯨꯄꯥ ꯐꯪꯈꯤꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯀꯔꯤꯗ ꯁꯤꯖꯤꯟꯅꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯇꯩ, ꯏꯇꯩ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯎꯃꯪꯗ ꯆꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗꯤ ꯏꯇꯩꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ꯫ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯌꯥꯝ ꯁꯤꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄꯗꯣ ꯃꯤ ꯎꯗꯅꯕ ꯅꯨꯡꯗꯥꯡꯗ ꯍꯜꯂꯛꯀꯦ ꯈꯟꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯗ ꯊꯦꯝꯂꯕꯁꯨ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯂꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝ ꯍꯥꯏꯔꯝꯗꯦ꯫ ꯑꯍꯤꯡꯗꯨꯃ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯪꯂꯦꯝ ꯈꯔ ꯄꯥꯈꯠꯅ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯏꯔꯣꯏ ꯑꯗꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯈꯤꯇꯪ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯣꯡ ꯑꯗꯨꯗꯒꯤ ꯏ ꯆꯦꯟꯊꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯗꯥꯀꯨꯁꯤꯡꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ナꯀꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯗꯥꯀꯨꯁꯤꯡꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯝꯖꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯗꯥꯀꯨ ꯑꯅꯤꯗꯤ ꯃꯅꯨꯡꯗ ꯂꯟꯒꯩ ꯑꯗꯨ ꯁꯪꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯁꯨꯡ 4 ꯊꯣꯛꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯁꯤꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯁꯨꯡ 4 ꯑꯗꯨꯁꯨ ꯀꯅꯥꯁꯨ ꯎꯗꯅꯕ ꯃꯑꯣꯡꯗ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯕꯦꯂꯩꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯕꯦꯂꯩꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯈꯪꯏ꯫ ꯊꯣꯡꯗ ꯊꯤꯟꯗꯨꯅ ꯏꯕꯦꯂꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯇꯥꯗꯥ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ? ꯏꯕꯦꯂꯩ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯁꯤꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩ ꯈꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨ ꯎꯕꯗ ꯃꯪꯂꯦꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯏꯕꯦꯂꯩ ꯃꯪꯂꯦꯝꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯠꯇꯦ ꯏꯕꯦꯂꯩ,
Nangna khalibudu onari. Mahak aina hatpa nate. Asiba hakjang ase umangda lairambadagi aina purakpani. Mase icham chamna siba mananaba nangna semgadabani. Mase nangna pangthoklabadi nangonda aina sana mohora ama soidana pigani. Asiba hakjang adu imungda thanamlaba matungda manglemna kanasu khanghanba yade haina sinarami. Ibelaina asiba hakjang adu pathadanaba hidak ama chaisilami. Yam thuna kaithelda laktuna ibohalgi dukalda changsilai. Ibohal lekai asigi oina phi taisinba tuba sem saba khwaidagi haiba ahal oiraba nupa amani. Ibohal amadi ibelai mamangda thabak kaya ama punna tawminakre. Tai bohal nangi araiba khulai pumba yumsilo amada ji thaba yade. Hana amukta tawkhidriba thabakni nangna ngasi tawgadoribase. Ibohal karisu khangjadaba namachinda I a tawduna lei. Ibelai nangna hairisibu Haujikse wakal khanbagi matam nate. Aina nangbu pugadoriba mafam ase ta ibohaldasu khanghanba yaba nate. Mit punsilaga pugadoribani. Ibohalna chamamnana leibudu uraga ibelaina sana khara nupaduda pisinki. Phare adudi ai khulai mayamse amuta yomsinkige. Ibohalda mamita fi ama yesinduna manglimgi mayumda purai. Manglimgi kada pusilaba matungda mamita pulibadu lauthoi. Migi asiba hakjangi masung mari thokna leirambadu ubada ibohaldu khangi. Tai bohal kaisuki ningai oidi. Asiba hakjang amadi mahaki phizolase. Phajana phochilaga icham chamna siba malhalo. Masi hek pangthokpada. Ahenba sanalupa mayam amusu pigani. Ibohal machinda thoklakpa lai khuding sonduna mahaki mathau pangthokle. Mahakna leiriba mafam aduda khangdanaba haiduna thong nawadu loina lonselle. Thabak pangthokpa loiraba matungda mahaki pifam thokpa sana piraba matungda mamit adu amuk khumjinkre. Mahaki mamit khumjinkiba mafam adu yaubaga amuk thadorai. Tai bohal sidagi nang amu hana dukanda hankro. Tungo thoraktuna yenglakpadi yadeko. Hoi ai yengoi. Ibohalna dukanda changkibadu yenglaga lei. Si oiradi mana mafam adu khangba ngamnaroidana. Aingondasu inararoi. Mahak adu manglemgi mayumda amuk thuna lai. Ising asaba khara lumduna siba hakjang adu maduda pagliba ising adu chamthoklami. Makhoi ani manaraga asiba mina mai tharamdaida setkadaba angauba fizol ama setchilami. Pumnamak loire haiba kanda ibelai sumayumda hankre. Tawriba thabak pumnamak mangal su khanglami aduba mahakti karisu haide tumina yengduna lai. Manglemna asiba hakjang aduba manaw nupigi yumda puraktuna kapsinarami. Lekagi mi kharaga loinana asiba hakjang adu mai tharami. Lekagi mi amatana nupa aduna sibagi maram khangba ngamkhide. Manglemna manaw nupigi ni haina leiriba sanalupa sing adudagi tangkhai ama pithoklami. Mathangi ayukta daku singna surungi thong adu hangtokpada asiba hakjang adu leiramdre. Manungda langai sangliba makhoi anida hangbada kanasu manungda changlakte haina khumnami. Daku sing adugi luchingbana hairai. Aikhoigi arunma mafam ase saphongle. Asiba hakjang leiramdaba haibase huranbase matomtane haiba nate. Maga punba khutpu soidana leiramkigani. Pumnamaki saphanaba atopa huranba adusu hataba yade. Masida mayam kari khali. Luchingbagi wafam aduda mayam adu loina yanare. Nakhoi mayamgi maraktagi namit nana khwaidagi singba ama lamkoiba saduna yumthong khuding chatkadabani. Aikhoina hatkiba huranbadugi maramda wari sanaba yawbra haina munna tagadabani. Masi natraga ngasi ngarang kana misi haina thigatkadabani. Makhoigi leifam amadi kadaida lei habada khangdoro. Amuksu makha tarai. Thabak pangthokpa ngamdraba natraga aranba paw puraklabadi chatliba mi ada thawai logani. Achumba asengba paw puraklagana mana mathum chawna pigani. Nakhoigi maraktagi thawdang asi kanana pangthokpa ngamgani. Luchingbana hairiba wafam ase ai yazari. Mayamgi mahut silaga thabak ase pangthongnabagidamag ai chachage. Phare horen numidangdagi khongsanba hawro. Asengba ama khanglaga yamna thuna halakadabani. Numit adugi ahing athengbada daku adu khungangda lai. Athengba ahingda yumgi yenakha khuding phawduna kana kari wari sanari haiba tarami. Ahing chupa tumdana hotnarabasu chingdaba yaba imung amata phanglamde. Ahing chabukta khungangda laiba kaithel adu phawduna lai. Dukan amakak thong hangduna lairami. Dukan adugi mamangda tapna changsinduna yengbada yamna ahal oiraba nupa ama fi taiduna lairami. Mayamna thong lonakrabasu nungtigi ibohalna khara thengna dukal hangbani. Ahal adugi hotnaba kanba mataw aduda daku adu
dukan manung aduda changsilai. Phimu setpa nupa ama changsilakpadu ubada ibohaldu nupa aduda yenglai. Pukjal senglaba ahal. Aingonda akiba matau utkanu. Aduk ahal oiraba nangna karigino thenglasi phauda thabak suriba. Chahi matang aduga hairabadi phamungda irenjana potharaga leigadabani. Natrane. Amamba maisida phi tairi sibu ubrane. Phana yamna ahal oirabasu. Mitsidi onthokna sengna urida. Nangna aise masak khangdabagini. Phi taisinbada ibohal haina maming chatlibani. Nangnadi thazaroi. Sumaina mamlingai matamdani. Asiba hakjang ado aina phojilibani. Ha. Asiba hakjang haiba. Mani. Asiba hakjang. Matau karamna phojilino haibadi hanglakanuko takthokpa yade. Daku ado mahakna thirakpadu phangbagumna masada phaurai. Se. Sigi sana mayamse nangini. Songmi maheido. Aingonda takthoktrabasu kaisu kaide. Aina pambadi. Nangna asiba hakjang phojiluriba yumadu tatao. Nangna khangninglibado aina takpa ngamgani haiba thazade. Nupi ama laklaga aikhoi ani lamlong phawba thokmini. Adugadi mahakna aigi mitta phi amana khumjinduna imung aduda puki. Halakpadasu lamlong phawba mitse khumjinduna puraki. Aina changluba yumado aina khangba ngamloi. Somgi mit ase khanjilabasu. Chatliba lambi adudi soidana khanglamgani. Hojik lamlongda aikhoi ni chatuna nangi mit adu khumjingi. Chap chaba mafong khangdrabasu chaurakpa amadi tao. Wa haina sana kharaga amuk pirami. Sana adobo ubada ibohaldi kalakpa phawrami. Nupa aduna piragliba sana sing aduda kuina yenglaga lai. Se, lauro. Sinangini, aina pirabani. Sana ado ibohalna laushilaga khumlai. Chap chaba yumadu khangdrabasu nupi aduna puriba lambidudi ai khangi. Nangna pamlabanina ai yengage. Makhoi anidu dukandudagi thoklaktuna lamlongda lai ibohalna. Maikai somda olagani mahangna aigi mitpun sinkhibadu. Adudi sigi lambi sida oigani. Daku aduna masage firoldagi machet ama segairaga ibohalgi mamittu punsinduna ibohalna takpa lambi aduda lai. Ahinga thengba oibana mi amata haugatnadri. Makhoi anina lambida chatkhibadu ahingda chaktabi ibelaina urami. Asibu ta ibohal natrane. Mahaki mamit punsiliba nupa asina kana oirazana. Dada manglemdu awapamda soidana tare. Ai mating pangdaba yade. Makhoigi matung tomina inaduna chatlage. Huina makhol hauna khonglakpadu tabada dakudo musumi pairami. Ahal lakliba lambi ase phana yamnadi sanglakni. Khara watliba manbra. Yamna watri. Nahan aina chatpada sigumba huina khonglakpagi makholsu taki. Kitang chatlaga laihau manam ama namlakpada ibohalna hairei. Sida thonga leibra. Masida oidoini. Manglemgi thongal adu laihau pambi ama hawi. Nahan ibohalna thongalda changlakpa amadi thoklakpada laihau manam namkhibani. Daku nupa adudadi laihau manamdagi khangbani haibadu haidoklamde. Thongaldi loina iman mane. Matau karamna nangna khanglibanu. Aigi khangzabi ama leibagini. Si soidrabani. Mamitta kiselibadu dakuduna lauthoklami mirak narak yenglaga manglemgi thongalda nungdum ama phina yumsilaga thanami. Daku aduna tauribadu ibelainadi urami. Daku aduna hairei. Ahal, masigi imung asi kanagino haiba nang khangbra. Aikhoiga yamna lapnabana kanagino haibadi ai khangde. Adubu aina changkhiba imung adudi masida soidana oigani. Yare. Adudi aikhoi ani su halase. Ibohaldagi ahenba karisu khangba ngamlaroi khangbadagi thagatpa wahai phongdoklamlaga daku adu umangda lagle. Makhoi anina hek chatkhibaga makhoina thanamlibadu karino haina yenglami. Makhoina nungdum masibu phina yumsilaga thanamlibase karigino. Ta manglemda phattaba kharadi soidana tawraklagani. Mahaki mapandagi aisu sanalupa mayam ama phangli. Maramaduna mahaki thawaisu aina kandaba yade. Wakhal lawsing leibi ibelaini. Manglemda kaisu hairamdana nungdum amadi fimu kaya laurure. Manglemgi thongalda thangnana leiba thongal khudingda daku aduna thanamba nungdum adugumna loinamak thanami. Nakala maromda dakudu umangda yawraktuna luchingbada pau pumba tamlami. Luchingbado harauna nupaduda sanalupa kaya langsilami. Nangna nungaiba pau purakpagi. Mado nangi khudon. Adubo aranbo oiramlabadi. Nangi thawaisu mangani. Tinthaba tawdana luchingbaduna mahakna yamna thazaba daku amamuk tharami. Mahaktu nataba atopasu
ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯑꯁꯤ ꯈꯪꯂꯝꯕ ꯌꯥꯏ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯗꯥꯀꯨ ꯑꯗꯨꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯕꯨ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯥꯛꯍꯜꯂꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯪꯂꯦꯝꯒꯤ ꯌꯨꯝ ꯃꯅꯥꯛ ꯅꯛꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯗꯥꯀꯨ ꯑꯗꯨꯅ ꯊꯅꯝꯃꯤ ꯍꯥꯏꯕ ꯅꯨꯡꯗꯨꯝ ꯑꯗꯨꯗꯤ ꯊꯪꯅꯕ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯍꯥꯟꯕꯒꯤ ꯗꯥꯀꯨ ꯑꯗꯨꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯇꯥꯛꯂꯛꯄ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯆꯦꯛꯄꯜꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯌꯦꯛꯁꯤꯜꯂꯝꯃꯤ꯫ ꯗꯥꯀꯨ ꯑꯗꯨꯒ ꯏꯕꯣꯍꯜꯒ ꯆꯠꯈꯤꯕꯒ ꯏꯕꯦꯂꯩꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯛꯂꯝꯕ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯛꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯨꯆꯤꯡꯕꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯕꯗ ꯑꯍꯥꯟꯕ ꯆꯠꯈꯤꯕ ꯗꯥꯀꯨ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠꯅ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯥꯀꯨ ꯑꯗꯨꯅ ꯀꯤꯅ ꯂꯨꯆꯤꯡꯕ, ꯑꯩꯅ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯂꯨꯆꯤꯡꯕꯗꯨ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯕꯣꯏ ꯈꯟꯗꯨꯅ ꯗꯥꯀꯨ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯗꯥꯀꯨ ꯑꯅꯤ ꯊꯥꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯗꯥꯀꯨ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯕꯣꯍꯜꯒ ꯎꯅꯔꯝꯗꯦ꯫ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯗꯥꯀꯨ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ, ꯁꯅꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯌꯦꯛꯏ ꯍꯥꯏꯕ ꯑꯌꯦꯛꯄꯗꯨꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯁꯨ ꯌꯦꯛꯍꯧꯏ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯑꯅꯤꯁꯨꯕ ꯆꯠꯂꯨꯕ ꯗꯥꯀꯨꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯗꯥꯀꯨ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅꯗꯤ ꯆꯤꯟ ꯊꯤꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈꯤꯕꯁꯤ ꯃꯈꯣꯏ ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯝꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯁꯤ꯫ ꯃꯍꯥꯛ ꯐꯥꯔꯕꯗꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯐꯥꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯗꯥꯀꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯈꯣꯡꯕꯨꯔꯣꯏ ꯑꯁꯦ ꯅꯍꯥꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ 12 ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯥꯟꯕ ꯗꯥꯀꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯈꯣꯏꯁꯤꯡꯗꯨ ꯗꯥꯀꯨꯅꯤ ꯈꯪꯂꯕꯗ, ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ, ꯅꯈꯣꯏꯗ ꯄꯤꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯑꯝꯇ ꯂꯩꯖꯗꯦ, ꯃꯤꯒꯤ ꯐꯤ ꯈꯔ ꯇꯥꯏꯔꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯑꯍꯜꯅꯤ꯫ ꯗꯥꯀꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯑꯍꯜ, ꯅꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ, ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨ, ꯅꯪꯒꯤ ꯅꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯈꯨꯝꯖꯤꯜꯂꯣꯏ꯫ ꯏꯕꯣꯍꯜꯗꯨ ꯀꯩꯁꯨꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯨꯗꯣꯏꯁꯦ? ꯂꯨꯆꯤꯡꯕꯗꯨ ꯁꯥꯎꯅ ꯏꯕꯣꯍꯜꯒꯤ ꯈꯧꯔꯤꯗ ꯊꯥꯡ ꯑꯗꯨ ꯊꯝꯗꯨꯅ, ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ? ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯅꯪ ꯃꯤ ꯐꯣꯠꯂꯣꯏ ꯍꯥꯏꯕ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨ꯫ ꯄꯨꯒꯦ, ꯑꯩ ꯁꯣꯏꯗꯅ ꯄꯨꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯁꯤꯕꯨ ꯐꯣꯠꯂꯨꯕ ꯏꯃꯨꯡ ꯑꯗꯨꯗ ꯄꯨ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯒꯗꯕꯅꯤ꯫ ꯀꯅꯥꯃꯠꯇ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯅꯈꯣꯏꯒꯤ ꯃꯤ ꯂꯥꯛꯑꯝꯗꯦ꯫ ꯂꯨꯆꯤꯡꯕꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯊꯕꯛꯇꯨ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯗꯥꯀꯨꯁꯤꯡꯗ ꯁꯤꯟꯅꯔꯝꯗꯨꯅ ꯎꯃꯪꯗ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯏꯇꯣꯝ ꯂꯩꯍꯧꯕ ꯗꯥꯀꯨ ꯑꯗꯨ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯩꯅ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯝꯂꯛꯇꯕ ꯀꯨꯏꯔꯕꯅꯤ꯫ ꯂꯩꯇꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯈꯤꯕꯅꯤ꯫ ꯇꯥꯟꯖꯥꯁꯦ ꯐꯪꯂꯕꯅꯤꯅ ꯑꯩꯅ ꯉꯝꯖꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯊꯥꯞꯂꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯨꯊꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯂꯨꯆꯤꯡꯕꯗꯨ ꯃꯈꯣꯏꯒꯤ ꯁꯅꯥ ꯊꯝꯐꯝꯒꯤ ꯊꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯂꯩꯕꯗꯨ ꯎꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯗꯥꯀꯨ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯍꯣꯟꯇꯣꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯎꯅ ꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯄꯨꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯗꯥꯀꯨ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯗꯨꯅ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯤꯡꯗꯒꯤ ꯈꯪꯍꯧꯗꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯟꯕꯗꯒꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯥꯜꯂꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯗꯥꯀꯨ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯁꯅꯨ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯕ ꯑꯣꯏꯅ ꯗꯥꯀꯨ ꯅꯨꯄꯥꯗꯨꯅ ꯍꯣꯟꯊꯣꯛꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯂꯕ ꯅꯨꯡꯒꯤ ꯈꯥꯎꯖꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯆꯧꯕ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯩ ꯊꯥꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯏꯕꯣꯍꯜ ꯗꯥꯀꯨ 12ꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯗꯥꯀꯨ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯦꯂꯩꯅ ꯏꯕꯣꯍꯜꯕꯨ ꯎꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯕꯦꯂꯩꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫
ꯁꯣꯝꯗ ꯊꯕꯛ ꯐꯕꯤ ꯏꯕꯦꯂꯩꯅ ꯑꯆꯧꯕ ꯒꯨꯍꯥ ꯑꯃ ꯃꯩ ꯆꯥꯛꯅꯅꯕ ꯊꯥꯎ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯒꯨꯍꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯃꯗꯤ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯇꯥꯁꯤꯟꯈꯤꯗꯨꯅ ꯁꯤꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯏꯕꯣꯍꯜꯅ "ꯑꯩꯅ ꯃꯤ ꯑꯁꯤꯕ ꯐꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯌꯨꯝꯗ ꯅꯠꯇꯦ, ꯑꯆꯧꯕ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯅꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯃꯐꯝ ꯑꯗꯣ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯦ꯫ ꯃꯅꯨꯡ ꯆꯪꯂꯒꯗꯤ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯅ ꯁꯥꯔꯤꯕꯅꯤ"꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯅꯨꯡꯅ ꯄꯥꯟꯕ ꯊꯣꯡ ꯑꯃ ꯊꯝꯂꯒ ꯃꯅꯨꯡꯗ ꯆꯥꯎꯅ ꯁꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯒꯨꯝꯅ ꯆꯥꯎꯅ ꯁꯥꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ꯫ ꯒꯨꯍꯥ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯇꯥꯛꯂꯕꯗꯤ ꯑꯩ ꯍꯟꯕ ꯌꯥꯔꯗ꯭ꯔꯥ"꯫ ꯗꯥꯀꯨ ꯑꯃꯅ ꯒꯨꯍꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯅꯨꯡꯁꯤꯗꯤ ꯌꯥꯝꯅꯁꯨ ꯃꯝꯃꯤ, ꯃꯤꯔꯥꯡ ꯌꯥꯝꯅ ꯊꯨꯔꯤ꯫ ꯃꯁꯤꯗꯕꯨ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯅꯦ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯄꯪꯕ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯀꯅꯥꯅ ꯈꯪꯕ ꯌꯥꯎꯈꯤꯒꯦ? ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯗꯥꯀꯨ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯂꯣꯟꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯅꯤ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯁꯨꯝ ꯂꯩꯕꯅ ꯌꯥꯔꯔꯣꯏ꯫ ꯁꯅꯥ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯐꯥꯔꯛꯇ꯭ꯔꯕꯗꯤ ꯂꯨꯆꯤꯡꯕꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤ꯫ ꯑꯩꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯡꯊꯣꯛꯂꯁꯤ"꯫ ꯃꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯒꯨꯍꯥ ꯑꯗꯨꯅ ꯅꯞꯇꯨꯅ ꯀꯨꯝꯊꯈꯤ꯫ ꯃꯍꯥꯛꯅ ꯃꯤ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯗꯥꯀꯨ ꯑꯃ ꯁꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯏꯕꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯦꯛꯄ ꯅꯨꯄꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯗꯥꯀꯨ ꯑꯗꯨ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯒꯨꯍꯥ ꯃꯅꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗ ꯊꯥꯎ ꯃꯅꯝ ꯅꯝꯕꯗꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯨꯅ ꯃꯊꯛꯇ ꯀꯥꯅꯅꯕ ꯍꯣꯠꯅꯕꯒ ꯃꯊꯛꯇ ꯂꯩꯍꯧꯕ ꯗꯥꯀꯨ ꯑꯗꯨ ꯊꯥꯗꯔꯛꯏ꯫ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯩꯕꯨꯜ ꯑꯃ ꯂꯪꯊꯔꯛꯏ꯫ ꯈꯣꯡꯂꯩ ꯊꯨꯅ ꯗꯥꯀꯨ ꯑꯃ ꯑꯅꯤꯗꯤ ꯆꯣꯡꯗꯨꯅ ꯀꯥꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯩꯅ ꯆꯥꯛꯄ ꯅꯪꯍꯧꯗ꯭ꯔꯁꯨ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯗꯨꯅ ꯃꯩ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨ ꯌꯣꯠ ꯑꯄꯥꯛꯄ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯏꯕꯦꯂꯩꯅ ꯃꯪꯂꯦꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯪꯂꯦꯝ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯗꯨꯅ ꯊꯝꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯗꯧꯔꯕ? ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯅꯤꯡꯊꯧꯒꯨꯝꯅ ꯃꯅꯥꯏ ꯃꯁꯤꯜ ꯊꯝꯗꯨꯅ ꯍꯤꯡꯕ ꯌꯥꯔꯅꯤ"꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯕꯦꯂꯩꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨꯗꯤ ꯇꯥꯛꯂꯝꯗꯦ꯫ "ꯏꯕꯦꯂꯩ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯀꯔꯤ ꯄꯤꯔꯒ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯃꯪꯂꯦꯝꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯥꯏꯊꯣꯛꯂꯒ ꯆꯥꯕ ꯉꯝꯂꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯆꯥ ꯏꯆꯥ ꯄꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯕꯨ"꯫ ꯏꯕꯦꯂꯩꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯌꯥ ꯄꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯏꯕꯦꯆꯥꯕꯨ ꯃꯉꯥꯜꯗ ꯊꯥꯖꯕꯗ ꯌꯥꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕꯗ ꯃꯉꯥꯜ ꯑꯗꯨ ꯋꯥꯝꯇ ꯍꯥꯏꯗꯅ ꯎꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯪꯂꯦꯝꯅ, "ꯃꯉꯥꯜ, ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ? ꯅꯪ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯍꯥꯛꯀꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ"꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯉꯥꯜꯗꯨ ꯃꯄꯥꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯅꯨꯄꯥꯗꯨꯗꯤ ꯈꯨꯜꯁꯤꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯨꯄꯥꯅꯤ꯫ ꯍꯥꯟꯅꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯃꯌꯨꯝ パンꯗꯧꯔꯦ ꯍꯥꯏꯕ"꯫ "ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯁꯤꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯋꯥꯐꯝꯂꯣ? ꯃꯅꯥꯛ ꯅꯛꯄ ꯅꯃꯥꯟꯅꯕ ꯑꯃ ꯍꯦꯛꯇꯗ ꯍꯪꯉꯨ꯫ ꯑꯩꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯔ ꯑꯔꯥꯟꯕꯔ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯥꯏꯗꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯊꯤꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯜ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯏꯇꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯠ ꯊꯥꯈꯤꯕꯗꯣ ꯏꯄꯥꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ"꯫ ꯃꯪꯂꯦꯝꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ? ꯄꯥꯕꯨꯡ, ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝꯅꯗꯤ ꯇꯧꯔꯣꯏꯁꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪ ꯑꯃꯨꯛ ꯍꯣꯡꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯎꯠꯁꯤ"꯫ ꯁꯣꯝꯗ ꯇꯥꯊꯣꯠꯄꯤꯗꯤ ꯅꯣꯡꯃꯇ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯝꯃꯤ꯫ ꯃꯁꯥꯅ ꯌꯥꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯥ ꯏꯕꯦꯝꯃ ꯄꯥꯃꯦꯜꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
Mahakna mangalbu unaba pamlagasu yumdagi thokpagi tanja phanglamde. Mamada kayarak hairabasu yaba kauba leiramde. Punsibasu thabak suba chatkhidre tathotpibu mingonda thajadringai maraldi hanana chaba haure. Somda umangda nungthilgi matam yauraklabasu mahakki khongburoising adu amata halaktrabada dakulu chimbadu yamna pakhatlami. Makhoising adu asoi angam thoklamgadra haina yamna pakhatlami. Makhoibu halamba thoklabadi aina soidana laman khumgani. Huranbasing adu mafam asida nongmadi soidana lakhigani. Makhoi amu aina hatkani. Nupado wakhal munna khallaba matungda chakniba amagi sakpham lauduna konungda amuk kumtharakli. Mahakna chakniba saduna ibohalgi dukan manakta angawba magumna famduna yengli. Adubu ibohalgi dukandi thong hangba kauba leikhidre. Ungdang athengba matamdana mahakki surung mapana duda khulai matik chana paiduna huranba lakpra haina ngaiduna leire. Nonganbaga mahak chaknibagi saklonda amuk laklami. Nonganbadagi numit taba phawba ibohalgi dukan adu thong hanglamde. Mahakki khongburoising adu soidana siramlani haiba khanglami. Ibohalbu hek thengnabaga hatkani haibase mahakki arepa wasak ama oikhre. Asomna numit mangani tarukni haukhre. Mahakna ibohalbu amuk hanna thengnaba ngamlamde. Numit adu tathotbigi luhongba numitni. Mayum thadoklamdaigi mabukning nungsibaga waithungnaba pamba nupa phangdabaga mahak yamna kaplami. Matam khara thengjillaklabada pulamba mayam adu loina mayumda hannakre. Mi leitabagi tanja yengduna mahak maningthong phawduna chenthораklami. Ibohal amadi mahakki nupina lonna mayumda wari sanaba adu tarami. Ibohalna punsibana aikhoigi iral kaya ama hatkrabani. Madugi laman oina makhoibu machabusu aikhoina otkadabani. Laina paklaba icha asiga leiminarabadi mahakki macha asisu pakpatabani. Otkadabani makhoi babu. Luhongba pamdabaga hairibasingdu tabada yumaduda amuk hanna halaklaroi khalami. Mahak akitu zungba yaudana athengba ahing aduda mangalgi yumtamna chelaklami. Somda athengba ahing aduda manglem adu longna hiplaga wakhal khalami. Hayingdi aigi ichagi luhongba numitni. Ibelaina hatkiba dakusing adu pulap oiramgadra natraga makhoi ahinba leiramkidra. Leiramba thoklagadi makhoigi mi khara halakte haina mamit mana singna mafam adu ngaktuna leirambani. Ibelaina haibada masing tara hina hatkre. Aina ukibadadi makhoi taradagi helabasu yamna helamgadaba mande. Ai ngasidi tumina chatlaga sana lupa khara laurudaba yade. Ahingi matamdadi makhoi soidana huranba chatlamgani. Manglemdu surung manungda changlubadagi lehauriba sana lupa mani kaya ado mamita adum uduna leirabani. Nahan makhaidi dakusingna jeksena ngak selamgani khanbana mahak tumina leisinabani. Ngasidi mahak ngaingamdraduna chatlagi haina thoraklami. Mahakna thokibaga ikan kanadana tathotpidu mangalgi yumda yausilagre. Mahakki ming kauduna thongnauda thilakpadu tabada mangal thuna thorai. Tathotpi oiramaduda mahak yamna ngaklami. Khajiktang khantharubada mahak asaubana mang thaduna amuk cheiraklami. Mafam asida nangna laklibasi karigino. Aibu miwa tahange aigi luhongba thugaigi haina laklibra. Tamo mangal karino nang haido ai nang nataba kanagasu leiba ngamoi aigi khudangse kanamtana paikhidri. Se payo aigi khudangse aibu mafam amada buduna chatlo. Aigi khudangse hanba oina isana yana paiba mahaktagi manakta ai leigani. Ase hairaga mangalgi makhut adu lami mangalna makhut kanna kanthokduna hairi. Nangi khudangse aina paibigidaba manba. Nakhutna singba kundona mingonda hukraga. Khudang pidri haibisibu karino. Aigi iba ichabu laire haiduna ahinba thikiba natro. Hujikna karigi amuk lakliba. Tathotpi makhol thokna kappa haurai. Matam amada aigidamak adum lepkani haikhiba mahak aduni ko nangse. Ai nanthokpham leitabagi luhongbase yaningda pangthokibani. Athengba hinga sida akiba yaud nanakda laklaga nangna ibu inthokpirakpha. Yumaduda aina amuk haluraga kadaida chatloi hangbada aina haigadabasibu karino. Nangna luhongdringaida laklamlabadi aina nangbu lawsinba ngamba yai. Aduba hojikti matam heli. Ai nangbu matek ama thendoki. Nangi asengba yumaduda thilagi lao. Nangaigi sada solokano. Nangi nakada leiki haina naitom lakpani. Changjapam pidrabanina naitom hankini. Nang masimadi khang. Aina hingba changba. Ai ningsingdaba oi. Aina mangkiba oirasu aibu thirakano. Leikidaba thoklasu
ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯁꯤꯟꯊꯗꯕ ꯑꯣꯏꯌꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯥꯊꯣꯠꯄꯤꯗꯤ ꯂꯝꯕꯤꯔꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯨꯄꯤ ꯃꯍꯥꯛꯅꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯂꯒ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯩꯈꯤꯕ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯇꯥꯊꯣꯠꯄꯤꯒꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯕꯒꯨꯝꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥꯗ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯍꯥꯛ ꯇꯥꯊꯣꯠꯄꯤꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤꯉꯩꯗ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯇꯥꯊꯣꯠꯄꯤꯁꯨ ꯃꯥꯒꯤ ꯕꯣꯔ ꯃꯌꯨꯝꯗ ꯆꯪꯕꯁꯨ ꯀꯤ꯫ ꯃꯄꯥꯝꯗ ꯆꯠꯁꯤ ꯀꯗꯥꯏ? ꯂꯝꯕꯤꯗ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯤꯛ ꯄꯛꯂꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯗꯤ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯏꯟꯊꯣꯔꯛꯄ ꯃꯍꯥꯛꯇꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯐꯝ ꯂꯧꯔꯣꯏ꯫ ꯁꯤꯕ ꯆꯪꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃ ꯊꯝꯖꯔꯝꯂꯁꯅꯨ꯫ ꯑꯩ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯊꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯎꯃꯪꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯎꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯂꯧꯔꯨꯅꯤ ꯍꯥꯏꯅ ꯆꯪꯈꯤꯕ ꯃꯪꯂꯦꯝꯁꯨ ꯈꯣꯡꯊꯥꯡꯁꯤꯡꯅ ꯂꯥꯛꯏ꯫ ꯑꯍꯤꯡꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯗꯥꯀꯨ ꯂꯨꯆꯤꯡꯕ ꯑꯗꯨꯗꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯁꯅꯤꯜ ꯐꯪꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯥ ꯑꯃꯒ ꯒꯙꯥ ꯑꯃꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯐꯅ ꯌꯥꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯂꯥꯛꯂꯕꯁꯨ ꯊꯥꯕꯜꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯃꯉꯥꯜ ꯑꯗꯨꯅ ꯂꯥꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯤ ꯌꯥꯝꯂꯝꯂꯕꯗꯤ ꯈꯟꯅ ꯃꯤ ꯂꯣꯏꯅꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯙꯥ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯄꯨꯟꯁꯤꯜꯂꯒ ꯃꯪꯂꯦꯝꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥ ꯀꯣꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯉꯝꯕ ꯃꯈꯩ ꯍꯣꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯃꯇꯥꯒꯨꯝ ꯂꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯥꯡ ꯆꯥꯅ ꯇꯥꯊꯣꯠꯄꯤꯁꯨ ꯀꯤꯅ ꯎꯃꯪꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯒ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯊꯛꯇ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯁꯨꯔꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯗꯥꯀꯨ ꯑꯗꯨꯅ ꯎꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯃꯄꯥꯟꯗ ꯊꯥꯡ ꯄꯥꯏꯔꯒ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯥꯊꯣꯠꯄꯤꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯔꯥꯟ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ "ꯄꯨꯟꯁꯤꯕꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯅꯁꯥꯅ ꯈꯪꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯣ꯫ ꯅꯈꯣꯏꯅ ꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯤꯗꯣ ꯂꯣꯠꯁꯤꯟꯕ ꯅꯠꯇ꯭ꯔꯥ?" "ꯅꯠꯇꯦ ꯇꯥ ꯏꯕꯣꯍꯜ, ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯇꯥ ꯏꯕꯣꯍꯜꯒꯤ ꯏꯆꯥꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯦ." ꯌꯨꯝ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯉꯥꯜꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯜꯂꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯇꯥ ꯏꯕꯣꯍꯜ, ꯃꯍꯥꯛ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯝꯒꯗꯧꯕꯁꯦ꯫ ꯃꯍꯥꯛꯁꯤ ꯐꯥꯔꯒ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ." ꯃꯉꯥꯜꯕꯨ ꯐꯥꯔꯒ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯉꯥꯜꯁꯨ ꯈꯪꯗꯕꯅ ꯐꯅ ꯌꯥꯝꯅ ꯐꯨꯔꯕꯁꯨ ꯄꯥꯈꯨꯝ ꯊꯣꯛꯇ꯭ꯔꯦ꯫ ꯇꯥꯊꯣꯠꯄꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯉꯥꯜꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯉꯥꯜ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯆꯩꯊꯦꯡ ꯈꯥꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯪꯕ ꯄꯥꯃꯦꯜꯅ ꯎꯃꯪꯗ ꯆꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯃꯌꯥꯝꯅꯗꯤ ꯏꯊꯥ ꯊꯥꯖꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯗꯥꯀꯨ ꯌꯥꯝꯅ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯆꯠꯅꯗꯦ꯫ ꯄꯥꯃꯦꯜꯅ ꯇꯛꯁꯤꯟꯕꯗꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯒꯁꯨ ꯃꯄꯥꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯎꯃꯪꯒꯤ ꯆꯪꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯏꯔꯪ ꯂꯪꯅ ꯄꯣꯠꯁꯛ ꯑꯃ ꯇꯥꯕꯗꯨ ꯎꯕꯗ ꯄꯥꯃꯦꯜꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯇꯨꯅ "ꯃꯈꯣꯏ ꯄꯥꯕꯣ, ꯃꯁꯤ ꯌꯦꯡꯉꯨ, ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯟꯁꯪꯗꯒꯤ ꯂꯩꯔꯨꯕꯗꯨ ꯅꯠꯇꯕ꯭ꯔꯣ? ꯏꯆꯥꯗꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯅꯤꯌꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯎꯃꯪꯗ ꯆꯪꯂꯒ ꯊꯤꯔꯨꯁꯦ." ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯎꯃꯪꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯁꯣꯝꯗ ꯃꯪꯂꯦꯝꯅ ꯁꯅꯥ ꯄꯨꯔꯒ ꯊꯣꯛꯂꯛꯄꯒ ꯗꯥꯀꯨꯅ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯃꯨꯛꯅꯕ ꯑꯗꯨꯗ ꯇꯥꯊꯣꯠꯄꯤꯅ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯗꯥꯀꯨ ꯑꯗꯨꯅ ꯃꯪꯂꯦꯝꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠꯄꯤꯗꯤ ꯀꯤꯃꯟꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯗꯥꯀꯨꯗꯨ ꯇꯥꯊꯣꯠꯄꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯥꯊꯣꯠꯄꯤꯁꯨ ꯂꯝꯕꯤ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯗꯥꯀꯨ ꯑꯗꯨꯅ ꯐꯥꯗꯨꯅ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯊꯝꯗꯨꯅ ꯍꯪꯂꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯟ ꯄꯩꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯏ?" ꯇꯥꯊꯣꯠꯄꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫
ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ ꯃꯁꯥꯗꯗꯤ ꯆꯩꯅꯥ ꯐꯥꯎꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯗꯥꯀꯨ ꯑꯗꯨ ꯍꯥꯠꯄ ꯎꯔꯝꯃꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯒꯨꯝꯅ ꯎꯏ ꯇꯥꯊꯣꯠꯄꯤ ꯌꯥꯝꯅ ꯀꯤꯅ ꯀꯅꯥꯅꯣ ꯅꯪ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯎꯃꯪꯁꯦ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯀꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯤꯒꯅꯨ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯃꯤꯡꯅ ꯇꯝꯐꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅ ꯄꯥꯔꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯂꯤꯌꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯝꯐꯥ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯂꯥꯛꯁꯤ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃꯗꯒꯤꯅꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯀꯧꯔꯝꯃꯤ ꯅꯣꯡꯌꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯨ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯅ ꯆꯠꯇꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯖꯔꯨꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯗꯝ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯚꯥꯁꯀꯔꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅ ꯄꯥꯔꯤꯅ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅ ꯄꯥꯔꯤꯗ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯥꯔꯤꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯐꯝꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯦꯛ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯅꯍꯥꯛ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯏꯟꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯩ ꯑꯩꯒꯤ ꯕꯕꯥ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯃꯍꯥꯛ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯀꯅꯤ ꯊꯧꯅꯥ ꯐꯕ ꯃꯍꯥꯛ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯂꯨꯍꯣꯡꯗꯨꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯤ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯤꯡꯊꯧꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯌꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯀꯌꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯔꯤꯅꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯁꯛ ꯎꯠꯂꯛꯄ ꯌꯥꯔꯣꯏ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯣ ꯋꯥꯔꯤ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯂꯤꯗꯕ ꯌꯥꯗꯕꯅ ꯇꯦꯟꯇꯛꯅ ꯂꯤꯔꯛꯂꯝꯃꯤ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯦ ꯁꯅꯥꯗꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯃꯁꯛ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯍꯪꯉꯝꯗꯅ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ ꯑꯉꯛꯄꯅꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯔꯤꯅ ꯄꯤꯔꯝꯕꯅꯤ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯈꯨꯗꯣꯞ ꯑꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯤ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯤꯍꯟꯕꯗ ꯐꯪꯈꯤꯗ꯭ꯔꯕ ꯈꯨꯗꯣꯞꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯅꯨꯄꯥꯁꯤ ꯌꯦꯡꯕꯗ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯄꯨꯔꯛꯄ ꯉꯝꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯏꯄꯥꯅ ꯍꯤꯡꯆꯥꯕꯤ ꯃꯨꯔꯈ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯉꯁꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯈꯤꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯏꯔꯝꯕꯗ ꯃꯈꯣꯏꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ
ꯃꯤꯅꯨꯡꯁꯤ ꯂꯩ ꯍꯥꯏꯅꯗꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯗꯤ ꯃꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯥꯃꯨꯉꯧꯅ ꯍꯤꯡꯆꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯃꯗꯤ ꯂꯝ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕ ꯌꯥꯗꯕꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯀꯌꯥ ꯐꯥꯎꯔꯒ ꯂꯥꯛꯄꯅ ꯃꯤ ꯂꯟꯅ ꯇꯥꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯈꯨꯟꯗꯥꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯒꯤ ꯁꯤꯟꯐꯝꯗꯤ ꯉꯥꯃꯤ ꯑꯣꯏꯔꯒ ꯐꯥꯔꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯂꯣꯟꯕ ꯃꯤꯗ ꯍꯣꯡꯅ ꯍꯣꯡꯅ ꯌꯣꯟꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯌꯣꯟꯅꯅꯕ ꯄꯨꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯊꯨꯡꯕꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯍꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯃꯍꯩ ꯉꯥ ꯐꯥꯅꯔꯤ꯫ ꯈꯔ ꯑꯃꯅ ꯂꯥꯡ ꯊꯥꯛꯏ, ꯈꯔ ꯑꯃꯅ ꯈꯣꯏ ꯆꯣꯞꯅꯔꯤ, ꯈꯔ ꯑꯃꯅ ꯁꯪꯕ꯭ꯔꯦꯜ ꯂꯪꯉꯤ, ꯈꯔ ꯑꯃꯅ ꯇꯥ ꯄꯥꯏꯗꯨꯅ ꯉꯥ ꯐꯥꯅꯔꯤ꯫ ꯑꯆꯧꯕ ꯍꯤꯖꯥꯎ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯃꯌꯥꯝ ꯃꯌꯥꯝ ꯐꯥꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯂꯝꯗꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯇꯍꯥ-ꯇꯍꯥꯅ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯗꯨꯅ ꯌꯨꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯍꯪ ꯍꯪꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯁꯠ-ꯁꯠ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ "ꯏꯇꯩꯃ, ꯃꯌꯥꯝꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤꯗꯨ ꯆꯠꯄ ꯍꯧꯈꯤ꯫ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯁꯨ ꯂꯩꯐꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯍꯧꯕꯅ ꯐꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯗꯥꯀꯨꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯄꯥꯔꯤꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯒꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯅꯤ ꯃꯥꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯕꯗ ꯀꯌా ꯀꯣꯏꯅꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯇꯝꯐꯥꯕꯨ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥ ꯁꯟ ꯀꯌా ꯑꯃ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯍꯦꯛ ꯍꯦꯛ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯕꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯑꯄꯥꯏꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯝꯐꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯁꯥ ꯁꯟ ꯍꯥꯃꯦꯡ ꯏꯔꯣꯏꯅꯆꯤꯡꯕ ꯁꯦꯟꯅꯗꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯥꯛꯂꯤ꯫ "ꯏꯆꯥ ꯏꯕꯦꯝꯃ, ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯁꯣꯟꯖꯤꯜꯂꯒꯦ꯫ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯁꯛ ꯐꯖꯕ ꯍꯤꯡꯆꯥꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦꯗꯣ꯫ ꯑꯩꯅ ꯃꯁꯛ ꯐꯖꯕ ꯍꯤꯡꯆꯥꯕꯀꯌꯥ ꯄꯨꯔꯛꯂꯕꯁꯨ ꯅꯪꯅ ꯄꯥꯝꯗꯦꯅ ꯍꯥꯏꯗꯣ." "ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕ ꯑꯩꯅ ꯍꯤꯡꯆꯥꯕꯗ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ? ꯑꯩꯈꯣꯏꯒ ꯅꯈꯣꯏꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯌా ꯑꯃ ꯂꯩ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯃꯗꯤ ꯄꯟꯕꯤꯔꯛꯀꯅꯨ꯫ ꯍꯟꯗꯛ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯆꯦꯗꯣ ꯇꯣꯏꯅ ꯇꯣꯏꯅ ꯎꯏ꯫ ꯃꯈꯣꯏ ꯎꯈꯤꯗꯕ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯦꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯎ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯞꯂꯝꯃꯤ." ꯇꯝꯐꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯛꯄꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯝꯕꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯄꯜꯂꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯑꯩꯅ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯨꯡꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ." ꯍꯤꯡꯆꯥꯕꯤꯗꯨꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯇꯝꯐꯥ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯊꯠ ꯑꯗꯨꯗꯒꯤ ꯀꯣꯏꯅ ꯌꯦꯡꯕꯗ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯔꯣꯏ꯫ "ꯀꯅꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯒꯅꯤ? ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯀꯤ ꯊꯧꯅꯥ ꯂꯩꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯪꯂꯥꯟ ꯆꯥꯎꯕꯤꯅꯤ ꯍꯥꯏꯖꯁꯅꯨ꯫ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯍꯤꯡꯈꯤꯒꯅꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯍꯟꯕ ꯃꯍꯥꯛ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯀꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯌꯥꯈꯥꯗ ꯂꯩꯗꯨꯅ ꯃꯇꯣꯜꯂꯣꯝꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯒꯦ꯫
ꯃꯍꯥꯛꯇꯣ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯍꯤꯡꯆꯥꯕꯤꯅ ꯃꯁꯥꯗ ꯊꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯏꯕꯦꯝꯃ, ꯅꯪꯅ ꯎꯪꯗꯨꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯅꯍꯥꯛ ꯅꯇꯣꯝꯇꯅ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯕꯖꯥꯠꯅꯣ? ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯇꯥꯛꯄ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯁꯣꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯝꯒ ꯑꯃꯠꯇ ꯍꯦꯟꯕ ꯉꯝꯄꯣꯠꯇꯦꯗ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯥ ꯁꯟꯁꯤꯡ ꯑꯗꯣ ꯃꯀꯣꯜꯗ ꯐꯖꯅ ꯆꯪꯍꯜꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣꯕꯤ ꯀꯧꯏ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯄꯥꯏꯒꯦ ꯇꯧꯕꯒ ꯇꯝꯐꯥꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯍꯥꯛꯇꯤ? ꯃꯇꯝ ꯑꯁꯦ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯔꯨꯆꯣꯅꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯑꯍꯥꯎꯕ ꯀꯌꯥꯁꯨ ꯄꯨꯔꯛꯀꯅꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ? ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯏꯊꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯁꯨ ꯀꯣꯏꯕ ꯈꯔ ꯄꯨꯕꯤꯌꯨ꯫ ꯏꯇꯣꯝꯇ ꯌꯨꯝꯗ ꯁꯨꯝ ꯂꯩꯍꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯤꯡꯆꯥꯕꯤꯁꯨ ꯃꯍꯥꯛꯄꯨ ꯄꯨꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯣꯏꯕꯅ ꯇꯝꯐꯥꯕꯨ ꯄꯨꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯝꯐꯥꯅ ꯃꯤꯑꯣꯏꯕꯒ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯩꯅꯤꯡꯉꯛꯀꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒ ꯎꯅꯖꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯎꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯊꯥꯔꯣꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯔꯛꯂꯕꯅꯤ꯫ ꯊꯥꯔꯣꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯍꯤꯡꯆꯥꯕꯤꯗ ꯇꯝꯐꯥꯕꯨ ꯄꯨꯔꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯈꯣꯡꯂꯦ꯫ ꯇꯝꯐꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯊꯥꯔꯣꯕꯤꯗ ꯇꯣꯡꯗꯨꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯇꯝꯐꯥꯗꯨ ꯃꯈꯥꯗ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯕꯜ ꯌꯥꯝꯅ ꯐꯩ꯫ ꯈꯨꯡꯒꯪ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯝꯃꯤ꯫ ꯀꯣꯏꯅ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯊꯣꯡꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯇꯤꯌꯥꯗ ꯁꯒꯣꯜꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯕꯗꯨ ꯊꯥꯕꯜꯒꯤ ꯃꯇꯦꯡꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕꯅ ꯐꯖꯅ ꯎꯔꯝꯗꯦ, ꯑꯗꯨꯒ ꯑꯉꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯑꯁꯥꯡꯕ ꯃꯁꯝꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯍꯥꯏꯅ ꯍꯨꯝꯂꯤꯕ ꯇꯝꯐꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯎꯕꯗ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛ ꯑꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯍꯥꯛ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯃꯥꯟꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯁꯒꯣꯜ ꯃꯁꯥ ꯄꯥꯟꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯗꯣ ꯑꯩ ꯂꯤꯗꯕ ꯌꯥꯗꯦ꯫ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯒ ꯈꯨꯟꯖꯥꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯡ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯦ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯍꯤ ꯍꯣꯟꯗꯨꯅ ꯉꯥ ꯀꯌా ꯐꯥꯅꯔꯤ꯫ ꯄꯥꯔꯤꯗꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯀꯔꯣꯝ ꯃꯥꯏꯀꯩꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯡꯁꯥꯅ ꯀꯟꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯐꯤꯖꯣꯜ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯄ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯐꯥꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯍꯩ puthoknaraki lalonba nupaduna purakpa achauba gari aduda hapkhanaraki parisu lalol itiki maram asi yamna munna khanglammi mafam aduda lairiba achauba hi kaya adu lalonba nupaduna changlaga yengsilammi mataw aduda achauba hi sing adu lalonba nupa adugini haiba khanglaklammi paridu wakhal ama laktuna lalonba nupa aduna naitom leiringida changsilai somgi oidoiro leiriba hi sing ase nupa adu ware haina yu thaklambani amukta ujiba nupa ama changlakpaduda munna yenglai makhut adu tingthoktuna hairai kai janingbaino aidi lalonba mini sel natraga sana yaudrabadi thabak amata pangthokpa ngamna aina harise hek yabaga nangi na khut aduna thengba sokpadi lairadana amukta ujiba posakni aina bigadoribase hayo nahaki apamba karin nangi hi achauba sida aise samudra asida koiba chatpa pami nahak aibu kadai phawba puba ngamgani lalonba nupaduna wakhal munna khallaga hairai nangi pirakpa khudol adugi makha pole aidi thabak yamna chinba mi aduna ai isadi nahaki khungchat aduda yawba ngamna
ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯤꯡꯗꯤ ꯏꯄꯪ ꯄꯪꯕꯗꯧꯅ ꯎꯏ꯫ ꯑꯩ ꯃꯈꯣꯏꯒ ꯆꯠꯄꯗꯤ ꯄꯥꯝꯗꯦ, ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯪꯉꯤ ꯍꯥꯏꯔꯤꯕꯅꯣ? ꯁꯃꯨꯗ꯭ꯔꯗ ꯀꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯤꯡꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯕ ꯈꯨꯗꯣꯜ ꯑꯗꯨ ꯍꯥꯟꯅ ꯎꯠꯂꯨ꯫ ꯈꯨꯗꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯏꯟꯒꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯩ? ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯅꯤꯅ ꯂꯝꯕꯤꯗ ꯗꯥꯀꯨ ꯊꯦꯡꯅꯕ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯄꯣꯠꯆꯩ ꯃꯨꯟꯕ ꯂꯥꯛꯄ, ꯃꯁꯤꯅꯤ ꯑꯩꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯔꯒꯗꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯀꯤꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯨꯉꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯨꯉꯥ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯗ ꯈꯛꯇ ꯁꯤꯟꯅꯕ ꯃꯌꯦꯛ ꯍꯛꯂꯕ ꯑꯇꯥꯡꯕ ꯅꯨꯡ ꯑꯃꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯃꯁꯤ ꯎꯠꯂꯕꯗꯤ ꯅꯤꯡꯊꯧꯕꯨ ꯀꯤꯕꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕ ꯉꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯗꯨ ꯄꯥꯏꯗꯨꯅ ꯑꯁꯦꯡꯕꯔ ꯍꯥꯏꯅ ꯌꯦꯡꯏ꯫ ꯑꯩꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯑꯆꯧꯕ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯨꯉꯥ ꯅꯠꯇ꯭ꯔꯁꯨ ꯃꯁꯤ ꯎꯠꯂꯕꯗꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯐꯝ ꯀꯌꯥ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥ ꯈꯔꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯀꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯄꯣꯠꯂꯝ ꯄꯨꯝꯕꯁꯨ ꯋꯥꯠꯇꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯈꯨꯗꯤꯡ ꯍꯤꯖꯥꯎ ꯑꯗꯨꯗ ꯊꯥꯟꯕ ꯃꯩ ꯈꯨꯗꯤꯡ ꯃꯨꯊꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯁꯒꯣꯜꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯍꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅ ꯑꯄꯥꯏꯕ ꯁꯒꯣꯜ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯈꯤꯕ ꯏꯊꯠ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯊꯥꯞꯅ ꯏꯊꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯃꯩ ꯊꯥꯟꯕ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯕ ꯌꯨꯝꯖꯥꯎ ꯑꯃ ꯎꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯦ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝꯅ ꯏꯊꯠ ꯑꯗꯨꯗ ꯈꯨꯠꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯀꯤꯕ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯇꯤ ꯆꯪꯕ ꯉꯝꯂꯣꯏ, ꯅꯈꯣꯏ ꯆꯪꯂꯨꯆꯣ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯈꯨꯗꯤꯡ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩꯍꯥꯛꯇꯤ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯅꯝꯂꯒ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯍꯟꯈꯤꯒꯦ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯐꯔꯦ, ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯪꯕ ꯉꯝꯂꯣꯏ꯫ ꯄꯥꯔꯤꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯊꯠ ꯑꯗꯨ ꯅꯛꯁꯤꯜꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯏꯊꯠ ꯑꯗꯨ ꯌꯧꯔꯕꯗ ꯄꯥꯔꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯍꯤ ꯑꯆꯧꯕ ꯑꯗꯨꯗ ꯄꯨꯔꯛꯄ ꯍꯤꯅꯥꯎ ꯑꯃꯁꯨ ꯂꯧꯍꯧꯔꯝꯃꯤ꯫ ꯄꯥꯔꯤ ꯀꯨꯝꯈꯤꯕꯒ ꯃꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤ꯫ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯏꯊꯠ ꯑꯗꯨꯗ ꯀꯣꯏꯕ ꯍꯧꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯇꯝꯐꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯕꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯨꯃꯤꯠꯇꯤ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯊꯨꯅ ꯍꯧꯒꯠꯇꯨꯅ ꯍꯤꯡꯆꯥꯕꯤꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯅ ꯇꯝꯐꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯏ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯂꯩꯅꯥ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇ ꯁꯦꯟꯅꯔꯨꯆꯣ꯫ ꯁꯦꯟꯅꯔꯨꯒꯦ ꯏꯃꯥ ꯍꯤꯡꯆꯥꯕꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯆꯥꯅꯅꯕ ꯄꯨꯝꯕ ꯑꯩꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯝꯂꯒꯦ꯫ ꯅꯠꯇꯦ, ꯉꯁꯤꯗꯤꯅꯦ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ꯫ ꯃꯁꯤꯗ ꯇꯝꯐꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯇꯝꯐꯥꯅ ꯊꯔꯣꯕꯤꯒꯤ ꯃꯁꯥꯗ ꯅꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯖꯤꯛ ꯑꯗꯨꯁꯨ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯊꯔꯣꯕꯤꯅꯁꯨ ꯇꯝꯐꯥꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯄꯤꯔꯛꯄ ꯁꯛꯇꯤ ꯂꯩꯕ ꯆꯩ ꯑꯗꯨ パイꯗꯨꯅ ꯃꯍꯥꯛ ꯁꯥ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯥ ꯁꯟ ꯃꯌꯥꯝꯅ ꯈꯣꯡꯕ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯥꯔꯤꯅ ꯇꯥꯔꯝꯃꯤ꯫ ꯏꯊꯠ ꯑꯗꯨꯒꯤ ꯈꯔ ꯑꯇꯣꯡꯕ ꯃꯐꯝꯗ ꯎꯆꯥꯎ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯇꯝꯐꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯆꯥꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯏꯊꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯌꯦꯡꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯥꯟꯊꯣꯛꯄꯒꯤ ꯇꯟꯖꯥ ꯐꯪꯂꯕꯁꯨ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯀꯅꯤ? ꯄꯂꯦꯐꯝ ꯂꯩꯇꯕ ꯂꯝꯕꯤ ꯑꯃꯗ ꯂꯝꯃꯥꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯤꯡꯆꯥꯕꯤꯅ ꯍꯦꯛ ꯐꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯆꯍꯤ 15 ꯆꯨꯞꯅ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯝꯀꯌా ꯀꯣꯏꯕ ꯑꯃꯨꯛ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯅ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯣꯏꯔꯝꯕꯅꯤ꯫
ꯍꯧꯖꯤꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯊꯣꯛꯄ ꯉꯝꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯜ ꯀꯨꯏꯅ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯡ ꯃꯅꯥꯛꯇ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯦꯡꯈꯠꯂꯨꯕꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯀꯌꯥ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯅꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯍꯩꯖꯤꯡꯁꯨ ꯐꯖꯅ ꯐꯥꯔꯦ, ꯌꯦꯡꯕꯗ ꯇꯤꯟ ꯆꯨꯝꯗꯕ ꯉꯝꯗꯦ, ꯑꯇꯥꯕꯁꯤꯗꯤ ꯑꯩ ꯈꯨꯟꯗꯨꯅ ꯆꯥꯅꯤꯡꯗꯦ, ꯃꯊꯛꯇ ꯀꯥꯗꯨꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯏꯈꯨꯠ ꯑꯁꯤꯅ ꯍꯦꯛꯂꯒ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯥꯗꯨꯅ ꯑꯄꯥꯝꯕ ꯍꯩꯅꯧ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯕ ꯍꯩꯅꯧ 4-5 ꯍꯦꯛꯂꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯆꯥꯎꯕꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯄ ꯐꯔꯛ ꯇꯥꯔꯝꯃꯤ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯀꯅꯥꯅꯁꯨ ꯎꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯩꯅꯧ ꯄꯨꯝꯕ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯀꯨꯝꯊꯔꯛꯄꯗ ꯃꯈꯣꯡ ꯑꯗꯨ ꯁꯤꯊꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯈꯣꯡꯐꯝ ꯆꯥꯅ ꯇꯥꯍꯧꯗꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯑꯌꯣꯃꯥ, ꯑꯁ, ꯑꯩꯒꯤ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯦ, ꯑꯌꯣꯃꯥ! ꯑꯁꯨꯝꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯣꯡꯒꯤ ꯑꯅꯥꯕꯗꯨ ꯈꯥꯡꯂꯝꯃꯤ꯫ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯪ? ꯋꯥ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯨꯄꯥ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯑꯃꯠꯇ ꯆꯣꯏꯅꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯥ ꯍꯥꯏꯕꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯕꯒꯤ ꯑꯉꯛꯄ ꯐꯥꯎꯕꯒꯤꯅꯤ꯫ ꯅꯨꯄꯥ ꯃꯍꯥꯛꯅ ꯉꯛꯄꯒꯤ ꯃꯔꯝꯗꯤ ꯌꯥꯝꯈ꯭ꯔꯦ, ꯃꯔꯨ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯒ ꯃꯁꯛ ꯃꯥꯟꯅꯕꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯇꯝꯐꯥꯒꯤ ꯃꯈꯣꯡ ꯂꯩꯊꯦꯛꯄꯗꯨ ꯆꯨꯝꯊꯣꯛꯍꯜꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯈꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯐꯔꯕꯒꯨꯝ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯊꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯡ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯑꯃꯨꯛ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯈꯨꯠꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯨ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯐꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗꯒꯤ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡ, ꯃꯁꯥꯗ ꯄꯛꯂꯤꯕ ꯎꯐꯨꯜ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯤ꯫ ꯄꯥꯔꯤꯅ ꯃꯈꯥꯗ ꯇꯥꯕ ꯍꯩꯅꯧ ꯑꯃ ꯈꯨꯟꯗꯨꯅ ꯆꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯃꯥꯏꯗꯨꯗꯤ ꯍꯩꯅꯧ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯡꯈ꯭ꯔꯦ, ꯍꯩꯅꯧ ꯑꯃꯨꯟꯕ ꯌꯥꯝ ꯆꯥꯕ꯭ꯔꯣ? ꯀꯥꯔꯒ ꯍꯦꯛꯇ꯭ꯔꯁꯨ ꯃꯈꯥꯗ ꯇꯥꯔꯤꯕ ꯍꯩꯅꯧꯁꯤ ꯈꯨꯜꯂꯒ ꯆꯥꯕ ꯀꯩꯗꯧꯒꯦ? ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯋꯥꯡꯕ ꯍꯩꯅꯧ ꯑꯁꯤꯗ ꯅꯨꯄꯤ ꯅꯍꯥꯛꯅ ꯀꯥꯔꯤꯅꯦꯕ, ꯅꯍꯥꯛ ꯍꯤꯡꯆꯥꯕꯤꯔ ꯍꯥꯏꯌꯨ꯫ ꯑꯩꯅꯦ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯄꯜꯂꯛꯄꯗ ꯇꯝꯐꯥꯗꯣ ꯍꯤꯡꯆꯥꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯜꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯅꯥꯅꯣ? ꯇꯝꯐꯥ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ꯫ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤꯒꯤ ꯁꯛꯇꯝ ꯁꯑꯣꯡ ꯁꯕꯥꯟ ꯑꯣꯏꯔꯦ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯀꯦ ꯀꯦꯖꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯗꯨꯗ ꯄꯥꯔꯤꯅꯁꯨ ꯋꯥꯔꯤ ꯁꯥꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯕ ꯇꯥꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯅꯍꯥꯛꯄꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯛꯅꯕ ꯃꯥꯟꯕꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯇꯝꯐꯥꯗꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗ ꯃꯁꯥ ꯑꯗꯨ ꯏꯄꯪ ꯄꯪꯁꯤꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕ? ꯀꯔꯤꯒꯤ? ꯀꯅꯥꯅ ꯅꯍꯥꯛꯄꯨ ꯑꯩ ꯀꯟꯅꯅꯕ ꯊꯥꯔꯛꯂꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯅꯆꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯅꯍꯥꯛ ꯄꯨꯔꯛꯂꯕꯗꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧꯗ ꯅꯍꯥꯛꯀꯤ ꯅꯆꯦꯅ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯆꯦ ꯄꯜꯂꯛꯄꯗꯨꯗ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯩꯅ ꯅꯪꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯥꯏꯁꯦ ꯍꯩꯅꯧꯃꯨꯛ ꯉꯥꯡꯂꯝꯒꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯍꯥꯛꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯦ꯫ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯨꯠꯅ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯗꯨꯒꯤꯗꯤ ꯅꯍꯥꯛꯅ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯗꯦ꯫ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯣ꯫ ꯄꯥꯔꯤꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯗꯤ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯅ ꯅꯨꯄꯤ ꯑꯗꯨ ꯀꯟꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ꯫ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗꯤ ꯃꯁꯦꯡ ꯃꯔꯥꯡꯉꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯕ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯕꯒꯨꯝꯅ ꯊꯥꯞꯅ ꯎꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯉꯣꯟꯗ ꯂꯨꯅ ꯇꯧꯕꯗꯨ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯤ ꯃꯍꯥꯛ ꯐꯥꯎꯔꯝꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫
ꯑꯃꯨꯛꯁꯨ ꯃꯆꯦ ꯑꯃꯗꯤ ꯃꯄꯥ ꯎꯅꯔꯅꯤ ꯈꯟꯕꯗ ꯃꯈꯨꯠ ꯑꯃꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯍꯤꯡꯆꯥꯕꯤꯅ ꯇꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯊꯠꯀꯤ ꯃꯄꯥꯜ ꯌꯧꯔꯛꯂꯤ꯫ ꯇꯝꯐꯥꯒꯤ ꯃꯤꯠꯇꯗꯤ ꯃꯈꯣꯏꯅ ꯍꯟꯗꯣꯏꯁꯤ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯄꯥꯔꯤꯅ "ꯂꯥꯛꯑꯣ ꯇꯨꯡꯑꯣ ꯆꯠꯂꯁꯤ, ꯆꯥꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ"꯫ ꯍꯤ ꯃꯆꯥꯗꯨ ꯎꯕꯗ ꯇꯝꯐꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯝꯃꯤ꯫ "ꯍꯤ ꯃꯆꯥꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ? ꯅꯨꯃꯤꯠ 5ꯅꯤ ꯆꯠꯂꯕꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯌꯧꯕ ꯉꯝꯂꯣꯏ꯫ ꯇꯣꯡꯈꯠꯂꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔ ꯐꯥꯎꯕ ꯅꯪ ꯍꯜꯂꯛꯇ꯭ꯔꯗꯤ ꯍꯤꯡꯆꯥꯕꯤꯅ ꯅꯪꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯍꯤꯡꯆꯥꯕꯤꯗꯣ ꯁꯛꯇꯤ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯃꯤꯀꯨꯞꯇ ꯂꯩꯀꯪ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯤꯅꯅꯕ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯏꯁꯤꯡ ꯂꯩꯃꯥꯏ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯀꯪꯍꯟꯒꯅꯤ?" ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯝꯇ ꯉꯥꯏꯈꯣꯁꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ"꯫ ꯄꯥꯔꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯁꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯆꯤꯟꯅꯗꯨꯅ ꯂꯩ꯫ "ꯑꯩꯅ ꯍꯥꯏꯁꯤꯗ ꯀꯩ ꯀꯥꯏꯕ ꯌꯥꯎꯒꯦ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯅꯤꯗ"꯫ ꯇꯝꯐꯥꯗꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯦ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯄꯥꯔꯤꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯁꯟꯖꯥꯕꯨꯡ ꯌꯧꯔꯛꯂꯕꯗ ꯇꯝꯐꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯎꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯁꯥꯡꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯪꯂꯥꯟꯗ ꯅꯨꯄꯥ ꯑꯃ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯥꯏꯊꯣꯡ ꯎꯗ꯭ꯔꯕꯁꯨ ꯎꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯁꯣꯝꯒ ꯁꯑꯣꯡ ꯁꯕꯥꯟ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤ"꯫ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯔꯝꯃꯣꯏꯍꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯗꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯥꯕꯁꯨ ꯉꯝꯃꯣꯏ꯫ ꯃꯐꯝ ꯑꯁꯦ ꯑꯩꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯀꯩꯁꯨꯝꯁꯪ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯅ ꯅꯥꯏꯇꯣꯝ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ ꯊꯧꯅꯥ ꯑꯁꯤꯒꯤꯗꯤ ꯑꯩ ꯊꯥꯒꯠꯂꯤ꯫ ꯑꯩ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯁꯣꯝꯕꯨ ꯊꯋꯥꯏ ꯃꯥꯡꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯍꯟꯕꯤꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ"꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯑꯁꯦꯡꯕ ꯑꯏꯪꯕ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯅꯨꯄꯤꯗꯨꯒꯤ ꯇꯔꯨꯕ ꯃꯤꯠꯇ ꯌꯩꯕꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯄꯤꯄꯜ ꯂꯥꯟꯗꯨꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯖꯥꯏ ꯐꯥꯎꯔꯒ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯅꯤ ꯇꯧꯐꯝ ꯈꯪꯗ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯀꯣꯟꯕꯤꯔꯒ ꯊꯦꯝꯕꯁꯨ ꯉꯝꯗ, ꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯄ ꯉꯝꯗ, "ꯀꯞꯀꯅꯨ ꯑꯩ ꯂꯩꯔꯦ" ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯎꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯒꯨꯝꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯁꯣꯝꯅ ꯂꯥꯛꯄꯁꯦ ꯃꯁꯤꯅ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯇꯨꯅ ꯄꯨꯕꯤꯌꯨ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯄꯥꯝꯗꯦ꯫ ꯏꯆꯝ ꯆꯝꯅ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯏꯇꯥꯔꯣꯏ ꯀꯌꯥꯒ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯒꯦ꯫ ꯁꯣꯝꯒꯤ ꯈꯨꯌꯥꯈꯥꯗ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯆꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯗꯨꯅ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯀꯣꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯏꯊꯛꯇ ꯇꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯨ꯫ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ"꯫ ꯇꯝꯐꯥꯗꯨ ꯀꯞꯀꯩ ꯀꯞꯊꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯥ ꯁꯟꯁꯤꯡꯗꯨ ꯁꯦꯟꯅꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯄꯥꯔꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯏꯆꯝ ꯆꯝꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯛꯄ, ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯇꯣꯏꯅ ꯇꯥꯅꯤꯡꯕ, ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯕ, ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯅꯤꯡꯕ, ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯥꯎꯔꯛꯄꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ "ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕꯅꯤ"꯫ ꯃꯤꯅꯣꯛ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯏꯈꯪ ꯈꯪꯂꯝꯃꯤ꯫ "ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯍꯜꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯁꯥ ꯁꯟꯁꯤꯡ ꯑꯁꯦ ꯁꯤꯟꯕꯤꯕ ꯆꯠꯂꯗꯕꯅꯤ"꯫ ꯁꯥ ꯁꯟꯁꯤꯡꯗꯨ ꯃꯀꯣꯜꯗ ꯊꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡ ꯊꯔꯣꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯇꯥ ꯊꯔꯣꯕꯤ,
ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯎꯕ ꯁꯖꯤꯛꯁꯨ ꯄꯨꯔꯛꯂꯤ, ꯆꯥꯔꯣꯁꯦ꯫ ꯇꯝꯐꯥꯅ ꯃꯁꯥꯗ ꯅꯥꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯁꯒꯣꯜꯗꯨꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯈꯪꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯇꯝꯐꯥꯗꯤ ꯃꯆꯤ ꯎꯡꯗꯨꯅ ꯄꯥꯔꯤꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯦꯛꯄ ꯆꯪꯂꯝꯗꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯗ ꯉꯁꯥꯏ ꯂꯩꯊꯦꯛꯈꯤꯕ ꯃꯈꯣꯡ ꯑꯗꯨ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯂꯩꯊꯦꯛꯄ ꯃꯈꯣꯡꯗꯨ ꯁꯝꯕꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯁꯥꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯅ ꯇꯦꯛꯈꯤꯅꯤ ꯅꯥꯟꯈꯤꯒꯅꯤ ꯍꯥꯏꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯤ꯫ ꯐꯃꯨꯡꯗ ꯄꯣꯊꯥꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯊꯥꯕꯜ ꯃꯉꯥꯜꯗ ꯇꯥꯡꯖꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯅ ꯈꯨꯝꯕ, ꯃꯍꯥꯛꯅ ꯍꯪꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯀꯜꯄꯅꯥꯗ ꯁꯥꯒꯠꯇꯨꯅ ꯀꯕꯤꯅ ꯆꯦꯕꯥꯡꯗ ꯁꯩꯔꯦꯡ ꯏꯕꯒꯨꯝ ꯃꯍꯥꯛꯁꯨ ꯃꯃꯤ ꯇꯥꯗꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯃꯀꯣꯛꯇ ꯏꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯃꯍꯨꯠ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯈꯛꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ꯫ ꯈꯜꯂꯝꯕ ꯄꯨꯝꯕ ꯇꯞꯅ ꯃꯝꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥ ꯁꯟꯒꯤ ꯃꯈꯣꯜꯅ ꯌꯥꯋꯜꯂꯛꯂꯝꯃꯤ꯫ ꯍꯧꯒꯠꯄꯒ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛꯀꯤ ꯃꯅꯝꯅ ꯃꯁꯥ ꯑꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯅ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯊꯪꯅꯕ ꯀꯥꯗ ꯂꯥꯛꯄꯗ ꯇꯝꯐꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯄꯥꯟꯗꯒꯤ ꯃꯈꯣꯜ ꯍꯧꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯩꯅ ꯁꯦꯝꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯁꯥ ꯁꯟꯁꯤꯡ ꯑꯁꯦ ꯑꯍꯤꯡꯗ ꯌꯥꯝꯅ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯏ꯫ ꯃꯆꯤꯟꯖꯥꯛ ꯂꯥꯝꯂꯝꯂꯅꯤ꯫ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨꯀꯣ ꯏꯃꯥ ꯍꯤꯡꯆꯥꯕꯤ"꯫ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯈꯔ ꯊꯣꯔꯛꯄꯒ ꯄꯥꯔꯤꯁꯨ ꯅꯥꯀꯣꯏꯅꯅ ꯃꯍꯥꯛꯄꯨ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯨꯡꯗ ꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯦ ꯈꯪꯂꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯁꯨ ꯁꯟꯖꯥꯕꯨꯡ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥ! ꯇꯝꯐꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥ ꯑꯗꯨ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ꯫ ꯇꯝꯐꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯇꯨꯡ ꯇꯧꯒꯅꯨ ꯍꯥꯏꯕꯒꯨꯝꯅ ꯄꯥꯔꯤꯗ ꯃꯈꯨꯠꯅ ꯐꯥꯎꯕ ꯄꯣꯞ ꯊꯥꯔꯝꯃꯤ꯫ "ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕ꯭ꯔꯥ?" "ꯁꯦꯟꯅꯗꯦ꯫ ꯑꯍꯥꯟꯕꯗ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯅꯥꯏꯇꯣꯝ ꯆꯠꯇꯨꯅ ꯁꯦꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯈꯛꯅꯤ ꯑꯩ ꯏꯇꯣꯝꯇꯅ ꯑꯃꯨꯛ ꯁꯦꯟꯅꯔꯤꯁꯦ"꯫ "ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣꯏꯗ꯭ꯔꯥ?" "ꯂꯥꯛꯑꯣꯏꯌꯦ, ꯃꯍꯥꯛꯇꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ"꯫ ꯄꯥꯔꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯁꯦ ꯑꯩ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝ ꯑꯁꯤꯅ ꯑꯆꯧꯕ ꯑꯌꯥꯡꯕ ꯍꯤꯖꯥꯎ ꯑꯃ ꯁꯥꯕ ꯌꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯌꯥꯟꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯃꯌꯥ ꯊꯧꯕ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯑꯣ"꯫ ꯇꯝꯐꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯧꯅꯥ ꯑꯗꯨ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯊꯣꯏꯅ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯌꯥꯝꯅꯁꯨ ꯌꯥꯡꯒꯗꯕ ꯍꯤ ꯄꯥꯔꯤꯅ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯋꯥꯠꯄ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯇꯝꯐꯥꯗ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯅ ꯇꯝꯐꯥꯗꯤ ꯄꯥꯔꯤꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯊꯛꯇ ꯄꯥꯟꯗꯝꯅ ꯃꯥꯡ ꯊꯥꯕ ꯅꯨꯄꯥꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯅꯤꯅ ꯃꯍꯨꯠ ꯑꯃ ꯐꯪꯗ꯭ꯔꯤꯉꯩ ꯇꯣꯛꯑꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯑꯃꯗꯤ ꯇꯝꯐꯥ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯗ ꯂꯨꯍꯣꯡꯉꯨ ꯌꯥꯔꯛꯇꯕ ꯊꯣꯛꯂꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯄꯥꯔꯤꯅ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯁꯤꯟꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯁꯟꯖꯥꯕꯨꯡꯗꯒꯤ ꯈꯤꯇꯪ ナꯊꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯃꯈꯥꯗ ꯃꯈꯣꯡ ꯀꯣꯟꯁꯤꯜꯂꯒ ꯐꯝꯂꯤ, ꯑꯗꯨꯒ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯂꯤ꯫ ꯇꯝꯐꯥꯗꯤ ꯋꯥ ꯉꯥꯡꯅ ꯄꯥꯔꯤꯒꯤ ꯃꯁꯝ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯟꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ, "ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯎꯅꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯑꯩꯁꯨ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯉꯩ ꯆꯨꯔꯣꯜ ꯌꯥꯝꯅ ꯂꯣꯜꯂꯦ꯫ ꯈꯪꯕꯤꯒꯗꯕ ꯃꯁꯥꯅꯗꯤ ꯃꯃꯤꯠ ꯇꯥꯡꯁꯤꯟꯅꯈ꯭ꯔꯦ, ꯃꯅꯥꯁꯨ ꯄꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯁꯥꯕ ꯍꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯀꯣꯅꯨꯡꯗ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯍꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯁꯦ ꯅꯪꯅ ꯑꯃꯨꯛ ꯊꯧꯗꯥꯔꯛꯀꯗꯣꯏꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ"꯫ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯊꯝꯂꯝꯃꯤ꯫ "ꯑꯩꯒꯤꯗꯃꯛ
ꯂꯥꯏꯅ ꯊꯥꯔꯛꯂꯕ ꯃꯤ ꯑꯃꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯒꯅꯤ? ꯊꯣꯂꯕꯤ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯒꯅꯨ. ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯩ. ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯈꯣꯏꯕ ꯃꯇꯧ ꯎꯠꯇꯕꯅꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ. ꯃꯐꯝ ꯑꯗꯨꯒꯤ ꯆꯠꯅ ꯄꯊꯥꯞ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯕꯅꯤꯅ ꯅꯪꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯉꯝꯂꯣꯏ. ꯇꯝꯐꯥꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯛꯏ. ꯄꯤꯗꯨꯝ ꯈꯔꯒꯤ ꯑꯔꯨꯝꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯟꯁꯤꯟꯈꯤꯕꯒꯨꯝꯅ ꯄꯥꯔꯤꯁꯨ ꯃꯆꯤꯟ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯊꯦꯡꯕ ꯅꯨꯃꯤꯠ ꯌꯥꯎꯔꯕꯅꯤ. ꯏꯆꯥ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯅ ꯁꯠ-ꯁꯠ ꯍꯧꯒꯠꯂꯤ. ꯄꯥꯔꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯍꯧꯔꯤ. ꯑꯗꯨꯒ ꯇꯝꯐꯥꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ. ꯍꯩꯃꯥ, ꯅꯍꯥꯛꯇꯤ ꯑꯗꯣꯝꯗ ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕꯅꯣ? ꯇꯝꯐꯥꯗꯣ ꯀꯩꯁꯨ ꯈꯨꯝꯗꯦ. ꯃꯇꯧꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯆꯤꯡꯅꯔꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯤ. ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯤꯅꯦ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯐꯔꯤ. ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯆꯥꯅꯅꯕ ꯆꯦꯡ ꯆꯥꯛꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ. ꯏꯃꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯀꯦꯀꯣ. ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯃꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨ ꯊꯔꯣꯕꯤꯒ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯍꯥꯛ ꯆꯠꯈꯤꯕꯗꯒꯤ ꯃꯅꯤꯡ ꯇꯝꯂꯅꯤ ꯈꯟꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯏꯃꯥ ꯍꯤꯡꯆꯥꯕꯤꯗꯣ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ. ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯈꯤꯁꯤꯔꯥ? ꯄꯥꯔꯤꯁꯨ ꯋꯥꯐꯝꯗꯨꯗ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅꯗꯤ ꯊꯥꯞꯅ ꯎꯕ ꯐꯪꯕꯅꯤ. ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯗꯨꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯏ. ꯇꯝꯐꯥꯗꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯃꯁꯥꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯝꯃꯤ. ꯅꯨꯄꯥ ꯃꯍꯥꯛꯅ ꯀꯩ ꯑꯍꯦꯟꯕ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯗꯦ. ꯇꯝꯐꯥꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯄꯥꯔꯤꯅꯗꯤ ꯆꯠꯂꯒꯦ ꯍꯥꯏꯔ ꯐꯥꯎꯕ ꯍꯤꯡꯆꯥꯕꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯇꯝꯐꯥꯅ ꯉꯥꯏꯍꯥꯛ ꯄꯟꯊꯍꯜꯂꯝꯃꯤ. ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯂꯟꯒꯩꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯇꯧꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯄꯥꯏꯒꯦ ꯇꯧꯕꯗ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯇꯦꯟꯖꯩꯅ ꯄꯥꯜꯂꯝꯃꯤ. ꯎ ꯇꯩꯕ ꯇꯦꯟꯖꯩꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯏꯊꯠ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯔꯣꯕꯤ, ꯏꯊꯠ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯏꯁꯥꯗ ꯇꯩꯔꯤꯕ ꯏ ꯃꯌꯥꯝꯁꯤꯡ ꯑꯁꯦ, ꯇꯦꯟꯖꯩ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯏꯆꯥ ꯏꯕꯦꯝꯃꯅ ꯎꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯥꯈꯠꯈꯤꯒꯅꯤ. ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯏ ꯇꯩꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯈꯤꯒꯦ. ꯏꯊꯠ ꯃꯄꯥꯟ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯋꯥꯅ ꯐꯝꯗꯨꯅ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯁꯠꯇꯣꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯂꯩꯔꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯎꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ. ꯏ ꯇꯩꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯈꯨꯗꯛꯇ ꯀꯪꯍꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯊꯔꯣꯕꯤꯗ ꯍꯦꯛ ꯇꯣꯡꯒꯦ ꯇꯧꯕꯒ ꯎ ꯃꯆꯥ ꯃꯆꯥ ꯀꯌా ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ. ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕꯗ ꯃꯤ ꯑꯃꯅ ꯊꯥꯡꯅ ꯏꯠꯇꯨꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯑꯆꯧꯕ ꯐꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯨꯞꯁꯤꯟꯕꯗꯨ ꯎꯔꯝꯃꯤ. ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯆꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯇꯝꯐꯥ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯁꯥ ꯑꯗꯨ ꯐꯨꯟꯒꯠꯂꯛꯂꯤ. ꯊꯔꯣꯕꯤ, ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯏ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯗꯦ. ꯍꯤꯡꯆꯥꯕꯤꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ. ꯇꯝꯐꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯜꯂꯝꯃꯤ. ꯇꯝꯐꯥ ꯂꯩ ꯂꯩꯇꯦ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯃꯍꯥꯛꯅ ꯇꯝꯐꯥꯒꯤ ꯀꯥꯒꯤ ꯆꯦꯛꯄꯜꯒꯤ ꯑꯄꯤꯛꯄ ꯑꯍꯣꯕ ꯑꯃ ꯊꯝꯃꯤ. ꯃꯗꯨꯗ ꯃꯃꯤꯠ ꯅꯥꯀꯟ ꯆꯦꯞꯅ ꯇꯞꯅ ꯅꯞꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯇꯝꯐꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯄꯤꯛꯄ ꯃꯩꯔꯤꯒꯤ ꯃꯉꯥꯜꯗ ꯐꯃꯨꯡ ꯑꯗꯨꯗ ꯇꯝꯐꯥꯅ ꯅꯨꯄꯥ ꯑꯃꯒ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯌꯥꯔꯦꯛꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯝ ꯊꯦꯡꯅ ꯁꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯝꯃꯤ. ꯃꯈꯣꯜ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯗꯨꯅ ꯌꯦꯡꯊꯣꯔꯛꯏ. ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯨꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯉꯪꯗꯨꯅ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯌꯥ, ꯑꯣꯛꯇꯕꯤ! ꯑꯩꯅ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯨꯕ, ꯑꯗꯨꯒ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯅꯝꯕ, ꯑꯄꯥꯝ ꯅꯨꯡꯁꯤꯗꯅ ꯁꯥ ꯄꯨꯝꯕ ꯂꯨꯞꯇꯨꯅ ꯑꯩꯒꯤ ꯏꯖꯠ ꯍꯥꯠꯄ. ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯆꯥꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯧꯅꯗ꯭ꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ. ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ. ꯑꯩ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ.
ꯀꯔꯤꯒꯤ ꯅꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯀꯩꯁꯨ ꯇꯧꯕꯤꯒꯅꯨ, ꯅꯆꯥꯅ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯄꯥꯔꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯅꯛꯁꯟꯅ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥ ꯁꯣꯟꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯕꯒꯨꯝꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯅꯥꯛꯇ ꯇꯥꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯛꯇꯤ ꯂꯩꯕ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯕ ꯆꯩ ꯑꯗꯨ ꯍꯨꯜꯂꯤ꯫ ꯄꯥꯔꯤꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯐꯅ ꯌꯥꯝꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄꯥꯡꯒꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄꯅꯣ? ꯅꯍꯥꯛ ꯅꯇꯣꯝꯇꯔꯥ? ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯛꯏ? ꯃꯗꯣ ꯅꯍꯥꯛꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛ꯫ ꯄꯥꯡꯒꯜꯗ ꯑꯉꯝꯕꯅ ꯊꯋꯥꯏ ꯂꯧꯅꯁꯤ꯫ ꯅꯪꯅ ꯄꯥꯡꯗꯕ ꯑꯃꯒꯤ ꯃꯁꯛ ꯂꯧꯒꯅꯨ꯫ ꯑꯁꯤꯕꯒꯤ ꯃꯇꯝꯅ ꯅꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯖꯥꯎ ꯉꯥꯡꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯒꯟꯗ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯈꯣꯠꯂꯝꯃꯤ꯫ ꯆꯦꯟꯊꯔꯛꯄ ꯏꯗꯨ ꯎꯕꯗ ꯇꯝꯐꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯃꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯏꯜꯂꯒꯦ꯫ ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯕꯅꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯇꯝꯐꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯤ ꯑꯩ ꯂꯧꯔꯣꯏ, ꯑꯗꯨꯕꯨ ꯅꯁꯥꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯀꯥꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯨꯅ ꯂꯩꯍꯟꯒꯅꯤ꯫ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯃꯤ ꯆꯥꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯃꯍꯥꯛꯄꯨ ꯅꯪꯅ ꯊꯣꯡꯍꯜꯂꯒ ꯑꯩꯅ ꯍꯥꯎꯅ ꯆꯥꯒꯅꯤ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯑꯩ ꯃꯗꯨꯗꯤ ꯉꯝꯃꯣꯏ꯫ ꯑꯩ ꯃꯍꯥꯛꯄꯨ ꯊꯣꯡꯕ ꯉꯝꯃꯣꯏ꯫ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯑꯩ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯌꯥꯎꯅ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯄꯨꯜꯂꯒ ꯊꯝꯒꯅꯤ꯫ ꯇꯝꯐꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯨꯔꯛꯏ꯫ ꯅꯣꯡ ꯌꯨꯕ ꯁꯪꯒꯣꯜ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ꯫ ꯅꯈꯣꯏꯗꯤ ꯁꯥ ꯁꯟ ꯃꯔꯛꯇ ꯂꯩꯌꯨ꯫ ꯅꯁꯥ ꯑꯗꯣ ꯅꯣꯡ ꯆꯣꯠꯍꯟꯒꯅꯨ, ꯍꯌꯦꯡ ꯑꯩꯅ ꯆꯥꯕꯗ ꯍꯥꯎꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯈꯤ꯫ ꯄꯥꯔꯤꯗꯤ ꯃꯁꯥꯗꯒꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯏ ꯆꯦꯟꯊꯔꯛꯏ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕꯒ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯇꯤ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯅꯥꯍꯦꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ, ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯍꯤꯡꯆꯥꯕꯤꯅ ꯃꯁꯝ ꯐꯣꯏꯔꯒ ꯆꯤꯡꯊꯣꯔꯛꯄꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯅꯥꯔꯝꯃꯤ꯫ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯁꯤꯠꯂꯤꯕ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯝꯐꯥ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯕ ꯊꯔꯣꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯊꯔꯣꯕꯤꯕꯨ ꯄꯨꯟꯁꯤꯜꯂꯝꯕ ꯀꯥꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯔꯣꯕꯤꯅ, ꯏꯇꯥ, ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯁꯨ ꯑꯩꯒꯤ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗ ꯂꯩ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯤꯔꯝꯕ ꯀꯤꯁꯤ ꯑꯣꯏꯕꯅ ꯑꯩꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯇꯝꯐꯥ ꯃꯈꯣꯜ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯊꯔꯣꯕꯤ ꯑꯗꯨꯅ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯗꯨ ꯉꯝꯂꯣꯏ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯍꯦꯛ ꯍꯦꯛ ꯌꯥꯟꯕ ꯈꯥꯎ ꯑꯗꯣ ꯃꯗꯨ ꯌꯥꯎꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯈꯥꯎ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯑꯩꯅ ꯌꯦꯡꯒꯦ ꯁꯣꯛꯀꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯏꯇꯥ, ꯍꯧꯖꯤꯛ ꯃꯗꯨ ꯍꯪꯂꯅꯨ꯫ ꯅꯪꯅ ꯃꯗꯨ ꯄꯨꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯌꯧꯍꯟꯕ ꯉꯝꯒꯅꯤ꯫ ꯇꯨꯝꯕꯗ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯥꯎ ꯃꯆꯥ ꯑꯗꯣ ꯄꯥꯏꯗ꯭ꯔꯤꯕ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯗꯨꯕꯨ ꯂꯧꯕ ꯉꯝꯒꯅꯤ? ꯊꯔꯣꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯇꯝꯐꯥꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯒ ꯈꯠꯅꯔꯒ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯇꯝꯐꯥꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫
Thong hangtokpagi makhol tabada Tharobidu mahakki makonda changduna laikhirami. Tamphasu tumsinaba saduna laikhre. Icha ibema nangbu tabro. Masa ase nungna punglup leni. Yung manungda changlaga imaga punna tumlurasi. Mahakna hairibadu tarabasu tamphana kaisu khumlamde. Tumsinaba saduna lai. Hingchabiduna poraga pushinduna mapandagi solon silaga ka aduda tumhalami. Hingchabina thokhibaga mahak mamit launa pangthokduna Tharobina hairakhibadu ningsingduna lairi. Ahingduma mahak sungtum tumdana nongalami. Ayuk anganbada tamphana hingchabidugo haudoklami. Ima hingchabi, ima hingchabi. Hingchabidu hakam wawa chanduna thong hangtorei. Ayuk anganbasida aibu haudoraklibadi karigin. Ima na ngarang thongo haibado ai thongba hauragi. Mi thongdoinina khara nganna sem saba haugi. Nupado siramani amukta pusilau. Hanna phutoknaba ai ising sahanba hauragi. Hingchabidu ingaw ngawna mapanda thoraklami. Tharobigi manakta changduna hairai. Tharobia ngarang ahingdi aisu itumtum haudri. Ai hauji ngahaktang chepkhige. Tamphana mapanda thoraklabadi aibu kaurauko. Paribu mahakna thanglaga pusilai aduga kiribadu lauthoklami. Ahingda sanakiba warido parisuloina taribani. Chakhumda tamphadi mai haugatuna achauba korfuda ising haijinba haurami. Ima hingchabi swaida dum thambiramo. Aina thokpa haunanaba thongagi. Ima hingchabi tumina potharaga leibiru. Hingchabidu chakhumda phamlaga sum yengrambadagi tumningle haiduna leimaida tumthakhirami. Nong mamit khakpagumna nakhokre. Parisu mamit pangthorei. Makhoi ani makhol thokhandana ingitta pau phaunarami. Parina hingchabigi kada changduna Tharobina haiba khaw mujadu tumina lauthoklami. Paridi mapanda thoklaga Tharobiga sem saduna tamphabu tholakpa ngairami. Chakhumda taba phijet phinai bora khaw phattaba kaya ama khomjinduna achauba korfu aduda hapchilami. Hingchabisu Firol sing aduna saubugi makhol adu mangoi taibangoi tarami. Ngasidi ahawba charagani khanbada tumna momon sinoklami. Hingchabina nongma mangonda takiba mantra ama ningsinglakami. Thang amana khutnaubida sokhanduna I marik ahumna ising asabaduda tahalami. Mantra ama solamlaga mahaksu mapanda jenthorei. Ita hojik matang chai aikhoiba mafam asidagi thapna amukta pubiram. Ita ai pairage nakhoi ani aigi ithak asida tonglaklo. Tharobina makhoiba puduna paiba hauragli. Hingchabigi matik magul khangbana mahakti hinglaroi haibasi khanglami. Matagi thawaidadi kallagi khanduna mahak phirep asi leplibani. Somda prok saubugi makhol adu tabada hingchabidu mamiti pangdana wa hairaklami. Icha ibema kayang wali chaba yaradra. Tamphana thadaramba I marik amana khumlami. Loirakadauri ima hingchabi. Hingchabidu ngaihak amuk leiraga ahawba chagadaure haibagi ngaingamlamde. Kayang wali bagini icha ibema loidore ngahaktanga leiradi soidana loirani. Ahawba chadaure khangbagira aigi puksing asidi chak yamna lamde. Mi aikhoidi ising asabada kuina phutlinge mahi thakpa hawe haina haidudi ima hingchabina. O adusu chumini he. Adudi hek yabaga nangna oina hawdora oko. Asi hairamlaga mahak amu ngaihak hiplami. Handang mukti mahak tumbaga yaramde. Mamit udu uri tauduna hakamga launa chanduna hawgalai. Phutliba midu mahaksu yenge haina laithorakpaga kanasu leiba uramde. Icha ibema nangbu kaida leigeni he. Karisu khumnaktrabada mi aphutpagi mahi adu hawrubra yenge haina makhum hangtoklami. Manin mayam aduna manungda kari yawi thoidongna uramde. Makhutna khajik luplaga mahaw tangduna yenglami. Karino masigi mi sidi onthokna hawkhidreda. Igamta yawdaba mi oiraba zala. Ising asawba mathakta khongup mari mayam ama tawkhalakpudu urami. Masak khangdaba posak mayam amasu urami. Karino sidi. Asaba ising aduda makhutna lupsinduna yawriba khudingmak loina lawkhatlami. Phi segaiba khongup bora oirambaduda hingchabidu yamna saurami. Ngarang ahingi thaudokto amuk ningsinglubadagi mapanda thunna thoklai. Kanasu leiba uramde. Ithat mapanda leihauba hi adu ningsinglaktuna
ꯃꯈꯣꯏ ꯆꯦꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯊꯔꯣꯕꯤꯒꯤ ꯁꯪꯒꯣꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯊꯔꯣꯕꯤꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝꯗ ꯀꯥꯗꯨꯅ ꯃꯥꯏꯀꯩ ꯁꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯐꯅ ꯌꯥꯝꯅ ꯊꯥꯞꯅ ꯄꯥꯏꯈ꯭ꯔ ꯃꯥꯜꯂꯤ, ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯕ ꯍꯤꯡꯆꯥꯕꯤꯗꯨ ꯊꯔꯣꯕꯤꯕꯨ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨ ꯍꯟꯊꯍꯜꯂꯕꯗꯤ ꯎꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯩꯒꯤ ꯁꯛꯇꯤ ꯂꯩꯔꯕꯤ, ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗ ꯍꯤꯡꯗꯨꯅ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯍꯥꯏꯔꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯤ, ꯁꯥꯐꯣꯡꯂꯨ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯊꯛꯆꯤꯟꯗꯨꯅ ꯄꯨꯛꯅꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯊꯝꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯨꯕꯗꯒꯤꯗꯤ ꯑꯀꯟꯕ ꯃꯈꯣꯜ ꯑꯃꯗꯤ ꯏꯄꯣꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯃꯨꯛ ꯊꯛꯆꯤꯟꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯨ ꯃꯌꯦꯡ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯕꯤꯅ ꯃꯊꯛꯇ ꯄꯥꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯅ ꯎꯈꯤꯅꯤ ꯈꯟꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯅꯦꯝꯅ ꯄꯥꯏꯔꯝꯕꯅꯤ꯫ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯔꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯈꯔ ꯈꯔ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯈꯥꯎ ꯃꯅꯨꯡꯗ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯏꯁꯤꯡ ꯑꯗꯣ ꯃꯈꯥꯗ ꯍꯩꯊꯈꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯒ ꯇꯝꯐꯥꯅ ꯊꯨꯅ ꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯍꯩꯊꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯧꯕꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯆꯤꯜꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯕꯗꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯡꯁꯤꯟꯕꯗ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯃꯤ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯗꯨ ꯊꯥꯞꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯔꯣꯕꯤꯒꯤ ꯃꯁꯥꯗ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯍꯩ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯔꯣꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯅꯒꯜ ꯄꯨꯝꯕ ꯍꯤꯡꯆꯥꯕꯤꯅ ꯈꯣꯠꯇꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯒ ꯃꯈꯥꯗ ꯇꯥꯁꯤꯟꯕꯒꯤ ꯆꯩꯅꯥꯒ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯝꯗꯥꯏꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯤ ꯍꯣꯜꯂꯛꯄꯒꯨꯝꯅꯗꯤ ꯎꯈꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯀꯌꯥ ꯄꯨꯔꯒ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯨꯠꯄꯥꯠ ꯇꯧꯕ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯒꯦ ꯇꯧꯕꯗ ꯄꯥꯔꯤꯅ ꯄꯤꯕ ꯑꯇꯥꯡꯕ ꯅꯤꯡꯊꯧꯒꯤ ꯅꯨꯡ ꯑꯗꯨ ꯎꯠꯂꯨꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤ ꯃꯍꯥꯛꯅꯁꯨ ꯄꯥꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯅ ꯈꯨꯟꯖꯥ ꯀꯌꯥ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯥꯏ ꯎꯔꯛꯂꯕꯗꯤ ꯍꯤ ꯍꯣꯟꯕ ꯌꯥꯔꯔꯣꯏ ꯈꯟꯕꯅ ꯃꯈꯣꯏ ꯄꯨꯝꯕ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯃꯩꯅ ꯆꯥꯛꯂꯕ ꯊꯔꯣꯕꯤꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯃꯤ, ꯏꯇꯥ, ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯊꯨꯝꯗꯣ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯊꯥꯗꯈꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯔꯣꯕꯤꯗꯨ ꯇꯞꯅ ꯇꯞꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯝꯐꯥꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯒꯤꯗꯃꯛꯇ ꯀꯞꯄ ꯅꯠꯇꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯊꯨꯝ ꯃꯇꯨꯝ ꯑꯗꯨ ꯊꯥꯊꯈꯤꯕꯗꯒꯤ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯃꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯅ ꯀꯪꯈ꯭ꯔꯕꯁꯨ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯏꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯀꯧꯔꯝꯃꯤ꯫ ꯍꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯃꯔꯨꯞ ꯍꯤꯡꯆꯥꯕꯤ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯃꯤꯀꯨꯞ ꯑꯃꯗ ꯇꯦꯝꯊꯣꯛꯄꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯁꯛꯎꯗꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨ ꯅꯤꯡꯈꯥꯏꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯨꯏꯅ ꯍꯥꯞꯂꯒ ꯂꯩꯕ ꯉꯝꯗꯕꯅ ꯏꯁꯤꯡ ꯊꯛꯆꯤꯟꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯀꯥꯝꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯃꯨꯗ꯭ꯔꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯝꯊꯣꯔꯛꯄ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯁꯣꯝꯗꯗꯤ ꯍꯤ ꯑꯗꯨ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯄꯨꯝꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯇꯝꯐꯥꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯔꯣꯕꯤ ꯑꯗꯨꯕꯨ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯍꯤꯡꯆꯥꯕꯤ ꯑꯃꯕꯨ ꯆꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯎꯠꯊꯣꯛꯂꯤꯕ ꯊꯧꯅꯥ ꯑꯗꯨ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥ ꯄꯨꯝꯕ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯆꯩꯅꯥ ꯀꯌꯥꯅ ꯃꯁꯥꯗꯣ ꯑꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯃꯩꯗꯨꯒꯤ ꯃꯉꯥꯜꯅ ꯃꯅꯥꯛꯇ ꯇꯝꯐꯥꯅ ꯁꯪꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯌꯧꯔꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯏꯀꯣꯛꯊꯛ ꯑꯁꯤꯗ ꯇꯣꯜꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯉꯁꯤꯈꯛꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯏꯁꯦ꯫ ꯁꯣꯝꯅ
ꯃꯄꯨꯡ ꯐꯥꯅ ꯐꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯄꯟꯈꯤꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯄꯟꯊꯕ ꯄꯥꯝꯗꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯂꯝꯗꯦ꯫ ꯑꯩꯒꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯉꯥꯏꯔꯝꯈꯤꯒꯅꯤ꯫ ꯑꯩꯅꯁꯨ ꯅꯍꯥꯛꯀꯤ ꯅꯆꯦ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯨ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯗ ꯅꯪꯕꯨ ꯁꯤꯟꯅꯕꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯅꯤ꯫ ꯇꯝꯐꯥꯗꯣ ꯃꯃꯥꯏ ꯈꯖꯤꯛ ꯃꯝꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯧꯅ ꯂꯩꯅꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯕꯨꯅ ꯀꯣꯅꯨꯡꯗ ꯊꯅꯝꯂꯒ ꯅꯍꯥꯛꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯉꯝꯒꯗ꯭ꯔꯥ? ꯄꯥꯔꯤꯁꯨ ꯍꯥꯏꯐꯝ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯦꯜꯂꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯍꯥꯛꯀ ꯇꯝꯐꯥꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯍꯧꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯅ ꯌꯥꯔꯕꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯗ ꯃꯉꯣꯟꯗ ꯇꯥꯔꯛꯀꯗꯕ ꯋꯥꯊꯣꯛ ꯄꯨꯝꯕ ꯁꯥꯒꯠꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯔꯒꯨꯝꯁꯤ꯫ ꯆꯠꯀꯗꯕ ꯂꯝꯁꯦ ꯌꯥꯝꯅ ꯁꯥꯡꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯅ ꯄꯨꯔꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯂꯗꯧꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯂꯝꯕꯤ ꯑꯁꯝꯕ ꯀꯌꯥ ꯇꯥꯛꯀꯦ꯫ ꯈꯨꯟꯖꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯅꯒꯟꯗ ꯁꯣꯛꯂꯤꯕꯗꯨ ꯐꯅꯅꯕ ꯍꯥꯏꯅ ꯍꯤꯗꯥꯛꯁꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯝꯕꯤ ꯄꯨꯟꯕ ꯌꯥꯕ ꯃꯐꯝ ꯐꯥꯎꯕ ꯃꯈꯣꯏ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯌꯦꯛꯄ ꯃꯥꯟꯆꯤꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯨ ꯇꯣꯉꯥꯟꯕꯗꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯉꯥꯟꯅ ꯂꯥꯛꯂꯦ꯫ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯁꯤꯔꯥ ꯅꯣꯡꯉꯥꯟꯕ ꯉꯥꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯇꯝ ꯑꯁꯤ ꯊꯤꯟꯊꯕ ꯄꯥꯝꯗꯕꯅ ꯅꯨꯃꯤꯠꯇꯨꯗ ꯆꯠꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯛꯂꯕ ꯎꯃꯪ ꯃꯝꯁꯤꯜꯂꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨ ꯊꯥꯞꯅ ꯎꯔꯝꯃꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯧꯔꯅꯤ ꯍꯥꯏꯕꯒꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯈꯤꯕꯗꯨ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯝꯐꯥꯕꯨ ꯊꯥꯡꯗꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯌꯦꯡꯕꯗ ꯐꯤꯔꯣꯜ ꯐꯨꯔꯤꯠꯇ ꯏ ꯌꯥꯝꯅ ꯇꯩꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯐꯤꯖꯦꯠ ꯑꯗꯨꯗ ꯗꯥꯀꯨꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯀꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒ ꯗꯥꯀꯨ ꯑꯗꯨꯒ ꯃꯨꯛꯅꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯥꯊꯣꯠꯄꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯦꯜ ꯑꯇꯣꯟꯕ ꯀꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗ ꯅꯝꯐꯨꯗ ꯊꯥꯖꯈꯤꯕ ꯑꯗꯨꯒ ꯁꯦꯜ ꯃꯄꯨꯅ ꯑꯇꯣꯟꯕ ꯁꯦꯜ ꯄꯤꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯑꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯨꯍꯣꯡꯍꯟꯈꯤꯕ ꯇꯥꯊꯣꯠꯄꯤꯅꯤ꯫ ꯀꯅꯥꯅꯣ ꯅꯪ? ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯈꯪꯗꯦ꯫ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯎꯃꯪꯁꯦ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯀꯤꯕꯗꯨ ꯎꯕꯗ ꯇꯝꯐꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯒꯅꯨ, ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯩꯔꯥ ꯀꯌా ꯄꯥꯏꯔꯒ ꯎꯃꯪꯗ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯄꯥꯃꯦꯜꯅ ꯇꯥꯊꯣꯠꯄꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯥꯊꯣꯠꯄꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅꯁꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯥꯊꯣꯠꯄꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯅꯈꯣꯏꯅ ꯆꯠꯄ ꯂꯝꯕꯤꯗ ꯑꯩꯁꯨ ꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯑꯩ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯀꯅꯥꯅꯣ ꯃꯈꯣꯏꯁꯤꯡ ꯑꯁꯦ? ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ꯫ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯇ꯭ꯔꯤ꯫ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯇꯨꯅ ꯄꯨꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯁꯒꯣꯜ ꯊꯅꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯞꯂꯛꯄꯗꯨꯗ ꯈꯝꯕꯟꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛꯇ ꯇꯣꯡꯗ꯭ꯔꯤꯕ ꯇꯥꯊꯣꯠꯄꯤꯗꯤ ꯁꯒꯣꯜ ꯀꯥꯕ ꯐꯥꯎꯕ ꯍꯩꯔꯝꯗꯦ꯫ ꯆꯤꯔꯕ ꯃꯇꯝ ꯑꯣꯏꯕꯅ ꯇꯥꯊꯣꯠꯄꯤꯗꯨ ꯁꯒꯣꯜꯒꯤ ꯈꯣꯡꯅꯦꯠꯐꯝꯗ ꯅꯦꯠꯍꯟꯗꯨꯅ ꯀꯥꯅꯅꯕ ꯍꯣꯠꯅꯩ꯫
ꯃꯍꯥꯛꯅ ꯉꯝꯗꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯅꯨꯄꯤꯗꯨ ꯃꯈꯥꯗ ꯍꯦꯛ ꯆꯤꯡꯊꯔꯒ "ꯅꯪ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯂꯒꯦ" ꯍꯥꯏꯅ ꯍꯥꯏꯅꯤꯡꯂꯕꯅꯤ꯫ ꯄꯥꯔꯤꯅ "ꯔꯥꯖꯀꯨꯃꯥꯔꯤ, ꯅꯍꯥꯛꯁꯨ ꯀꯥꯔꯣ, ꯑꯩꯅ ꯃꯅꯤꯡꯗ ꯇꯣꯡꯂꯛꯑꯒꯦ꯫ ꯑꯩꯒꯤ ꯁꯒꯜ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅ ꯈꯣꯠꯈꯤꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯛꯏ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯇꯥꯊꯣꯠꯄꯤ ꯇꯥꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯋꯥꯍꯪꯗꯤ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯃꯆꯤꯟ ꯑꯗꯨ ꯁꯨꯞꯂꯒ ꯇꯝꯐꯥꯁꯨ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯕꯒ ꯄꯥꯔꯤꯅ ꯁꯒꯣꯜꯒꯤ ꯆꯨꯞꯂꯤ ꯑꯗꯨ ꯀꯟꯗꯨꯅ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯒꯣꯜꯅ ꯆꯦꯟꯕ ꯍꯧꯕꯒ ꯇꯥꯊꯣꯠꯄꯤꯗꯤ ꯃꯈꯥꯗ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯥꯊꯣꯠꯄꯤ ꯄꯥꯈꯠꯅ "ꯔꯥꯖꯀꯨꯃꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯃꯃꯥꯡ ꯊꯪꯕꯁꯦ ꯃꯈꯥꯗ ꯇꯥꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯌꯥꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯡꯗ ꯑꯣꯏꯅ ꯇꯣꯡꯉꯨ, ꯑꯩ ꯃꯌꯥꯏꯗ ꯇꯣꯡꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯥꯍꯧꯔꯅꯤ"꯫ ꯇꯝꯐꯥꯅ ꯃꯃꯤꯠ ꯆꯦꯞꯅ ꯌꯦꯡꯂꯒ "ꯅꯨꯡꯁꯤꯗꯦꯍꯦ" ꯍꯥꯏꯕꯒꯨꯝꯅ ꯄꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯇꯥꯊꯣꯠꯄꯤꯅ ꯍꯥꯏꯔꯛꯏ "ꯏꯕꯨꯡ, ꯑꯩ ꯃꯅꯤꯡꯗ ꯑꯣꯏꯅ ꯇꯣꯡꯒꯦ, ꯅꯍꯥꯛꯀꯤ ꯁꯒꯣꯜꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯣ"꯫ ꯄꯥꯔꯤꯁꯨ ꯁꯒꯣꯜ ꯆꯨꯞꯂꯤ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯦꯞꯍꯟꯕꯒ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ "ꯌꯥꯔꯣꯏ, ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯣꯡꯉꯨ, ꯑꯩꯅ ꯅꯪꯕꯨ ꯆꯦꯠꯅ ꯄꯥꯏꯒꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏ"꯫ "ꯅꯪꯅ ꯄꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦ. ꯅꯪꯒꯤ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯦꯠꯅ ꯀꯣꯟꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯣꯟꯊꯔꯛꯀꯅꯤꯌꯦ"꯫ ꯇꯥꯊꯣꯠꯄꯤꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗꯗꯤ ꯈꯟꯈꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯅꯕ ꯄꯥꯈꯪ ꯂꯩꯁꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯦꯠꯅ ꯀꯣꯟꯒꯦ ꯍꯥꯏꯕꯗꯨꯗ ꯇꯝꯐꯥꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ "ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯃꯅꯒꯜ ꯄꯨꯝꯕꯗ ꯑꯅꯥꯕꯅ ꯌꯣꯝꯂꯒ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯃꯅꯤꯡꯗ ꯇꯣꯡꯕ ꯌꯥꯔꯣꯏ, ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯣꯡꯒꯗꯕꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯩꯔꯤꯒꯤ ꯃꯉꯥꯜꯅ ꯁꯒꯣꯜꯗ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯇꯣꯡꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯅ "ꯔꯥꯖꯀꯨꯃꯥꯔꯤ, ꯈꯨꯟꯖꯥ ꯃꯌꯥꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯅꯍꯥꯛꯅ ꯃꯥꯡꯗ ꯇꯣꯡꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯨ ꯑꯋꯥꯐꯝꯗꯨ ꯁꯣꯏꯗꯅ ꯇꯥꯔꯅꯤ"꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯝꯐꯥ ꯑꯗꯨ ꯁꯠ ꯀꯨꯝꯊꯔꯒ ꯇꯥꯊꯣꯠꯄꯤꯅ ꯃꯌꯥꯏꯗ ꯇꯣꯡꯍꯜꯂꯒ ꯃꯍꯥꯛꯅ ꯃꯥꯡꯗ ꯇꯣꯡꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯈꯜꯂꯨꯗꯕ ꯇꯥꯊꯣꯠꯄꯤꯅ ꯍꯥꯏꯔꯛꯏ "ꯏꯕꯨꯡ, ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯁꯨ ꯇꯥꯔꯔꯣꯏ. ꯃꯈꯣꯏꯁꯨ ꯅꯛꯁꯤꯜꯂꯛꯂꯦ, ꯁꯒꯣꯜ ꯑꯁꯤ ꯌꯥꯡꯅ ꯊꯧꯔꯁꯤ. ꯅꯆꯜꯅ ꯂꯝꯕꯤ ꯇꯥꯛꯆꯔꯛꯑꯒꯦ"꯫ ꯈꯣꯏꯗꯧ ꯃꯔꯤꯜ ꯊꯤꯠꯂꯕ ꯇꯝꯐꯥꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯀꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯠꯅꯗꯕ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯌꯥꯝꯅ ꯆꯠꯅꯗꯕ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯣꯡꯅꯤꯟ ꯑꯃ ꯂꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯁꯤꯟꯕꯒ ꯑꯔꯨꯝꯕꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯕꯗ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ "ꯂꯝꯕꯤꯁꯦ ꯐꯅ ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯂꯥꯛꯏ. ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯃꯇꯝꯁꯦ ꯑꯍꯤꯡ ꯆꯕꯨꯛ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯆꯧꯕ ꯈꯣꯡꯅꯤꯟ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯂꯥꯟꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ. ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯂꯥꯜꯂꯁꯦ"꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯗꯨꯅ ꯄꯥꯔꯤ ꯍꯥꯟꯅ ꯃꯈꯥꯗ ꯀꯨꯝꯂꯝꯃꯤ꯫ ꯇꯥꯊꯣꯠꯄꯤꯅ "ꯏꯕꯨꯡ, ꯃꯐꯝ ꯑꯁꯦ ꯃꯝꯕꯅ ꯑꯩ ꯑꯃꯇ ꯎꯗ꯭ꯔꯦ. ꯈꯨꯠꯁꯦ ꯍꯥꯏꯐꯦꯠꯇ ꯁꯝꯗꯨꯅ ꯑꯩꯅ ꯀꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ"꯫ ꯇꯝꯐꯥ ꯀꯩꯁꯨ ꯍꯥꯏꯗꯦ, ꯁꯥꯎꯅꯤꯡꯅ ꯃꯈꯥꯗ ꯐꯠ ꯆꯣꯡꯊꯔꯛꯏ꯫ ꯇꯥꯊꯣꯠꯄꯤꯅ "ꯏꯕꯨꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ"꯫ ꯄꯥꯔꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯆꯤꯟꯗ ꯏ-ꯑꯥ ꯇꯧꯗꯨꯅ ꯂꯩ꯫ ꯇꯝꯐꯥꯗꯤ ꯃꯈꯥꯗ ꯇꯥꯕ ꯎꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯎꯐꯨꯜ ꯊꯣꯛꯄ ꯃꯈꯩ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯁꯥꯗꯨ ꯋꯥꯕꯒ ꯈꯤꯇꯪ ꯍꯤꯞꯊꯕꯗ ꯄꯣꯞ ꯇꯥꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯥꯔꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯇꯝꯐꯥꯗꯤ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯉꯔꯥꯡ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯑꯩꯒꯤ ꯑꯅꯥꯕꯁꯤꯗ ꯑꯃꯇ ꯇꯩꯕꯤꯌꯨ"꯫ ꯃꯉꯣꯟꯗ ꯇꯩꯍꯜꯂꯣ ꯍꯥꯏꯕꯒꯨꯝꯅ ꯇꯨꯝꯂꯤꯕ ꯇꯥꯊꯣꯠꯄꯤꯗ ꯃꯉꯛ ꯏꯜꯂꯝꯃꯤ ꯇꯝꯐꯥꯅ꯫ ꯄꯥꯔꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯤ ꯈꯠꯅꯕ ꯄꯥꯝꯗꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯍꯧꯒꯠꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯄꯥꯔꯤꯒꯤ ꯇꯨꯡꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯤ꯫ ꯀꯨꯞꯅ ꯊꯥꯔꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯐꯥꯎꯖꯤꯜꯂꯛꯄ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯃꯃꯥꯏꯗ ꯌꯩꯕꯗ ꯇꯥꯊꯣꯠꯄꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯇꯝꯐꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯇꯩꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯄꯗꯨꯗꯤ ꯇꯥꯊꯣꯠꯄꯤꯅꯁꯨ ꯎꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡ, ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯔꯤ ꯇꯧꯕꯗꯒꯤ ꯑꯁꯨꯝꯅ ꯁꯣꯛꯈꯤꯕꯅꯣ"꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯏ꯫ "ꯍꯤꯡꯆꯥꯕꯤꯅ ꯈꯣꯠꯈꯤꯕꯒꯤꯅꯤ"꯫ "ꯍꯥ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯏꯕꯨꯡꯅ ꯍꯥꯠꯂꯝꯂꯕ꯭ꯔꯣ? ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯊꯦꯡꯅꯔꯒ ꯃꯍꯥꯛꯅ ꯈꯣꯠꯂꯛꯂꯤꯕꯅꯣ"꯫ ꯇꯝꯐꯥꯅ
ꯃꯈꯣꯜ ꯑꯗꯨꯗ ꯇꯥꯊꯣꯠꯄꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯑꯍꯤꯡꯗ ꯐꯖꯅ ꯎꯈꯤꯗꯕꯅꯤ꯫ ꯐꯖꯕ ꯊꯤꯕ ꯀꯩꯅꯣ ꯈꯪꯂꯕ ꯇꯥꯊꯣꯠꯄꯤꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯗ꯭ꯔꯒꯁꯨ ꯃꯍꯥꯛꯄꯨ ꯐꯖꯩ ꯍꯥꯏꯕꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯌꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯛꯌꯨꯝ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯊꯣꯠꯄꯤꯅ ꯏꯆꯝ ꯆꯝꯅ ꯄꯥꯔꯤꯗ ꯋꯥꯔꯤ ꯁꯥꯕ ꯋꯥꯍꯪ ꯍꯪꯕ ꯏꯀꯣꯏ ꯀꯣꯏꯖꯗꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯇꯝꯐꯥꯗꯤ ꯈꯝꯕꯟꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯠꯁꯤꯟꯈꯤꯕꯒꯨꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯁꯒꯣꯜ ꯑꯗꯨꯁꯨ ꯎꯃꯪꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯈꯣꯡꯅꯦꯜ ꯑꯗꯨ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯈꯨꯟꯖꯥꯁꯤꯡꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯅꯔꯝꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯃꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯅ ꯈꯨꯟꯖꯥ ꯑꯃꯠꯇ ꯆꯪꯅꯈꯤꯗꯦ꯫ ꯍꯥꯟꯅ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡꯗ ꯊꯝꯕꯗ ꯃꯆꯦꯠ ꯃꯆꯦꯠꯇꯤ ꯍꯣꯔꯝꯃꯤ꯫ ꯍꯤ ꯃꯅꯨꯡꯗ ꯇꯨꯡꯂꯒ ꯂꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯄꯥꯔꯤꯅ ꯁꯤꯠꯇꯣꯛꯂꯝꯃꯤ꯫ ꯍꯤꯁꯦ ꯏꯁꯤꯡ ꯈꯔꯗꯤ ꯌꯨꯔꯤ ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯟꯊꯣꯛꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯌꯥꯏꯗ ꯑꯃꯨꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯡꯆꯣꯠ ꯆꯣꯠꯂꯅꯤ꯫ ꯇꯥꯊꯣꯠꯄꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯍꯥꯛꯇꯤ ꯃꯌꯥꯏꯗ ꯇꯣꯡꯒꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯍꯤꯔꯨꯕꯥꯛꯇ ꯁꯥꯎꯅ ꯇꯣꯡꯂꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯍꯤꯅꯥꯎꯗ ꯆꯩꯉꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯤ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯁꯥꯅ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯡꯅꯤꯟꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯀꯌꯥꯗꯒꯤ ꯁꯠꯇꯣꯔꯛꯄ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯒꯨꯝ ꯍꯤ ꯑꯗꯨꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯊꯣꯠꯄꯤꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯤꯡ ꯏꯔꯩ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯩ ꯑꯃ ꯂꯥꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ हि तोंगली हाइबा काउबा मखै मसादु खरा चेप्थबदुदा इसिंगदा तासिलम्मि। इरोइबा हैते खंगबदगी पारिना चोंगथदुना महाकपु हिदा अमुक काखतहलम्मि। वाखल हेना खंजिनबा तम्फादि लमखांगदा थेंगनरकपा नुपि अदु मिकुप खुदिंग नुंसिदबना हेलकलम्मि। उपाय अमा तौदुना महाकपु खुल अमदा हुंतोकलमलगे हाइबसि महाकना खलम्मि। खोंनिन अदु लांथोकपगा इसिंगना पुंचोट चोटलबा ताथोटपि अदु कंथोकनबा होटनरि। पारिसु नुपिदुदा हेना येंगसिलुबदि नत्ते सुपनदगी मिटिंग चारुबगी मिटिंग फम तारुबगिनि। इसिंग चोटपना सेलिबा फिजोल अदु मसादा तप तप नपसिंदुना लेबदु येंगबा यारोय हाइबगुमना तम्फाना ताथोटपिगी ममांगदा थचिल्लि। करिसु खलुदबा नुपादु तम्फागी मतौ अदुदा हेन्ना निंगसिंग हनबगुमना थोखहलम्मि। पारि महाकना लेलिबा फुरिता लौथोक्तुना नुपि अदुदा पीखो हाइबगुमना तम्फादा पिरम्मि। पारिना तौथोरकपा खुदिंग नुपा थोकपा अमगुमना तौइ। मतम कुइना महाकना नुंसिरकपा मंगालदा असिगुम्बा गुण असि यावरमलबदि लाइबक फबि ओइरमगदबनि हाइना खंजै। थोकलिबा मयाम अदु खंजिलुबदा महाक अमुक मपि इरा चेलाई। महाक मयुमदा अमुक हंदुना लेबा पामलमदे। महाकु ओटकदबा मफम अदुदा लेबसु पामलमदे। इबोहल अमदि महाकि नुपिना सानखिबा वारिसिंग अदु ममा मपादा तमलबसु मखोइना थाजबा ngamloi। बलेफम लेतना महाकना चटकदौरिबा खोंचट असिना थुंगबा मफम अदुदा लेरसनु हाइबसि खलम्मि। ताथोटपिना वाखल लाकपदा मखोइ अनिना मंगोंदा येंगदुना लेरम्मि। पारिना नाहा कनानो करिगी मखोइना नंगबु तानरक्लिबनो अदुगा नंगबु हाके तौरंबा नुपादुना कनानो अई खुंगंग अदुदगिनि ngarangse agi luhungbu numini aiga hana nungsinaramba aikhoi lekaidagi nupa amasu lei ngarang mi ahangba tanja yengduna aina nupadugi manakta chatke haina thorakpani aina luhongliba imung ado senjau paiba imung amani makhoina ibu yumduda otkani haina wari sanabado aisu tarami aina aigi khangnaba nupaduda aibu mafam amada puduna chatlo haibada mahakna yaba ngamloi haina aibu thina chairaki aina amu hanna mahaki mangda aigi sakse utlaroi hairaga ai khungang ado thadoktuna chelakpani adudi nahakna chatkadoriba mafam asi kadaida nangi khangna janaba mari matadi leibra amta leite haibagumna nupidu mangak nomi paridi mahaki wari adu tabada wakhal yamna nungai jaramde mahaksu matam amada nganthoi ahenba thikibadagi chaina asi phangkhrabani tamphasu nupidugi khaluradi nungai taba phawrami adubu mahaki awaba thodok adu liraga parigi pukning chingsinkini haina pakhatlami मखोइना कोनुंग योबगी खोंचत अदुदा नुपि अदुबु पुरकपा महाकना पामलमदे तंजा येंगलगा पारिदा महाकपु थनमनबा हाइगे खलमि मखोइगी खोंचत अदु मखा चथरमि नुमिदांग वाइरम खुल अमदा थुंगलमि खुल अदु हेक येंगबदा मयामदगी तोंगानबा अमगुमना उरि नुपि कया फुबा चैबा मियाम मांगदा नुपिबु पुंदुना थंबा कया थेंगनरमि उपाय लेत्रबा नुपा कयाना महाकी नुपिगिदमक तेंगथादुना कप्पसु यौनरि कनाना करिगिदम अदुमना तौरिबनो हाइबदुदि मखोइ अहुमदि खंगद्रि लैरिबा मीसिंग अदुदगी खजिक्तंग तोंगानबा मखोइ अहुम लाकपा उबदा मयाम अदु मुन्ना मुन्ना येंगनरei मसक फजबा नुपि अनिदु उबदा मखोइ मसेल जिरोल तौनरि अहल अमदा कोनुंग ताबगी लंबी हंगलमि
ꯀꯣꯅꯨꯡꯒ ꯃꯐꯝ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯞꯅꯕꯅ ꯑꯍꯜ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤꯅ ꯍꯪꯕꯗ ꯅꯨꯄꯥ ꯑꯃꯅ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯃꯁꯥ ꯏꯃꯣꯠ ꯃꯣꯠꯂꯤ, ꯐꯨꯔꯤꯠꯁꯨ ꯃꯐꯝ ꯀꯌꯥꯗ ꯁꯦꯒꯥꯏꯕ ꯑꯃ ꯂꯤꯠꯂꯤ, ꯃꯈꯨꯠꯁꯨ ꯈꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯈꯣꯏꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯄꯤꯒꯦ꯫ ꯄꯥꯎꯈꯨꯝꯒꯤ ꯆꯥꯅꯕ ꯁꯦꯜ ꯑꯗꯨ ꯄꯤꯌꯨ." ꯇꯥꯊꯣꯠꯄꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯦꯗ ꯌꯦꯞꯂꯛꯄ ꯆꯥꯟꯗꯤ ꯆꯞꯄꯤ ꯈꯔ ꯄꯤꯔꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯨ ꯐꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯕꯔꯥ ꯁꯥꯟꯕ ꯏꯃꯨꯡ ꯑꯃꯗ ꯌꯥꯔꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯥ ꯃꯆꯥ ꯑꯍꯨꯝ ꯂꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯑꯊꯦꯡꯕꯗ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯒꯤ ꯊꯣꯡꯗ ꯊꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯇꯝꯐꯥ ꯑꯣꯏꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯊꯦꯡꯕꯁꯤꯗ ꯑꯩꯕꯨ ꯍꯧꯗꯣꯔꯛꯂꯤꯕꯗꯤ ꯀꯩꯗꯧꯔꯦ? ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯤꯗ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ." ꯇꯝꯐꯥꯅ ꯌꯦꯠ ꯑꯣꯏ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯨꯄꯤꯁꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯁꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯥꯏꯇꯣꯝ ꯂꯩꯍꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯅꯝꯂꯒꯁꯨ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯅꯝꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯍꯟꯕ ꯉꯝꯂꯔꯣই꯫ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯏꯅ ꯍꯟꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ." "ꯔꯥꯖꯀꯨꯃꯥꯔꯤ, ꯀꯧꯔꯛꯀꯅꯨ꯫ ꯅꯪ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅꯗꯤ ꯀꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯌꯥꯊꯪ ꯏꯟꯖꯕꯗꯤ ꯅꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯑꯗꯣ ꯀꯗꯥꯏꯗꯅꯣ? ꯍꯧꯖꯤꯛꯃꯛ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯥ?" ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤꯅ ꯄꯥꯔꯤꯅ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯀꯣꯏꯖꯗꯕꯅꯤ꯫ ꯈꯟꯊꯔꯨꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯋꯥꯍꯩꯗ ꯃꯍꯥꯛꯅ ꯍꯤꯛꯇꯣꯛꯄꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯃꯈꯨ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯤ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕ, ꯂꯣꯏꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯝꯐꯥꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯒ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯩꯅ ꯁꯒꯣꯜ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯁꯤꯗ ꯀꯥꯈꯠꯄꯤꯔꯨ." ꯍꯥꯟꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗ ꯍꯥꯏꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯎꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯄꯨꯝꯕ ꯃꯇꯤꯛ ꯆꯥꯅ ꯎꯠꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯆꯪꯁꯤꯟꯗꯨꯅ, "ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ?" ꯄꯥꯔꯤꯒꯤ ꯄꯥꯝꯕꯣꯝꯅ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯁꯣꯛꯀꯦ ꯇꯧꯕꯗ ꯄꯥꯔꯤꯅ ꯇꯧꯍꯩꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯇꯝꯐꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯁꯥꯕ ꯑꯆꯧꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯌꯨꯛꯇ ꯇꯥꯊꯣꯠꯄꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯊꯥꯞꯅ ꯅꯨꯄꯥ ꯀꯌꯥꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯍꯀꯥꯝ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕꯒꯨꯝꯅ ꯃꯕꯨꯛ ꯑꯗꯨ ꯅꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯈꯤꯕ ꯀꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯅꯝꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕꯣꯏ ꯑꯗꯨꯝ ꯅꯤꯡꯏ꯫ ꯑꯩꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯝꯂꯝꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯌꯥꯎꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯆꯥꯅꯅꯕ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯆꯣꯞꯄ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯔ ꯂꯥꯛꯄ ꯍꯧꯕꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯁꯤꯡ ꯃꯆꯤ ꯃꯆꯤꯗ ꯀꯥꯡꯕꯨ ꯀꯥꯡꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯅꯗꯤ ꯂꯛꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ "ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯣꯝꯗꯅꯣ ꯆꯠꯂꯤꯗꯨꯕꯣ? ꯂꯝꯕꯤꯗꯣ ꯑꯣꯟꯅꯗ꯭ꯔꯣ? ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗೋ ꯑꯩꯅꯤꯅꯦ, ꯏꯅꯥꯛꯇ ꯂꯩꯔꯣ꯫ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯣꯏꯁꯦ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ." ꯇꯝꯐꯥꯗꯣ ꯌꯥꯝ ꯀꯤꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯤ꯫ ꯍꯟꯁꯤ ꯀꯗꯥꯏ, ꯀꯩꯊꯦꯜ ꯌꯧꯁꯤ ꯀꯗꯥꯏ, ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯕꯗ ꯅꯨꯄꯤꯅ ꯐꯝꯕ ꯆꯥꯅ ꯊꯛꯅꯅꯕ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯥꯃꯦꯜꯅ ꯂꯩꯇ ꯂꯩꯇ ꯃꯆꯥꯒꯤꯅꯦ ꯍꯥꯏꯅ ꯁꯤꯕꯤꯔꯛꯄ ꯑꯄꯤꯛꯄ ꯁꯅꯥ ꯅꯥꯅꯄꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯅꯁꯨ ꯁꯤꯟꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯑꯍꯦꯟꯕ ꯋꯥ ꯀꯌా ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯅꯥꯀꯟꯗ ꯈꯔ ꯊꯩꯗꯣꯛꯂꯒ ꯆꯠꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯃꯅꯤꯡꯗ ꯏꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯊꯣꯠꯄꯤ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯐꯥꯎꯕ ꯃꯁꯥ ꯑꯗꯨ ꯁꯥꯐꯗ꯭ꯔꯤ ꯈꯜꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ "ꯏꯇꯥꯎ ꯃꯌꯥꯝ, ꯅꯨꯄꯤ ꯑꯁꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯦ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯇꯥꯟꯅꯁꯤ." ꯇꯥꯊꯣꯠꯄꯤ ꯃꯍꯥꯛꯅ ꯂꯩꯕ ꯑꯍꯤꯡ ꯌꯥꯔꯦꯛꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯅ ꯂꯩꯈꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯏꯕꯨꯡ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫
ꯊꯪꯅꯕ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯊꯣꯠꯄꯤꯅ ꯊꯥꯗꯔꯝꯕ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯁꯤ ꯍꯥꯟꯅ ꯆꯥꯔꯒ ꯏꯁꯥ ꯑꯁꯦ ꯈꯔ ꯇꯦꯛꯈꯠꯍꯟꯈꯤꯒꯦ"꯫ ꯀꯥ ꯃꯅꯨꯡꯗ ꯇꯥꯊꯣꯠꯄꯤ ꯃꯈꯣꯜ ꯍꯧꯅ ꯀꯞꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯊꯨꯕꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯨ꯫